ꯑꯩꯒꯤ ꯃꯤꯡ ꯈꯨꯃꯨꯖꯝ ꯆꯥꯔꯁꯟ ꯀꯧꯋꯦ 2025 ꯁꯤꯗꯀꯣ ꯑꯩ ꯌꯨꯇ꯭ꯌꯨꯕꯇ ꯊꯥ 5ꯗ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯍꯦꯟꯅ ꯇꯥꯟꯈ꯭रे ꯑꯩ ꯂꯥꯏꯔꯤꯛ 13 ꯄꯥꯈ꯭रे ꯑꯩ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯝꯃꯒ ꯀꯥꯏꯅꯕꯅ ꯍꯥꯟꯈ꯭रेꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯅ ꯑꯩꯁꯦ ꯁꯥꯒꯩ ꯅꯥꯇꯩ ꯆꯦꯟꯗꯍꯜꯂꯦ ꯃꯔꯤ ꯃꯇꯥꯅꯤ ꯍꯥꯏꯕꯗꯤ ꯏꯀꯥꯏꯖꯩꯅ ꯍꯥꯏꯔꯛꯈ꯭रे ꯑꯗꯒꯤ ꯑꯩꯁꯦ ꯆꯍꯤ 12ꯁꯨ ꯃꯄꯨꯡ ꯐꯥꯔꯦꯀꯣ 2025 ꯁꯤꯗ ꯍꯟꯗꯛꯀꯤ ꯆꯍꯤ 2025 ꯁꯤꯗ ꯑꯩꯅ ꯅꯧꯅ ꯊꯦꯡꯅꯖꯔꯛꯄ ꯑꯩꯅ ꯈꯪꯖꯔꯛꯄ ꯌꯥꯝ ꯀꯥꯟꯅꯕ ꯃꯔꯨꯑꯣꯏꯕ ꯂꯥꯏꯐ ꯂꯦꯁꯟꯁ 5 ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯌꯦꯡꯉꯤꯕ ꯅꯉꯣꯟꯗꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯥꯟꯅꯒꯅꯤꯀꯣ ꯑꯗꯣ ꯐꯔꯦ ꯍꯦꯛꯇ ꯍꯧꯖꯔꯁꯦꯀꯣ ꯑꯍꯥꯟꯕ ꯂꯦꯁꯟ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯔꯤꯕ ꯄꯟꯊꯧ ꯑꯩꯈꯣꯏꯒꯤ ꯕꯥꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯖꯁ ꯇꯧꯕꯁꯦ ꯌꯥꯝ ꯂꯥꯟꯒꯅꯦꯕ ꯑꯩꯅ ꯑꯩꯈꯣꯏ ꯕꯥꯁꯦ ꯌꯥꯝ ꯖꯁ ꯇꯧꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯁꯦ ꯌꯥꯝ ꯁꯥꯎꯒꯜꯂꯦꯕ ꯁꯥꯎꯒꯟꯕ ꯍꯥꯏꯁꯦ ꯑꯩꯅ ꯃꯉꯣꯟꯗ ꯄꯦꯟꯗꯕ ꯈꯔ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯦꯟꯗꯕꯒꯤ ꯍꯥꯏꯕ ꯃꯑꯣꯡꯁꯤꯗ ꯑꯩꯉꯣꯟꯗ ꯁꯤꯃ ꯂꯩꯕꯤꯗꯦ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯗꯦ ꯑꯗꯨꯒꯤ ꯅꯠꯇꯦꯕ ꯇꯁꯦꯡꯅ ꯃꯥ ꯃꯁꯥꯁꯦ ꯌꯥꯝ ꯁꯥꯎꯒꯜꯂꯦꯕꯀꯣ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗꯅꯦꯀꯣ ꯁꯥꯎꯗ꯭ꯔꯁꯨ ꯌꯥꯕ ꯄꯣꯠꯁꯦ ꯑꯗꯨꯝ ꯁꯥꯎꯒꯅꯦꯕ ꯍꯦꯛꯇ ꯑꯍꯥꯟꯕꯗ ꯊꯥꯏꯅꯃꯛꯇꯤ ꯇꯧꯔꯝꯗꯦ ꯁꯤꯁꯦ ꯍꯟꯗꯛ ꯈꯔ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯁꯤꯗꯒꯤ ꯍꯧꯒꯠꯂꯛꯑꯦꯕꯀꯣ ꯑꯗꯨꯝ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯕꯒꯤꯁꯨ ꯃꯉꯣꯟꯗ ꯃꯇꯣꯝꯇ ꯇꯦꯟꯁꯟ ꯄꯨꯡꯂꯩꯗ ꯂꯩꯖꯕ ꯇꯦꯟꯁꯟ ꯂꯩꯖꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯗꯒ ꯑꯃꯨꯛ ꯗꯤꯁꯇꯔꯕ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯗ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯗ ꯁꯧꯖꯜꯂꯛꯄꯗꯤ ꯅꯠꯇꯦꯀꯣ ꯑꯩ ꯁꯤꯃꯗꯤ ꯍꯥꯏꯒꯦ ꯉꯁꯤ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯩꯈꯣꯏ ꯕꯥꯅ ꯑꯩꯉꯣꯟꯗ ꯆꯩꯕ ꯌꯥꯎꯔꯝꯈꯤꯔꯣꯏ ꯑꯩꯈꯣꯏꯗꯒꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯣꯟꯁꯤꯟꯕꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨꯃꯛꯄꯨ ꯃꯁꯥꯗ ꯄ꯭ꯔꯣꯛ 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 ꯆꯥꯛꯑꯒ ꯃꯥꯅ ꯁꯧꯖꯕꯗꯨ ꯎꯕꯗ ꯑꯩꯈꯣꯏꯗꯁꯨ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯕ ꯏꯐꯦꯛꯇꯤ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯁꯥꯎꯔꯒ ꯈꯠꯅꯕꯒꯤ ꯈꯣꯠꯄꯒꯤ ꯍꯥꯏꯕꯗꯣ ꯃꯇꯣꯝꯇ ꯇꯧꯖꯔꯒꯁꯨ ꯑꯩꯈꯣꯏꯗꯗꯤ ꯅꯨꯡꯉꯥꯏꯇꯕꯗꯣꯀꯣ ꯁꯤꯗ ꯑꯩꯅ ꯑꯗꯨꯝ ꯖꯁ ꯇꯧꯒꯅꯦꯕꯀꯣ ꯑꯗ ꯁꯥꯎꯗ꯭ꯔꯁꯨ ꯌꯥꯕ ꯄꯣꯠꯁꯤꯗ ꯀꯩꯒꯤꯅꯣ ꯃꯥꯅ ꯁꯥꯎꯔꯤꯁꯦ ꯈꯣꯠꯂꯤꯁꯦ ꯀꯩ ꯀꯥꯟꯅꯕ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯏ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯌꯦꯠꯂꯦ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯏꯃꯨꯡ ꯃꯅꯨꯡ ꯅꯣꯏ ꯃꯥꯗꯣ ꯁꯥꯎꯔ ꯂꯩꯔꯦ ꯍꯥꯏꯔꯁꯤꯅꯦ ꯅꯣꯏꯗ ꯀꯩꯝ ꯌꯦꯜꯂꯛꯇ꯭ꯔꯒꯁꯨ ꯅꯪꯒꯤ ꯊꯕꯛ ꯇꯧꯕꯗ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯏꯃꯨꯡ ꯃꯅꯨꯡꯅꯤꯅꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯅ ꯑꯩꯈꯣꯏ ꯕꯥꯅ ꯁꯥꯎꯔ ꯂꯩꯕꯁꯤꯗ ꯑꯩꯁꯦ ꯅꯨꯡꯉꯥꯏꯇꯕ ꯖꯁ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ ꯁꯤꯗ ꯍꯟꯗꯛ ꯆꯍꯤꯒꯤ ꯋꯥꯔꯤ ꯑꯃ ꯂꯤꯒꯦꯕꯀꯣ ꯅꯣꯡꯃꯁꯦꯀꯣ ꯑꯩꯁꯦ ꯊꯕꯛ ꯑꯃ ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯩꯈꯣꯏ ꯕꯥꯁꯤꯅ ꯒꯥꯔꯤꯁꯦ ꯑꯩꯅ ꯊꯧꯒꯗꯕ ꯒꯥꯔꯤꯁꯦ ꯄꯨꯔ ꯆꯠꯈ꯭ꯔꯦꯕꯀꯣ ꯄꯨꯔ ꯆꯠꯈꯤꯕꯁꯤ ꯅꯨꯃꯤꯠꯁꯤꯗ ꯃꯥꯁꯦ ꯃꯤꯒꯁꯨ ꯈꯠꯅꯕꯃꯛꯇꯤ ꯗꯥꯏꯔꯦꯛ ꯈꯠꯅꯕ ꯅꯠꯇ꯭ꯔꯒꯁꯨ ꯈꯔ ꯈꯠꯅꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯊꯕꯛ ꯄꯨꯟꯕ ꯃꯣꯏ ꯄꯥꯔꯇꯤꯁꯦ ꯁꯥꯎꯅꯕꯒꯤ ꯈꯣꯠꯅꯕꯒꯤ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦꯅ ꯉꯥꯡꯉꯝꯃꯒ ꯃꯥꯁꯦ ꯒꯥꯔꯤꯁꯦ ꯄꯨꯔ ꯆꯠꯈ꯭ꯔꯦꯕꯀꯣ ꯒꯥꯔꯤꯁꯦ ꯄꯨꯔ ꯆꯠꯈꯤꯕꯁꯦ ꯃꯥꯁꯦ ꯃꯩ ꯍꯧꯒꯩꯗꯤ ꯁꯥꯎꯔꯕꯅꯦ ꯑꯗꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯇꯁꯦꯡꯅꯀꯣ ꯑꯩ ꯅꯤꯡꯁꯤꯡꯉꯦ ꯃꯊꯛꯇꯒꯤ ꯃꯥꯁꯦ ꯀꯨꯝꯃꯒ ꯆꯠ ꯂꯥꯎꯅꯒ ꯒꯥꯔꯤꯁꯦ ꯄꯨꯔ ꯆꯠꯈ꯭ꯔꯕꯅꯦꯕꯀꯣ ꯁꯥꯎꯔꯒꯀꯣ ꯁꯤꯒꯤ ꯁꯥꯎꯕ ꯅꯨꯃꯤꯠꯁꯤꯗꯀꯣ ꯑꯩꯁꯦ ꯒꯥꯔꯤꯁꯦ ꯑꯩꯗ ꯄꯨꯗꯣꯏꯅꯤꯅ ꯑꯩ ꯒꯥꯔꯤꯁꯦ ꯄꯨꯈ꯭ꯔꯦꯅ ꯑꯩꯁꯦ ꯁꯥꯎꯔꯦꯕ ꯑꯩꯅ ꯑꯃꯨꯛ ꯁꯥꯎꯔꯦꯕꯀꯣ ꯀꯩ ꯀꯥꯟꯅꯕ ꯃꯥꯅ ꯁꯥꯎꯔ ꯈꯣꯠꯂꯒ ꯄꯨꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦꯅ ꯑꯩꯁꯦ ꯏꯁꯧ ꯍꯥꯏꯐꯦꯠ ꯂꯥꯡꯉꯦꯕꯀꯣ ꯆꯤꯟꯒ ꯊꯤꯗꯅ ꯈꯣꯠꯇꯅ ꯑꯩ ꯏꯁꯥꯁꯦ ꯅꯤꯡꯁꯤꯡꯉꯦꯕꯀꯣ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯀꯣ ꯑꯩꯈꯣꯏ ꯕꯥꯁꯦ ꯃꯥꯁꯦ ꯁꯥꯎꯔ ꯃꯥꯁꯨ ꯑꯃꯨꯛ ꯐꯠ ꯂꯥꯎꯅ ꯆꯪꯉꯦ ꯃꯔꯝꯗꯤ ꯑꯩꯒꯤ ꯒꯥꯔꯤꯁꯦ ꯁꯠ ꯂꯥꯎꯅ ꯄꯤꯅꯕꯅꯀꯣ ꯑꯗ ꯑꯩꯅ ꯏꯁꯧ ꯂꯥꯡꯕꯁꯦ ꯑꯩꯈꯣꯏ ꯕꯥ ꯀꯝꯄꯜꯁꯔꯤ ꯇꯥꯔꯝꯃꯅꯤꯅ ꯈꯜꯂꯦꯕꯀꯣ ꯑꯩꯅ ꯁꯥꯎꯕꯁꯦꯀꯣ ꯁꯤꯗ ꯑꯩ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯈꯤꯗꯦꯕ ꯅꯨꯃꯤꯠꯁꯦ ꯃꯔꯝꯗꯤ ꯃꯥꯒꯤ ꯊꯕꯛꯇꯣ ꯇꯁꯦꯡꯅ ꯃꯉꯣꯟꯗꯗꯤ ꯌꯥꯝ ꯂꯨꯔꯦꯅ ꯈꯜꯂꯒ ꯂꯩꯖꯔꯤꯕ ꯄꯣꯠꯅꯦꯕ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯑꯩꯒꯤ ꯊꯕꯛꯇꯣ ꯑꯗꯨꯗꯤ ꯆꯠꯂꯁꯨ ꯌꯥꯕ ꯆꯠꯇ꯭ꯔꯁꯨ ꯌꯥꯕ ꯊꯕꯛꯅꯦꯕ ꯑꯩꯅ ꯑꯦꯅꯤ ꯇꯥꯏꯝ ꯑꯣꯐꯗꯗꯤ ꯑꯩꯅ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯆꯠꯂꯛꯄ ꯌꯥꯕ ꯊꯕꯛꯅꯦꯕ ꯏꯚꯟ ꯑꯩ ꯆꯠꯇ꯭ꯔꯐꯥꯎꯗ ꯀꯅꯥꯝꯇꯅ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯕꯤꯒꯗꯕ ꯅꯠꯇꯦꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯥꯝ ꯊꯣꯏꯅ ꯃꯔꯨ ꯑꯣꯏꯔꯨꯕ ꯅꯠꯇꯦꯕ ꯑꯗꯣ ꯃꯥꯒꯤ ꯊꯕꯛꯇꯨꯗꯤ ꯇꯁꯦꯡꯅ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯅꯦꯕ ꯑꯃꯔꯣꯝꯗ ꯃꯁꯥꯅꯗꯤ ꯃꯥꯒꯤ ꯊꯕꯛꯀꯤ ꯑꯗꯨꯅꯤ ꯃꯔꯨ ꯑꯣꯏꯔꯦꯅ ꯈꯟꯖꯔꯤꯕ ꯄꯣꯠꯅꯦꯕꯀꯣ ꯁꯤꯒꯤꯁꯤꯗ ꯑꯩꯅꯅꯦꯀꯣ ꯏꯁꯧ ꯂꯥꯡꯕꯁꯦ ꯇꯥꯔꯝꯃꯅꯤꯁꯦ ꯈꯪꯉꯦꯕꯀꯣ ꯃꯥꯁꯦ ꯒꯥꯔꯤꯒꯁꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯈꯥꯝꯃꯒ ꯂꯩꯕꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥꯗ ꯒꯥꯔꯤꯁꯦ ꯈꯥꯝꯃꯒ ꯑꯩꯉꯣꯟꯗ ꯁꯣ ꯄꯤꯁꯟꯕ ꯆꯪꯉꯦꯕꯀꯣ ꯑꯗ ꯑꯩꯅ ꯏꯁꯧ ꯂꯥꯡꯕꯁꯦ ꯀꯝꯄꯜꯁꯔꯤ ꯇꯥꯔꯝꯃꯅꯤꯁꯦ ꯑꯩ ꯈꯪꯉꯦꯕꯀꯣ ꯑꯗ ꯑꯩꯁꯦ ꯑꯗꯨꯝ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯁ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯑꯩꯒꯤ ꯀꯩꯁꯨ ꯃꯔꯨ ꯑꯣꯏꯗꯕ ꯄꯣꯠꯁꯤꯗꯒꯤ ꯑꯩꯈꯣꯏ ꯕꯥꯒꯤ ꯃꯥꯒꯤ ꯃꯔꯨ ꯑꯣꯏꯔꯦꯅ ꯈꯟꯖꯔꯤꯕ ꯄꯣꯠꯁꯤꯗ ꯑꯩꯅ ꯏꯁꯧ ꯑꯣꯏꯅ ꯂꯥꯡꯖꯜꯂꯦ ꯇꯥꯔꯝꯃꯅꯤ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯅ ꯑꯩꯁꯦ ꯂꯝꯕꯤꯁꯦ ꯊꯕꯛ ꯆꯠꯄꯁꯦ ꯅꯨꯡꯉꯥꯏꯇ ꯆꯠꯂꯦꯕꯀꯣ ꯑꯗꯨꯒ ꯊꯕꯛ ꯃꯐꯝꯁꯦ ꯌꯧꯔꯦ ꯑꯩꯁꯦ ꯅꯨꯃꯤꯠꯁꯦ ꯑꯗꯨꯒ ꯑꯗꯨꯝ ꯊꯕꯛꯁꯦ ꯑꯩꯒꯤ ꯍꯧꯔꯦꯕꯀꯣ ꯑꯗ ꯑꯩꯈꯣꯏ ꯕꯥꯁꯦ ꯀꯣꯜ ꯇꯧꯔꯛꯑꯦꯕ ꯑꯩꯈꯣꯏ ꯕꯥ ꯀꯣꯜ ꯇꯧꯕꯁꯦ ꯑꯩꯅ ꯈꯜꯂꯤꯁꯦꯀꯣ ꯀꯩꯗꯧꯔꯖꯥꯠꯅꯣ ꯈꯣꯠꯂꯖꯥꯠꯅꯣꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗꯅꯦꯀꯣ ꯑꯩꯅ ꯐꯣꯟꯁꯦ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯑꯣꯠꯁ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯒꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯁꯤꯗ ꯕꯥꯏ ꯋꯥꯟ ꯒꯦꯠ ꯋꯥꯟ ꯐ꯭ꯔꯤꯗ ꯂꯩꯌꯦꯅꯦꯅ ꯍꯥꯏꯔꯛꯑꯦꯕ ꯃꯥꯁꯤ ꯅꯝꯕꯣꯜꯗꯔ ꯀꯩꯅꯣ ꯊꯕꯛ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯅ ꯁꯥꯎꯔꯝꯃꯅꯤꯅ ꯈꯜꯂꯤꯕ ꯄꯣꯠꯇꯣꯀꯣ ꯑꯩ ꯑꯣꯠꯁꯀꯁꯦ ꯑꯩꯈꯣꯏ ꯕꯥꯅ ꯄꯨꯟꯁꯤꯒꯤ ꯆꯥꯔꯝꯈꯤꯔꯣꯏ ꯑꯁꯦꯡꯕ ꯑꯣꯠꯁꯀꯁꯦ ꯆꯥꯔꯝꯈꯤꯔꯣꯏꯕ ꯀꯩꯝ ꯈꯪꯕ ꯅꯠꯇꯦꯕ ꯑꯣꯠꯁꯀꯤ ꯃꯔꯝꯗ ꯑꯗ ꯑꯩꯁꯦ ꯑꯣꯠꯁꯦ ꯑꯗꯨꯝ ꯆꯥꯏ ꯈꯪꯕꯅꯤꯅꯀꯣ ꯈꯔ ꯍꯣꯡꯕ ꯕꯥꯏ ꯋꯥꯟ ꯒꯦꯠ ꯋꯥꯟ ꯐ꯭ꯔꯤ ꯑꯁꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯁꯨ ꯂꯩꯗꯤ ꯂꯩꯔꯤꯅꯤꯀꯣ ꯃꯥꯅ ꯉꯍꯥꯟꯈꯩ ꯁꯨꯡꯂꯩ ꯂꯩꯗꯕꯩ ꯈꯪꯗ꯭ꯔꯤꯅꯦꯕꯀꯣ ꯑꯗ ꯕꯥꯏ ꯋꯥꯟ ꯒꯦꯠ ꯋꯥꯟ ꯐ꯭ꯔꯤꯅ ꯎꯏꯌꯦ ꯈꯔ ꯑꯍꯣꯡꯕꯁꯦ ꯑꯩꯉꯣꯟꯗ ꯂꯩꯖꯔꯗꯤꯅ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯑꯩꯅ ꯁꯥꯎꯔꯝꯃꯅꯤꯅ ꯈꯜꯂꯨꯏꯗꯣ ꯑꯃꯔꯣꯝꯗ ꯑꯩꯒꯤ ꯑꯣꯏꯅ ꯂꯩꯖꯔꯗꯤꯅ ꯀꯣꯜ ꯇꯧꯔꯛꯑꯦꯕ ꯁꯤꯗ ꯑꯩ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩ ꯍꯥꯟꯅꯗꯩ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯃꯊꯛꯇꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯩꯅꯗꯤ ꯉꯁꯥꯏ ꯏꯁꯧ ꯂꯥꯡꯖꯟꯗꯅ ꯈꯣꯠꯇꯅ ꯇꯧꯕꯤꯗꯣ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯐꯅꯕ ꯑꯣꯏꯅ ꯇꯧꯕꯤꯔꯤꯀꯣꯅ ꯁꯤꯒꯤꯁꯦ ꯑꯩꯅ ꯑꯦꯛꯖꯥꯝꯄꯜ ꯑꯝꯇ ꯄꯤꯕ ꯋꯥꯅꯦꯕꯀꯣ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏ ꯕꯥꯅ ꯁꯥꯎꯔꯦ ꯈꯣꯠꯂꯦ ꯍꯥꯏꯔꯤꯕ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯥ ꯃꯁꯥꯒꯤꯗꯤ ꯑꯝꯇ ꯅꯔꯛꯇ꯭ꯔꯕꯅꯦꯕ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤꯅꯦꯕ ꯑꯩꯒꯤ ꯏꯆꯦꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤꯅꯦꯕ ꯍꯣꯠꯅꯔꯤꯁꯦ ꯁꯤꯗ ꯑꯩꯅ ꯍꯥꯏꯔꯒꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯕꯤꯗꯀꯣ ꯖꯁ ꯑꯗꯨꯝ ꯇꯧꯕꯁꯦ ꯌꯥꯝ ꯂꯥꯟꯒꯅꯦꯕ ꯃꯔꯝꯗꯤꯀꯣ ꯑꯩꯈꯣꯏ ꯕꯥꯁꯦ ꯑꯩꯈꯣꯏ ꯕꯥꯅꯦ ꯑꯄꯣꯛꯄꯅꯦ ꯄꯟꯊꯧꯅꯦꯅ ꯍꯥꯏꯕ ꯋꯥꯅꯦꯕ ꯖꯁ ꯅꯣꯏ ꯕꯥ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯕꯥ ꯑꯣꯏꯔꯣ ꯃꯣꯏꯁꯤꯁꯨꯅꯦ
ꯆꯞ ꯃꯥꯟꯅꯩꯕ ꯑꯩꯈꯣꯏꯗꯣ ꯄꯨꯟꯁꯤꯒꯤ ꯃꯣꯏꯁꯤ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯦ ꯄꯨꯟꯁꯤ ꯑꯍꯥꯟꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯍꯤꯡꯉꯤꯁꯦ ꯁꯤꯒꯤ ꯃꯥꯂꯦꯝꯁꯤꯗ ꯍꯤꯡꯉꯤꯁꯦ ꯆꯞ ꯃꯥꯟꯅꯩꯕ ꯃꯣꯏꯅ ꯑꯩꯈꯣꯏꯗꯒꯤ ꯈꯔ ꯍꯜꯂꯒ ꯑꯩꯈꯣꯏꯗꯒꯤ ꯅꯨꯃꯤꯠ ꯊꯥ ꯎꯈꯤꯕ ꯍꯥꯟꯕ ꯋꯥꯅꯤ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯔꯦ ꯍꯥꯏꯕ ꯋꯥꯅꯦꯕ ꯃꯣꯏꯁꯨ ꯑꯅꯧꯕ ꯊꯕꯛ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯍꯥꯟꯅꯒꯤꯗꯣ ꯈꯪꯉꯒ ꯂꯥꯛꯄ ꯅꯠꯇꯦꯕ ꯂꯥꯏꯅ ꯃꯣꯏꯒꯤ ꯕ꯭ꯔꯦꯟꯁꯤꯗ ꯍꯥꯞꯆꯤꯜꯂ ꯂꯥꯛꯄ ꯅꯠꯇꯦꯕ ꯑꯩꯈꯣꯏꯗꯧꯅ ꯑꯅꯧ ꯑꯅꯧꯕ ꯑꯩꯈꯣꯏꯅ ꯊꯤꯒꯠꯂꯒ ꯈꯪꯖꯕꯁꯦ ꯆꯞ ꯃꯥꯟꯅꯩꯕ ꯃꯣꯏꯁꯨ ꯊꯤꯒꯠꯂꯒ ꯈꯪꯖꯔꯛꯏꯅꯦꯕ ꯄ꯭ꯂꯁ ꯑꯗꯩꯗꯤ ꯃꯣꯏꯅ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯅꯦꯕ ꯍꯣꯠꯅꯕꯤꯔꯤꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯑꯁ ꯄꯔꯐꯦꯛ ꯑꯣꯏꯍꯟꯅꯤꯡꯕꯗꯣ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤꯀꯣ ꯄꯔꯐꯦꯛ ꯑꯣꯏꯍꯟꯅꯤꯡꯕ ꯁꯥꯎꯔꯒ ꯃꯥꯒ ꯀꯃꯥꯏꯅ ꯍꯦꯟꯗꯜ ꯇꯧꯕ ꯈꯣꯠꯄ ꯑꯩꯒꯤ ꯑꯣꯏꯅ ꯁꯥꯎꯒꯟꯗꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯏꯁꯧ ꯂꯥꯡꯉꯤ ꯀꯥꯏꯗꯣ ꯉꯥꯛꯇ ꯈꯛꯇ ꯃꯇꯦꯛ ꯑꯃꯈꯛ ꯂꯥꯡꯉꯒ ꯑꯩ ꯑꯗꯨꯝ ꯑꯗꯨꯒꯤꯗꯨꯅ ꯏꯐꯦꯛ ꯀꯩꯝꯇ ꯂꯩꯇꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯗꯧꯅꯒ ꯇꯧꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅꯀꯣ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯁꯥꯎꯋꯦ ꯍꯥꯏꯔꯤꯁꯤꯅꯦꯀꯣ ꯃꯤꯅꯤꯠ ꯑꯅꯤ ꯑꯩ ꯉꯥꯛꯇꯪꯈꯛ ꯁꯥꯎꯔꯝꯕꯗꯣ ꯂꯣꯏꯔꯦ ꯑꯗꯨꯝ ꯑꯗꯨꯒ ꯁꯨꯡꯖꯥꯎ ꯁꯥꯎꯔꯔꯣꯏꯕ ꯃꯈꯥ ꯇꯥꯅ ꯑꯗꯨꯅ ꯀꯩꯁꯨ ꯏꯐꯦꯛ ꯂꯩꯍꯟꯗꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯗꯧꯅꯒ ꯇꯧꯍꯟꯅꯤꯡꯕ ꯈꯣꯠꯄ ꯍꯥꯏꯕꯁꯦ ꯑꯩꯗꯧꯅ ꯇꯧꯕꯁꯦ ꯍꯦꯛꯇ ꯌꯥꯄꯣꯠꯇꯦꯕ ꯃꯔꯝꯗꯤ ꯑꯩꯁꯨ ꯄꯔꯐꯦꯛ ꯑꯣꯏꯗꯦ ꯑꯩꯈꯣꯏ ꯕꯥꯁꯨ ꯄꯔꯐꯦꯛ ꯑꯣꯏꯗꯦ ꯃꯤꯒꯤ ꯑꯁꯣꯏꯕ ꯂꯣꯏꯅ ꯂꯩꯅꯔꯤꯅꯤ ꯍꯥꯏꯕꯁꯦꯀꯣ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯣꯛꯄꯤꯔꯤꯕ ꯑꯩꯈꯣꯏ ꯕꯥ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯀꯁꯤꯗꯤ ꯄꯔꯐꯦꯛ ꯑꯣꯏꯗꯣꯏꯕꯣꯏ ꯈꯟꯕ ꯌꯥꯎꯕꯅꯦꯕ ꯑꯗꯨ ꯅꯠꯇꯦꯕ ꯆꯞ ꯃꯥꯟꯅꯩꯕ ꯃꯣꯏꯁꯨ ꯑꯩꯈꯣꯏꯗꯧꯅꯀꯣ ꯑꯗꯨꯅ ꯃꯣꯏꯅ ꯄꯔꯐꯦꯛ ꯑꯣꯏꯔꯛꯇ꯭ꯔꯤꯗꯨꯁꯨ ꯑꯩꯈꯣꯏꯕꯨ ꯐꯅꯕ ꯉꯥꯛꯇꯅꯦ ꯃꯣꯏꯅ ꯍꯣꯠꯅꯔꯤꯗꯣ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄ꯭ꯔꯣꯚꯥꯏꯠ ꯇꯧꯅꯕ ꯉꯥꯛꯇꯅꯤ ꯈꯜꯂꯒ ꯑꯩꯈꯣꯏ ꯕꯥꯗ ꯖꯁ ꯇꯧꯕꯁꯦꯀꯣ ꯑꯩ ꯌꯥꯔꯤꯈꯩ ꯇꯧꯔꯔꯣꯏꯒꯦ ꯁꯤꯕꯨ ꯁꯣꯏꯔꯦ ꯍꯥꯏꯕꯁꯤꯃ ꯍꯟꯗꯛꯀꯤ ꯂꯦꯁꯟ ꯅꯝꯕꯔ 1 ꯈꯪꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯂꯦꯁꯟꯗꯅꯦꯀꯣ ꯑꯩꯈꯣꯏꯅ ꯇꯧꯕꯅꯦꯀꯣ ꯊꯕꯛ ꯑꯃ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯄꯥꯝꯖꯅ ꯇꯧꯕ ꯊꯕꯛ ꯑꯃꯗꯅꯦ 100% ꯏꯐꯣꯔꯠ ꯄꯤꯌꯣꯕ ꯅꯪ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯦꯕ ꯑꯣꯔ ꯄꯥꯛꯇ꯭ꯔꯦꯗꯅ ꯅꯪꯉꯣꯟꯗ ꯔꯤꯒ꯭ꯔꯦꯠ ꯁꯨꯡꯆꯥ ꯆꯥꯔꯣꯏꯕꯀꯣ ꯑꯩ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯑꯩꯅ 100% ꯏꯐꯣꯔꯠ ꯄꯤꯔꯒ ꯒꯤꯐ ꯑꯞ ꯇꯧꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯑꯩꯅ ꯇꯁꯦꯡꯅ ꯄꯥꯝꯖꯕ ꯄꯣꯠ ꯑꯩ ꯍꯥꯏꯒꯦꯕꯀꯣ ꯊꯕꯛ ꯑꯍꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯅꯠꯇ꯭ꯔꯒꯁꯨꯀꯣ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯒꯤ ꯖꯦꯒꯦꯒꯤ ꯁꯤꯡ ꯌꯣꯟꯕ ꯑꯃ ꯇꯧꯊꯣꯛꯄ ꯑꯃ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯏꯪꯂꯤꯁꯇ ꯇꯥꯏꯇꯜ ꯍꯥꯞꯄ ꯇꯧꯊꯣꯛꯄ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯅꯨꯄꯤ ꯀꯥꯏꯅꯕ ꯑꯃ ꯂꯩꯔꯦꯕꯀꯣ ꯁꯤꯗ ꯊꯕꯛꯀꯤ ꯑꯅꯤꯁꯦ ꯍꯥꯟꯅ ꯍꯥꯏꯒꯦꯕꯀꯣ ꯊꯕꯛꯀꯤ ꯑꯅꯤꯁꯦ ꯇꯁꯦꯡꯅ ꯑꯩꯅ ꯐꯖꯅ ꯇꯧꯈꯤꯕ ꯊꯕꯛꯅꯦꯕꯀꯣ ꯖꯦꯒꯦꯒꯤ ꯁꯤꯡ ꯌꯣꯟꯕꯒꯁꯦ ꯑꯩ 2022ꯒꯤ 22ꯗꯒꯤ ꯍꯧꯔꯛꯑꯦꯕ ꯍꯧꯖꯤꯛ 2025니ꯀꯣ ꯑꯩ ꯀꯨꯏꯗ꯭ꯔꯤ ꯇꯣꯛꯄ ꯍꯥꯏꯔꯛꯀꯦ ꯋꯥꯔꯤꯁꯦ 2022ꯗꯒꯤ ꯍꯧꯔ ꯑꯩ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯂꯝꯕꯤꯁꯦ ꯁꯤꯒꯤ ꯂꯝꯕꯤꯁꯤꯅ ꯑꯗꯨꯝ ꯑꯣꯏꯔꯤꯅꯦꯕ ꯑꯩꯁꯦ ꯏꯁꯥꯁꯦ ꯄꯨꯔꯥ ꯊꯥꯛꯄꯤꯔꯛꯄꯒ ꯃꯥꯟꯅꯔꯦꯕ ꯑꯩꯁꯦ ꯑꯩꯒꯤ ꯁꯤꯡ ꯌꯣꯜꯂꯒ ꯑꯩꯁꯦ ꯗ꯭ꯔꯦꯁ ꯂꯩꯔꯤꯅꯤ ꯑꯩꯒꯤ ꯄꯨꯔꯥ ꯏꯁꯥꯒꯤ ꯊꯕꯛ ꯊꯧꯔꯝ ꯂꯣꯏꯅꯃꯛ ꯏꯁꯥꯅ ꯃꯦꯟꯇꯦꯟ ꯇꯧꯖꯔꯤꯅꯦꯕꯀꯣ ꯑꯩꯅ ꯀꯣꯂꯦꯖ ꯀꯥꯔꯤꯉꯩꯗ ꯀꯩꯅꯣꯒꯨꯝꯕ ꯀꯩꯕ ꯑꯦꯗꯃꯤꯁꯟꯒꯨꯝꯕ ꯇꯧꯕ ꯄꯩꯁꯥ ꯌꯥꯝꯕꯗꯤ ꯑꯩꯈꯣꯏ ꯕꯥꯗꯒꯤ ꯂꯧꯔꯛꯑꯦ ꯑꯗꯨꯃꯛꯄꯨ ꯃꯆꯥ ꯃꯀꯨꯞ ꯃꯌꯥꯝꯁꯤꯗꯤ ꯑꯩ ꯏꯁꯥꯅ ꯂꯣꯏꯅꯃꯛ ꯇꯧꯖꯔꯛꯑꯕꯅꯦꯕ 2022ꯗꯒꯤꯀꯣ ꯑꯩꯁꯦ ꯑꯗꯨꯗ ꯁꯤꯒꯤ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯍꯧꯖꯤꯛꯀꯤ ꯖꯩꯒꯦꯒꯤ ꯁꯤꯡ ꯇꯧꯕꯁꯦ ꯁꯤꯗꯒꯤ ꯄꯩꯁꯥ ꯈꯛꯇꯅꯦꯕ ꯇꯥꯜꯂꯤꯁꯦ 2023 ꯑꯩ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯅꯠꯇꯦ ꯖꯁ ꯖꯩꯒꯦꯒꯤ ꯁꯤꯡ ꯌꯣꯜꯂꯒ ꯇꯥꯜꯂꯤꯅꯦꯕ ꯑꯗꯨꯒ ꯀꯩꯗꯧꯔꯦ 2025ꯀꯤ ꯃꯦ ꯖꯨꯟ ꯁ꯭ꯋꯥꯏꯁꯤꯗꯅꯦꯕ ꯑꯩꯅ ꯇꯧꯊꯣꯛꯏꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯏꯪꯂꯤꯁ ꯁꯕꯇꯥꯏꯇꯜꯒꯤ ꯊꯕꯛ ꯍꯥꯏꯕꯁꯦ ꯁꯤꯁꯨ ꯃꯥꯟꯅꯩꯑꯕ ꯏꯪꯂꯤꯁ ꯁꯕꯇꯥꯏꯇꯜꯁꯤꯒꯤ ꯑꯩꯁꯦ ꯖꯁ ꯄ꯭ꯔꯣꯐꯤꯠꯇ 50K ꯍꯦꯟꯅ ꯇꯥꯟꯈ꯭ꯔꯕꯅꯤꯀꯣ ꯏꯪꯂꯤꯁ ꯁꯕꯇꯥꯏꯇꯜꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯀꯩꯅꯣ ꯇꯧꯋꯦ ꯁꯤꯁꯨ ꯃꯦꯗ ꯇꯧꯊꯣꯛꯑꯦꯕꯀꯣ ꯁꯤꯅ 2024ꯗꯒꯤ ꯍꯧꯔꯛꯄ ꯑꯗꯨꯗ ꯐꯖꯅꯗꯤ ꯁꯨꯔꯒ ꯂꯥꯛꯑꯕꯅꯦ ꯑꯩꯁꯦ ꯏꯪꯂꯤꯁ ꯁꯕꯇꯥꯏꯇꯜꯒꯤꯗꯗꯤ ꯑꯩꯅꯒ ꯈꯜꯂꯝꯃꯤꯁꯦꯀꯣ ꯑꯩ ꯍꯣꯠꯁꯨ ꯍꯣꯠꯅꯔꯝꯃꯦ ꯃꯅꯤꯄꯨꯔꯒꯤ ꯑꯩꯅ ꯃꯅꯤꯄꯨꯔꯗꯅꯦꯀꯣ ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯏꯔꯣ ꯀꯩ ꯑꯣꯏꯔꯣ ꯏꯟꯐꯣꯔꯃꯦꯁꯟꯒꯤ ꯊꯥꯒꯠꯄ ꯁꯤ ꯇꯧꯋꯦ ꯈꯔ ꯀꯥꯟꯅꯕ ꯊꯥꯒꯠꯄ ꯚꯤꯗꯤꯑꯣꯗꯅꯦ ꯑꯩꯅ ꯑꯩ ꯅꯪꯒꯤ ꯏꯪꯂꯤꯁ ꯁꯕꯇꯥꯏꯇꯜ ꯍꯥꯞꯄꯤꯒꯦ ꯕ꯭ꯔꯣ ꯑꯩꯒꯤ ꯅꯪꯒꯤ ꯏꯪꯂꯤꯁ ꯁꯕꯇꯥꯏꯇꯜ ꯍꯥꯞꯄꯤꯒꯦ ꯑꯩꯅ ꯃꯣꯏꯒꯤ ꯖꯤꯃꯦꯜꯗꯅꯦ ꯊꯥꯗꯕꯁꯦꯀꯣ ꯈꯨꯠ ꯊꯦꯛꯄ ꯌꯥꯅꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅꯦꯕ ꯑꯩ ꯊꯥꯏꯁꯦ ꯑꯩ ꯍꯣꯠꯅꯕ ꯌꯥꯕꯅꯦꯕ ꯍꯣꯠꯅꯔꯝꯃꯤꯁꯦꯀꯣ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯩꯁꯦꯀꯣ ꯍꯥꯞꯄꯤꯒꯦꯅ ꯍꯥꯏꯔꯅꯤ ꯑꯗꯒꯤꯗꯤ ꯑꯩꯁꯦ ꯃꯤꯕꯨ ꯈꯣꯝꯃꯒ ꯇꯤꯝ ꯑꯃ ꯁꯥꯒꯠꯂꯒ ꯑꯩꯅ ꯈꯜꯂꯝꯃꯤꯁꯦꯀꯣ ꯃꯅꯤꯄꯨꯔꯗ ꯏꯪꯂꯤꯁ ꯁꯕꯇꯥꯏꯇꯜ ꯈꯛ ꯍꯥꯞꯄꯒ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯍꯥꯞꯄꯁꯦ ꯃꯤ ꯂꯩꯇꯕꯅꯦꯕ ꯀꯩꯁꯨ ꯑꯩꯅ ꯊꯤꯕꯗ ꯐꯪꯗꯦꯕ ꯑꯩ ꯈꯛ ꯅꯠꯇꯅꯀꯣ ꯑꯇꯣꯞꯄ ꯍꯥꯞꯄꯗꯤ ꯌꯥꯎꯋꯤ ꯉꯥꯏꯍꯥꯛꯀꯤ ꯃꯣꯏꯒꯤ ꯊꯕꯛ ꯁꯪꯕ ꯀꯥꯟꯗꯒ ꯍꯥꯞꯄꯤꯕ ꯑꯩꯗꯤ ꯑꯗꯨ ꯅꯠꯇꯦꯕ ꯖꯁ ꯏꯪꯂꯤꯁ ꯁꯕꯇꯥꯏꯇꯜ ꯈꯛꯇꯅꯦꯕ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯑꯩꯒꯤ ꯄꯨꯔꯥ ꯄ꯭ꯔꯣꯐꯦꯁꯟꯁꯦ ꯏꯪꯂꯤꯁ ꯁꯕꯇꯥꯏꯇꯜ ꯍꯥꯞꯄꯒꯅꯦꯕꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯗꯧꯅꯀꯣ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯕꯇꯥꯏꯇꯜ ꯍꯥꯞꯄ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯌꯨꯇ꯭ꯌꯨꯕ ꯑꯣꯏꯔꯣ ꯀꯩ ꯑꯣꯏꯔꯣ ꯁꯤꯃꯥꯒꯤꯕꯨ ꯑꯣꯏꯔꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯅ ꯇꯤꯝ ꯑꯃ ꯁꯥꯒꯠꯂꯒ ꯑꯩꯅ ꯄꯥꯏꯔꯒꯦ ꯀꯥꯏꯅ ꯑꯩ ꯈꯜꯂꯝꯃꯤꯅꯤꯀꯣ ꯍꯣꯠꯅꯔꯝꯃꯕꯅꯦ ꯑꯩ ꯃꯤꯉꯣꯟꯗꯒ ꯃꯦꯁꯦꯖ ꯊꯥꯗꯅ ꯀꯩꯅꯣꯒꯤ ꯁꯕꯇꯥꯏꯇꯜ ꯍꯥꯞꯄꯤꯒꯦ ꯍꯥꯏꯕꯒꯤ ꯈꯛ ꯅꯠꯇꯕ ꯁꯕꯇꯥꯏꯇꯜ ꯍꯥꯞꯁꯤ ꯂꯥꯛꯑꯣ ꯑꯩ ꯄꯩꯁꯥ ꯇꯥꯟꯕ ꯑꯃ ꯁꯤꯗ ꯂꯩꯔꯦ ꯅꯪꯁꯨ ꯑꯩꯒꯤ ꯃꯈꯥꯗ ꯑꯣꯔ ꯑꯩꯒ ꯇꯧꯃꯤꯟꯅꯔꯁꯦ ꯁꯕꯇꯥꯏꯇꯜ ꯍꯥꯞꯄꯁꯤ ꯀꯥꯏ ꯑꯩ ꯍꯣꯠꯅꯔꯝꯃꯕꯅꯦꯕꯀꯣ ꯑꯩꯁꯦ ꯏꯚꯟ ꯖꯤꯝꯐꯧꯗꯤ ꯁ꯭ꯀꯤꯞ ꯇꯧꯕ ꯌꯥꯎꯋꯦꯕ ꯁꯕꯇꯥꯏꯇꯜꯁꯦ ꯑꯩ ꯍꯥꯞꯇꯣꯏꯕ ꯊꯕꯛ ꯂꯩꯔꯒꯗꯤ ꯑꯩꯅ ꯌꯥꯝ ꯇꯣꯞ ꯂꯦꯚꯦꯜꯗ ꯍꯣꯠꯅꯔꯝꯃꯤꯅꯤ ꯑꯗꯒꯤ ꯖꯦꯒꯦꯒꯤ ꯁꯤꯡ ꯌꯣꯟꯕꯒꯁꯦꯀꯣ ꯑꯩꯈꯣꯏ ꯃꯥꯒꯁꯦ ꯑꯩꯅ ꯉꯟꯅ ꯍꯧꯒꯠꯂꯒ ꯌꯣꯒ ꯆꯠꯄꯁꯦꯀꯣ ꯏꯃꯥ ꯌꯣꯒ ꯆꯠꯄ ꯌꯥꯔꯔꯣꯏ ꯉꯁꯤꯗꯤ ꯑꯩꯒꯤ ꯁꯤꯡꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯣ ꯅꯪꯉꯔꯣꯏ ꯀꯩꯊꯦꯜ ꯐꯝꯕꯤꯅꯤꯒꯩꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯈꯣꯠꯂꯦꯅ ꯍꯥꯏꯗꯅ ꯑꯩꯅ 100% ꯏꯐꯣꯔꯠ ꯄꯤꯒꯦꯕꯀꯣ ꯁꯤꯒꯤ ꯊꯕꯛ ꯑꯅꯤꯁꯦꯀꯣ ꯑꯗꯨꯒ ꯑꯩꯁꯦ ꯒꯤꯐ ꯑꯞꯇꯤ ꯇꯧꯈꯤꯑꯕ ꯍꯟꯗꯛꯀꯤ ꯃꯦꯁꯤꯗ ꯁꯤꯗ ꯍꯟꯗꯛ 2025ꯒꯤ ꯃꯦꯁꯤ ꯁꯤꯗ ꯑꯩ ꯇꯧꯊꯣꯛꯈꯤꯑꯕ ꯁꯤꯗꯅꯦ ꯑꯩ ꯔꯤꯒ꯭ꯔꯦꯠ ꯃꯆꯥ ꯑꯃꯐꯥꯎ ꯆꯥꯈꯤꯗꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ꯭ꯔꯥ ꯑꯩꯅ 100% ꯊꯕꯛꯇꯣ ꯑꯩꯅ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯈ꯭ꯔꯕꯅꯦꯕ ꯑꯩꯅ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯥꯏꯊꯤꯔꯕ ꯄꯣꯠꯅꯤꯀꯣ ꯑꯩꯒꯤ ꯀꯩꯅꯣꯁꯤꯁꯨ ꯑꯩꯅ ꯖꯦꯒꯦꯒꯤꯁꯤꯡꯗꯨꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ ꯑꯗꯩꯗꯤ ꯏꯪꯂꯤꯁ ꯁꯕꯇꯥꯏꯇꯜ ꯑꯩ ꯍꯥꯞꯀꯦ ꯍꯥꯏꯔꯒ ꯑꯩꯅ ꯍꯥꯞꯄ ꯉꯝꯈꯤꯗ꯭ꯔꯕꯅꯦꯕ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯇꯧꯔꯒꯦ ꯑꯩꯅ ꯄ꯭ꯂꯥꯟ ꯇꯧꯔꯝꯃꯤꯗꯨꯗꯤ ꯐꯦꯜꯅꯦꯕ ꯄꯨꯔꯥ ꯑꯣꯏꯔꯤꯁꯦ ꯑꯗꯨꯃꯛꯄꯨ ꯑꯩꯅ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯇꯧꯊꯣꯛꯄꯗꯅꯦꯀꯣ ꯑꯁ ꯑꯩꯁꯦ ꯁꯤ ꯇꯧꯖꯔꯝꯃꯗꯕꯅꯤ
ꯑꯩ ꯅꯤꯡꯉꯝꯗꯕ ꯔꯤꯒ꯭ꯔꯦꯠ ꯃꯆꯥ ꯑꯃꯐꯥꯎ ꯆꯥꯗꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ 100% ꯏꯐꯣꯔꯠ ꯄꯤꯒꯦꯕ ꯁꯤꯒꯤꯁꯦ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯃꯨꯛ ꯂꯥꯛꯀꯦꯕꯀꯣ ꯅꯨꯄꯤꯒꯤ ꯃꯇꯥꯡꯁꯤꯗ ꯏꯐꯣꯔꯠ ꯄꯤꯗꯕꯒꯤ ꯍꯥꯟꯅ ꯋꯥꯔꯤ ꯑꯃ ꯂꯤꯒꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ ꯃꯥꯁꯦ ꯀꯨꯏꯗ꯭ꯔꯤ ꯍꯞꯇꯥꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤꯀꯣ ꯑꯩꯒꯤꯁꯦ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯇꯥꯡꯗ ꯃꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯆꯠꯂꯦ ꯑꯩꯁꯦ ꯑꯩꯈꯣꯏꯕꯥꯅꯤ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯕ ꯁ꯭ꯋꯥꯏꯗ ꯁꯥꯟꯅꯔꯒꯨꯝꯁꯦ ꯈꯨꯃꯟ ꯂꯝꯄꯥꯛ ꯋꯥꯀꯤꯡ ꯑꯣꯏꯅ ꯆꯠꯂ ꯁꯥꯟꯅꯕ ꯆꯠꯄꯗꯀꯣ ꯃꯥ ꯍꯥꯏꯁꯦ ꯅꯨꯄꯤ ꯑꯃꯁꯦ ꯃꯥꯅ ꯊꯥꯖꯕꯅꯤꯀꯣ ꯆꯨꯝꯕ꯭ꯔꯥ ꯂꯥꯛꯕ꯭ꯔꯗꯤ ꯇꯣꯛꯈ꯭ꯔꯣ ꯃꯥꯅ ꯊꯥꯖꯕꯅꯤꯀꯣ ꯍꯧꯖꯤꯛ ꯃꯥꯅ ꯄꯥꯝꯃꯤꯕ ꯅꯨꯄꯤꯁꯦ ꯌꯥꯔꯛꯇ꯭ꯔꯦꯕꯀꯣ ꯌꯥꯔꯛꯇꯕꯁꯦ ꯃꯥꯅ ꯍꯥꯏꯔꯤꯁꯦꯀꯣ ꯍꯥꯟꯅ ꯒ꯭ꯔꯤꯒꯤ ꯇꯛꯆꯔꯝꯃꯗꯤ ꯑꯣꯔ ꯍꯥꯟꯅ ꯈꯔ ꯉꯜꯂꯤꯉꯩꯗ ꯍꯥꯏꯖꯔꯛꯑꯃꯗꯤ ꯀꯝꯄꯜꯁꯔꯤ ꯌꯥꯔꯛꯀꯗꯕꯅꯦ ꯁꯤꯅꯤ ꯃꯥꯅ ꯍꯥꯏꯁꯦ ꯃꯥ ꯃꯁꯥꯅ ꯍꯥꯏꯅꯤꯀꯣ ꯁꯤ ꯋꯥꯔꯤꯁꯦ ꯑꯗꯨꯗ ꯃꯥꯁꯦ ꯍꯧꯖꯤꯛ ꯊꯦꯡꯃꯜꯂꯦ ꯃꯥꯅ ꯄ꯭ꯔꯄꯣꯁ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯌꯥꯔꯛꯇ꯭ꯔꯤꯅꯦ ꯅꯨꯄꯤꯁꯤꯅꯦ ꯃꯥ ꯊꯥꯖꯩꯑꯕ ꯃꯉꯣꯟꯗ ꯂꯥꯏꯃꯟ ꯀꯥꯡ ꯑꯗꯨꯝ ꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯏꯁꯦ ꯑꯗꯨ ꯇꯧꯔꯦ ꯍꯥꯟꯅ ꯍꯥꯏꯖꯔꯝꯃꯗꯤ ꯌꯥꯔꯛꯀꯗꯕꯅꯦ ꯍꯥꯟꯅ ꯑꯩꯅ ꯅꯩꯕ ꯁꯥꯔꯨꯔꯦ ꯈꯣꯠꯂꯨꯔꯦꯅ ꯍꯥꯏꯗꯤ ꯃꯥꯅ ꯍꯥꯟꯅ ꯐꯖꯅ ꯏꯐꯣꯔꯠ ꯄꯤꯔꯨꯗ꯭ꯔꯦꯕ ꯃꯔꯝꯗꯤ ꯃꯥꯅ ꯅꯩꯕ ꯁꯥꯔꯒ ꯂꯩꯕꯒꯤ ꯃꯥꯅ ꯇꯁꯦꯡꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯣ ꯑꯗꯨꯗꯕꯨ ꯃꯥꯁꯦ ꯏꯐꯣꯔꯠ ꯄꯤꯗ꯭ꯔꯦꯕ ꯁꯤꯁꯤꯅ ꯃꯥꯁꯦ ꯑꯗꯨꯝ ꯀꯨꯏꯔꯦ ꯍꯟꯗꯛꯀꯤ ꯈꯨꯃꯟ ꯂꯝꯄꯥꯛꯀꯤ ꯋꯥꯔꯤꯗꯣ ꯑꯩꯅ ꯍꯞꯇꯥꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯅꯧꯅ ꯁꯥꯔꯦ ꯍꯥꯏꯕꯅꯦꯕ ꯁꯤꯒꯤ ꯃꯃꯥꯡꯗꯁꯨ ꯃꯥ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅꯦꯕ ꯁꯤ ꯋꯥꯔꯤꯁꯦ ꯍꯥꯏꯗꯣꯏꯁꯦ ꯑꯩꯅ ꯄꯥꯝꯃꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯑꯁ ꯍꯥꯟꯅ ꯍꯥꯏꯔꯝꯃꯒꯗꯤ ꯌꯥꯔꯝꯒꯗꯕꯅꯤꯀꯣ ꯑꯩꯅ ꯐꯖꯅ ꯏꯐꯣꯔꯠ ꯄꯤꯍꯧꯗ꯭ꯔꯦ ꯑꯩꯅ ꯅꯩꯕ ꯁꯥꯔꯤꯉꯩꯗ ꯇꯣꯛꯑꯦꯅ ꯍꯥꯏꯕ ꯋꯥꯔꯤꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅꯦꯕ ꯍꯥꯏꯔ ꯂꯩꯁꯦ ꯁꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦꯀꯣ ꯑꯩꯒꯤ ꯑꯣꯏꯅ ꯑꯃꯨꯛ ꯍꯥꯏꯒꯦꯕꯀꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯅꯨꯄꯤ ꯑꯃꯨꯛ ꯀꯣꯏꯔꯝꯃꯦ ꯑꯗꯨꯝ ꯀꯥꯏꯅꯈ꯭ꯔꯦ ꯌꯥꯝ ꯊꯨꯅ ꯀꯥꯏꯅꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯍꯣꯏ ꯋꯥꯔꯤꯗꯤ ꯍꯥꯟꯅꯗꯩ ꯁꯥꯟꯅꯔ ꯂꯥꯛꯄꯅꯦ ꯑꯗꯣ ꯌꯥꯝ ꯊꯨꯅ ꯀꯥꯏꯅꯈ꯭ꯔꯦꯕꯀꯣ ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯅꯨꯡꯁꯤꯔꯤꯅꯦ ꯅꯨꯡꯁꯤꯕꯕꯨ ꯑꯩꯅ ꯑꯍꯥꯟꯕ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯝꯃꯦ 2022 ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗꯅꯦꯀꯣ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯤꯕꯨꯗꯤ ꯃꯌꯥꯝ ꯊꯦꯡꯅꯔꯦ ꯃꯁꯛꯇ ꯑꯩꯗꯤ ꯃꯁꯛ ꯐꯖꯔꯗꯤ ꯄꯥꯝꯕ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯣ ꯅꯨꯡꯁꯤꯕ ꯍꯥꯏꯔꯒꯗꯤ ꯀꯩꯁꯨ ꯊꯦꯡꯅꯔꯛꯇ꯭ꯔꯕꯅꯦꯕ ꯑꯩꯒ ꯆꯥꯟꯅꯒꯅꯤ ꯈꯣꯠꯀꯅꯤ ꯀꯥꯏꯅ ꯈꯟꯕꯒꯗꯤꯀꯣ ꯑꯍꯥꯟꯕ ꯉꯥꯏꯍꯥꯛꯀꯤ ꯄꯥꯝꯃꯝꯕꯗꯨ ꯅꯠꯇꯕꯤꯗ ꯑꯗꯣ ꯃꯥꯁꯦ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯅꯦꯕ ꯑꯗꯨꯗ ꯀꯥꯏꯅꯕꯁꯦ ꯀꯥꯏꯅꯍꯟꯅꯤꯡꯕ ꯅꯠꯇꯦ ꯅꯨꯄꯤꯕꯨ ꯀꯅꯥ ꯀꯥꯏꯅꯍꯟꯅꯤꯡꯗꯣꯔꯤꯒꯦꯕꯀꯣ ꯑꯗ ꯀꯥꯏꯅꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯗꯤꯀꯣ ꯑꯩꯒꯤ ꯑꯉꯝꯕ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏꯕꯥꯅꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯋꯔꯛ ꯇꯧꯅꯕ ꯑꯣꯔ ꯑꯩꯅ ꯃꯉꯣꯟꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯉꯣꯟꯗ ꯐꯖꯅ ꯎꯠꯈꯤꯑꯕ ꯑꯗ ꯑꯣꯏꯗ꯭ꯔꯦ ꯀꯥꯏꯅꯗ꯭ꯔꯦ ꯀꯩꯅꯣꯗꯤ ꯑꯣꯏꯈ꯭ꯔꯦ ꯀꯥꯏꯅꯈ꯭ꯔꯦ ꯍꯥꯏꯗꯤ ꯃꯥꯏꯗꯤ ꯄꯥꯛꯈꯤꯗ꯭ꯔꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩ ꯉꯁꯤꯐꯥꯎꯗ ꯔꯤꯒ꯭ꯔꯦꯠꯇꯤꯅꯦꯀꯣ ꯑꯁ ꯑꯩ ꯃꯉꯣꯟꯗ ꯁꯤꯃ ꯇꯧꯖꯔꯝꯃꯗꯤꯀꯣ ꯑꯁ ꯑꯩ ꯃꯉꯣꯟꯗ ꯁꯤꯃ ꯇꯧꯖꯔꯝꯃꯗꯤꯀꯣ ꯍꯥꯏꯕ ꯔꯤꯒ꯭ꯔꯦꯠ ꯁꯨꯡꯂꯩ ꯂꯩꯇꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯅ 100% ꯏꯐꯣꯔꯠ ꯄꯤꯈꯤꯕꯩꯅꯦꯕ ꯃꯥꯏꯊꯤꯔꯕꯅꯤꯀꯣ ꯑꯃꯔꯣꯝꯗ ꯑꯗꯨ ꯑꯣꯏꯔꯒꯁꯨꯅꯦꯀꯣ ꯑꯩ ꯁꯤꯃ ꯇꯧꯖꯔꯝꯃꯒꯗꯤꯀꯣ ꯍꯥꯏꯕꯁꯦ ꯑꯩ ꯁꯨꯡꯂꯩ ꯍꯦꯛ ꯂꯩꯇꯦ ꯑꯗꯨꯅ ꯔꯤꯒ꯭ꯔꯦꯠ ꯁꯨꯡꯂꯩ ꯂꯩꯇꯦ ꯑꯩ ꯐꯖꯅ ꯃꯨቭ ꯑꯣꯟ ꯇꯧꯕ ꯉꯝꯒꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯒꯤ ꯍꯧꯖꯤꯛ ꯏꯃꯥꯟꯅꯕꯗꯣ ꯃꯥꯗꯤꯅꯦ ꯑꯩꯅ ꯄꯥꯝꯃꯦ ꯑꯩꯅ ꯅꯨꯡꯁꯤꯔꯦ ꯍꯥꯏ ꯀꯣꯏꯅꯔꯕ ꯅꯨꯄꯤꯁꯦ ꯀꯣꯏꯅꯔꯕ ꯅꯨꯄꯤꯁꯦ ꯁꯤꯗꯒꯤ ꯑꯩ ꯅꯨꯄꯤꯁꯦ ꯊꯦꯡꯅꯗ꯭ꯔꯤꯉꯩꯗꯩ ꯃꯥ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯄꯥꯝꯕ ꯍꯧꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎ ꯃꯥ ꯑꯗꯨꯝ ꯑꯗꯨꯒꯤ ꯋꯥꯔꯤ ꯁꯥꯔ ꯂꯩꯔꯦꯕ ꯑꯩꯗꯤ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯣꯏꯁꯟꯈ꯭ꯔꯦꯕ ꯑꯩꯒꯤ ꯈꯪꯅꯔꯝꯕ ꯅꯨꯄꯤꯁꯦ ꯃꯥꯏ ꯋꯥꯔꯤ ꯂꯣꯏꯁꯟꯈ꯭ꯔꯦꯕ ꯌꯨꯇ꯭ꯌꯨꯕꯇꯒ ꯁꯨꯃꯥꯏꯅ ꯅꯣꯡ ꯐꯥꯗꯣꯛ ꯄꯜꯂꯛꯄꯁꯤ ꯃꯉꯥꯏꯔꯦ ꯅꯠꯇꯕꯤꯗ ꯑꯩ ꯋꯥꯔꯤꯁꯦ ꯂꯣꯏꯁꯟꯈ꯭ꯔꯦꯕ ꯑꯗꯣ ꯃꯥꯗꯤ ꯑꯗꯨꯝ ꯅꯤꯡꯉꯝꯗꯕꯤꯗ ꯑꯗꯨꯝ ꯄꯜꯂꯒ ꯂꯩꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅꯀꯣ ꯅꯪꯁꯨ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗꯅꯦꯀോ ꯅꯨꯄꯤꯒꯤ ꯈꯛꯇꯣꯛꯈ꯭ꯔꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯅꯪ ꯑꯣꯏꯍꯧꯗ꯭ꯔꯕ ꯑꯩ ꯍꯧꯖꯤꯛ ꯁꯞꯇꯥꯏꯇꯜꯒꯤ ꯋꯥꯔꯤꯁꯦ ꯑꯁ ꯑꯩ ꯑꯗꯨ ꯇꯧꯖꯔꯝꯃꯗꯤ ꯑꯩ ꯁꯨꯡꯉꯝ ꯈꯜꯂꯛꯑꯔꯣꯏꯕ ꯑꯗꯣ ꯆꯞ ꯃꯥꯟꯅꯩꯑꯕ ꯊꯕꯛꯀꯤ ꯃꯇꯥꯡꯗꯁꯨ ꯅꯪꯅ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃ ꯄꯥꯝꯖꯅ ꯇꯧꯔꯝꯃꯦ ꯍꯥꯏꯔꯒ ꯅꯪꯅ ꯐꯖꯅ ꯏꯐꯣꯔꯠ ꯄꯤꯍꯧꯗꯕꯗꯒꯤ ꯃꯥꯏꯊꯤꯔꯦ ꯍꯥꯏꯔꯁꯦ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯅꯪ ꯑꯗꯨꯝꯅꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯗꯨꯒꯤ ꯔꯤꯒ꯭ꯔꯦꯠ ꯆꯥꯔ ꯂꯩꯅꯦꯕ ꯑꯁ ꯑꯩꯁꯦ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯐꯖꯅ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯈꯔ ꯍꯦꯟꯅ ꯄꯥꯖꯔꯝꯃꯗꯤ ꯑꯗꯨꯒꯤ ꯑꯦꯛꯖꯥꯝꯗꯣ ꯃꯥ ꯈꯟꯒꯗꯕꯅꯤꯀꯣ ꯑꯩꯅ ꯇꯨꯝꯗꯅ ꯂꯩꯊꯣꯛꯑꯒꯗꯕꯗꯣ ꯀꯥꯏꯅ ꯑꯩ ꯈꯟꯈꯤꯕ ꯑꯃ ꯂꯩꯌꯦ ꯑꯩꯉꯣꯟꯗꯁꯨ ꯑꯦꯛꯖꯥꯝꯒꯤ ꯃꯇꯥꯡꯗ ꯃꯦꯇ꯭ꯔꯤꯛꯁꯦ ꯑꯩꯁꯦ ꯁꯦꯀꯦꯟ ꯗꯤꯕꯤꯖꯟꯅꯦꯕ ꯂꯥꯏꯔꯤꯛ ꯍꯩꯇꯦꯕꯀꯣ ꯑꯩꯁꯤꯒꯁꯨꯀꯣ ꯍꯣꯏ ꯌꯥꯝ ꯍꯩꯇꯕꯕꯨꯗꯤ ꯅꯠꯇꯦ ꯖꯦꯁ ꯋꯥꯔꯤꯗꯣ ꯑꯗꯣ ꯑꯩꯁꯦ ꯁꯦꯀꯦꯟ ꯗꯤꯕꯤꯖꯟꯅꯦꯕ ꯁꯤꯗꯅꯦ ꯑꯩꯅꯦ ꯏꯪꯂꯤꯁꯀ ꯃꯩꯇꯩ ꯃꯌꯦꯛꯀꯁꯦꯀꯣ ꯂꯦꯇꯔ ꯔꯥꯏꯇꯤꯡ ꯑꯦꯁꯦꯒꯁꯦ ꯌꯥꯝ ꯏꯕꯤꯔꯝꯕꯖꯥꯠ ꯅꯠꯇꯦ ꯑꯗꯨꯒꯤꯗꯣ ꯏꯔꯝꯃꯒꯗꯤ ꯑꯩ ꯀꯩꯅꯣꯅꯦꯕ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗꯤ ꯌꯧꯔꯝꯒꯅꯦꯕ ꯀꯝꯄꯜꯁꯔꯤ ꯑꯗꯣ ꯑꯩ ꯏꯕꯤꯔꯝꯕ ꯅꯠꯇꯦ ꯑꯗꯣ ꯔꯤꯒ꯭ꯔꯦꯠ ꯈꯤꯇꯪꯗꯤ ꯆꯥꯈꯤꯕꯀꯣ ꯑꯩꯅ ꯂꯥꯏꯔꯤꯛꯄꯨꯗꯤ ꯌꯥꯝ ꯃꯋꯥ ꯂꯧꯗ꯭ꯔꯕꯅꯤꯅ ꯔꯤꯒ꯭ꯔꯦꯠ ꯌꯥꯝ ꯍꯦꯟꯅ ꯆꯥꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯪꯅ ꯇꯁꯦꯡꯅ ꯂꯥꯏꯔꯤꯛ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯒꯗꯤ ꯑꯗꯨ ꯔꯤꯒ꯭ꯔꯦꯠ ꯆꯥꯗꯣꯏꯅꯦꯕ ꯑꯗꯣ ꯅꯨꯄꯤꯗꯨꯁꯨ ꯅꯨꯡꯁꯤꯔꯝꯕ ꯅꯨꯄꯤ ꯑꯣꯏꯔꯝꯃꯒꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅ ꯔꯤꯒ꯭ꯔꯦꯠ ꯆꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯆꯥꯗꯣꯏꯅꯦꯕ ꯑꯗꯨꯅ ꯅꯪꯅꯀꯣ ꯅꯪꯒꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ 100% ꯄꯤꯌꯣꯕꯀꯣ 100% ꯄꯤꯌꯨ ꯍꯥꯏꯕꯁꯤꯗ ꯑꯃ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯑꯃꯁꯨ ꯂꯩꯌꯦꯀꯣ ꯑꯩꯅ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯅꯪꯅ ꯀꯩꯒꯨꯝꯕ ꯊꯕꯛꯀꯤ ꯃꯇꯥꯡꯗꯗꯤ ꯈꯔ ꯐꯩ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯄꯗꯀꯣ ꯅꯪꯅ 100% ꯄꯤꯁꯜꯂꯦ ꯍꯥꯏꯔꯒꯗꯤ ꯅꯨꯄꯤꯗꯨꯅ ꯁꯨꯡꯄꯥꯝ ꯄꯥꯝꯃꯛꯑꯔꯣꯏꯅꯦ ꯑꯣꯔ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯔꯤꯒ꯭ꯔꯦꯠ ꯆꯥꯍꯧꯒꯅꯤ ꯍꯥꯏꯕ ꯍꯥꯏꯗꯤ 100% ꯄꯤꯔꯣꯏ ꯑꯁꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯑꯗꯨꯝ ꯅꯨꯡꯁꯤꯁꯜꯂꯨꯔꯒ ꯌꯥꯔꯛꯇ꯭ꯔꯦꯅꯦ ꯑꯣꯔ ꯑꯣꯏꯈꯤꯗ꯭ꯔꯦꯅꯦ ꯑꯗꯣ ꯈꯔ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯗ꯭ꯔꯒꯁꯨ ꯐꯕꯖꯥꯠꯅꯦ ꯑꯩꯉꯣꯟꯗ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯔꯝꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯂꯣꯠꯁꯤꯜꯂꯒ ꯂꯩꯔꯝꯃꯒꯁꯨ ꯐꯕꯖꯥꯠꯅꯦꯅ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯍꯥꯏꯕꯗꯤ ꯃꯥꯏ ꯄꯥꯛꯄꯒꯤꯗꯣ ꯈꯟꯗꯕꯤꯗ ꯃꯥꯏ ꯄꯥꯛꯈ꯭ꯔꯗꯤ ꯐꯔꯦꯕ 100% ꯄꯤꯔꯒ ꯑꯗꯣ ꯃꯥꯏꯊꯤ ꯍꯧꯔꯒꯗꯤ ꯃꯥ ꯀꯩꯅꯣ ꯑꯣꯏꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯃꯨꯛ ꯑꯁ ꯅꯨꯡꯁꯤꯕꯁꯦ ꯃꯌꯥꯝ ꯎꯠꯁꯜꯂꯨꯔꯦ ꯑꯗꯨꯒ ꯃꯥꯅꯁꯨ ꯌꯥꯔꯛꯇ꯭ꯔꯦ ꯑꯣꯔ ꯃꯥꯅꯁꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯣꯏꯅ ꯄꯥꯝꯈ꯭ꯔꯦ ꯀꯩꯝ ꯀꯥꯟꯅꯗ꯭ꯔꯦꯅ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯁꯤꯗ ꯑꯩꯅ ꯍꯪꯅꯤꯡꯕꯁꯤꯀꯣ ꯐꯔꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯣꯏꯖꯖꯅꯕ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯩ ꯁꯨꯡꯑꯣꯏ ꯑꯣꯏꯊꯣꯛꯑꯣꯏ ꯍꯥꯏꯗꯦꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯒꯤ ꯀꯦꯁꯇꯣ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩꯌꯦꯕꯀꯣ ꯑꯗꯨꯃꯛꯄꯨ ꯅꯪꯅ ꯅꯨꯡꯁꯤꯕ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯗ ꯎꯠꯂ ꯃꯇꯨꯡꯗ ꯌꯥꯔꯛꯇꯕꯒꯤ ꯔꯤꯒ꯭ꯔꯦꯠ ꯆꯥꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯤꯁꯤꯅꯦ ꯑꯗꯨꯒꯤ ꯔꯤꯒ꯭ꯔꯦꯠꯇꯨꯒ ꯅꯪꯅ ꯐꯖꯅ ꯅꯨꯡꯁꯤꯕꯗꯨ ꯎꯠꯍꯧꯗꯕꯒꯤ ꯌꯥꯖꯔꯛꯑꯝꯒꯗꯕꯅꯤꯀꯣ ꯍꯥꯏꯕꯒꯤ ꯔꯤꯒ꯭ꯔꯦꯠꯇꯨꯒ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕ ꯈꯜꯂꯨ ꯍꯥꯏꯔꯒꯗꯤ ꯅꯪ ꯀꯔꯝꯕ ꯈꯟꯒꯅꯤ
ꯑꯩꯒꯤ ꯑꯣꯏꯅꯗꯤ 100ꯇ 100 ꯀꯩꯅꯣ ꯈꯟꯒꯅꯦꯕ ꯑꯩꯅ ꯅꯨꯡꯁꯤꯁꯜꯂꯨꯔꯒꯅꯦꯀꯣ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯌꯥꯔꯛꯇꯕꯒꯤ ꯑꯣꯏꯅ ꯔꯤꯒ꯭ꯔꯦꯠ ꯆꯥꯎꯕꯗꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯐꯖꯅꯗꯤ ꯅꯨꯡꯁꯤꯔꯨꯔꯒ ꯃꯥꯅ ꯑꯣꯏꯅ ꯌꯥꯔꯛꯇ꯭ꯔꯦ ꯑꯁ ꯅꯨꯡꯁꯤꯕ ꯍꯦꯟꯃꯜꯂꯦ ꯍꯥꯏꯕꯒꯤ ꯑꯣꯏꯔꯣꯀꯣ ꯌꯥꯔꯛꯇꯕꯗꯣ ꯑꯗꯨꯅꯦꯅ ꯑꯗꯨꯒꯤ ꯔꯤꯒ꯭ꯔꯦꯠ ꯑꯣꯏꯅ ꯆꯥꯖꯒꯦꯕ ꯅꯠꯇꯕꯤꯗ ꯑꯁꯤ ꯅꯨꯄꯤꯁꯤꯗ ꯑꯩꯅ ꯑꯗꯨ ꯇꯧꯖꯔꯝꯃꯗꯤ ꯑꯗ ꯑꯩ ꯁꯨꯡꯂꯩ ꯂꯩꯇꯦꯕ ꯑꯗꯨꯒꯤ ꯔꯤꯒ꯭ꯔꯦꯠꯇꯣ ꯑꯩ ꯆꯥꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕ ꯑꯩ ꯃꯇꯨꯡꯗꯁꯨ ꯆꯞ ꯃꯥꯟꯅꯩꯕ ꯑꯩꯅ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯛꯈꯤꯅꯤ ꯅꯨꯄꯤꯁꯤꯗ ꯑꯩ 100% ꯄꯤꯒꯅꯦꯕ 100% ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯩꯅ ꯆꯥꯅꯔꯦ ꯐꯔꯅꯤ ꯈꯟꯕꯗꯣ ꯑꯗꯨꯗ ꯃꯉꯣꯟꯗ ꯗꯥꯎ ꯌꯦꯡꯉꯒꯦ ꯀꯥꯏꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤꯒ ꯗꯤꯜ ꯂꯦꯟꯕ ꯈꯣꯠꯄ ꯁꯨꯡꯇꯧ ꯇꯧꯔꯣꯏꯕ ꯑꯩꯒꯤ 100% ꯏꯐꯣꯔꯠ ꯃꯉꯣꯟꯗ ꯄꯤꯒꯅꯦꯕ ꯃꯥꯅ ꯌꯥꯔꯛꯇꯕ ꯑꯩꯉꯣꯟꯗ ꯊꯃꯣꯏ ꯊꯨꯒꯥꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯩ ꯊꯨꯒꯥꯏꯔꯝꯖꯅꯕ ꯑꯩ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯕ ꯑꯗꯨꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯔꯝꯕꯗꯣ ꯑꯗꯨꯒꯤ ꯃꯩꯆꯥꯛꯇꯣ ꯑꯗꯨ ꯑꯣꯏꯅ ꯈꯪꯖꯒꯦꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅ ꯈꯥꯛꯄꯗꯣ ꯑꯁ ꯀꯩꯅꯣ ꯇꯧꯔꯦ ꯑꯃꯨꯛ ꯄꯨꯟꯕꯗꯨ ꯆꯞ ꯃꯥꯟꯅꯔꯛꯈꯤꯅꯤꯕ ꯍꯥꯏꯔꯛꯀꯗꯣꯏꯁꯤꯀꯣ ꯑꯗꯨ ꯀꯩꯅꯣꯅ ꯍꯥꯟꯅ ꯍꯥꯏꯖꯔꯝꯃꯗꯤ ꯌꯥꯔꯛꯀꯗꯕꯅꯤ ꯑꯩꯅ ꯁꯤ ꯇꯧ ꯋꯥꯠꯂ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩ ꯁꯨꯡꯄꯥꯝ ꯄꯥꯝꯖꯗꯦꯕ ꯑꯩꯒꯤꯗꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯊꯃꯣꯏ ꯀꯥꯏꯔꯝꯕꯗꯣ ꯑꯗꯨꯒꯤ ꯃꯩꯆꯥꯛꯇꯣ ꯑꯣꯏꯅ ꯈꯪꯖꯒꯦꯕ ꯑꯗꯨꯒ ꯊꯃꯣꯏ ꯀꯥꯏꯔꯝꯕ ꯍꯥꯏꯁꯦ ꯑꯩ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯃꯨꯛ ꯍꯦꯟꯅ ꯐꯅ ꯀꯩꯅꯣ ꯇꯧꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯐꯕ ꯑꯩꯒ ꯆꯥꯟꯅꯕ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯊꯦꯡꯅꯈꯤꯕꯁꯨ ꯌꯥꯏ ꯀꯩꯅꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯃꯈꯛꯀ ꯅꯠꯇ꯭ꯔꯣ ꯅꯨꯄꯤꯁꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯅ ꯑꯗꯨꯝ ꯐꯖꯅ ꯑꯩꯒ ꯈꯪꯅꯔꯛꯄ ꯆꯥꯟꯅꯒꯗꯕ ꯅꯨꯄꯤꯗꯣ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯊꯦꯡꯅꯔꯛꯄ ꯌꯥꯏ ꯃꯥꯅꯁꯨ ꯑꯩꯉꯣꯟda ꯑꯩꯅ ꯄꯤꯔꯤ ꯏꯐꯣꯔꯠꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯃꯥꯅꯁꯨ ꯏꯐꯣꯔꯠ ꯄꯤꯔꯛꯄ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯅ ꯍꯥꯟꯅ ꯏꯐꯣꯔꯠ ꯄꯤꯗ꯭ꯔꯒꯗꯤ ꯃꯥꯅ ꯍꯥꯟꯅ ꯏꯐꯣꯔꯠ ꯄꯤꯔꯛꯄꯗ ꯀꯩꯁꯨ ꯂꯩꯔꯅꯤꯅ ꯊꯥꯖꯔꯨꯔꯅꯣꯕ ꯍꯥꯏꯗꯤ ꯑꯩꯅ ꯅꯩꯕ ꯁꯥꯒꯦ ꯃꯥꯅ 100% ꯏꯐꯣꯔꯠ ꯁꯨꯝ ꯄꯤꯍꯜꯂꯛꯀꯦꯅ ꯉꯁꯥꯏꯒꯤ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯑꯩꯈꯣꯏꯅꯁꯨ ꯅꯨꯄꯤꯗꯨꯅ ꯏꯐꯣꯔꯠ ꯄꯤꯔꯛꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅꯁꯨ ꯄꯥꯝꯃꯛꯇ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯁꯤ ꯅꯨꯄꯤꯁꯦ ꯌꯥꯔꯛꯑꯔꯣꯏ ꯀꯔꯤ ꯌꯥꯗ꯭ꯔꯦ ꯑꯩꯉꯣꯟꯗ ꯃꯇꯝ ꯃꯥꯡꯍꯜꯂꯦ ꯈꯜꯂꯤ ꯅꯠꯇ꯭ꯔꯣ ꯆꯞ ꯃꯥꯟꯅꯩ ꯅꯨꯄꯤꯗꯨꯁꯨ ꯑꯃꯨꯛ ꯅꯪꯅ ꯏꯐꯣꯔꯠ ꯐꯖꯅ ꯄꯤꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯅꯨꯄꯤꯗꯨꯅ ꯍꯥꯟꯅ ꯄꯤꯔꯛꯑꯝꯃꯒꯁꯨ ꯅꯪꯅ ꯅꯩꯕ ꯁꯥꯔꯒ ꯂꯩꯔꯒꯗꯤ ꯁꯤ ꯅꯨꯄꯥꯁꯤ ꯗꯤꯜ ꯂꯦꯜꯂꯦꯅ ꯅꯨꯄꯤ ꯍꯥꯏ ꯀ꯭ꯋꯥꯂꯤꯇꯤ ꯋꯨꯃꯦꯟ ꯑꯣꯏꯔꯒꯗꯤ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯁꯨ ꯅꯨꯄꯥꯗꯨꯁꯨ ꯍꯥꯏ ꯀ꯭ꯋꯥꯂꯤꯇꯤ ꯑꯣꯏꯕ ꯃꯦꯟ ꯃꯁꯥꯒꯤ ꯋꯥꯔꯗ ꯃꯁꯥꯒꯤ ꯑꯩꯒꯤ ꯂꯦꯚꯦꯜꯁꯦ ꯁꯤꯅꯤꯀꯣ ꯈꯪꯖꯕ ꯃꯤꯅꯗꯤꯀꯣ ꯅꯨꯄꯤꯗ ꯈꯤꯇꯪ ꯗꯤꯜ ꯂꯦꯝꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯇꯣꯂꯔꯦꯠ ꯇꯧꯔꯒ ꯂꯩꯔꯣꯏꯕ ꯆꯞ ꯃꯥꯟꯅꯩ ꯅꯨꯄꯤꯗꯁꯨ ꯅꯪꯉꯣꯟꯗ ꯇꯣꯂꯔꯦꯠ ꯇꯧꯔꯣꯏꯕꯀꯣ ꯑꯗꯨꯅ ꯅꯪꯅ ꯑꯐꯕ ꯅꯨꯄꯤꯒ ꯄꯥꯝꯃꯦ ꯍꯥꯏꯔꯒꯗꯤꯀꯣ ꯅꯪ ꯅꯁꯥꯒꯤ 100% ꯏꯐꯣꯔꯠ ꯄꯤꯌꯣꯕ ꯑꯗꯨ ꯅꯪꯗꯣ ꯌꯥꯔꯛꯄ ꯌꯥꯏ ꯌꯥꯔꯛꯇꯕ ꯌꯥꯏ ꯑꯗꯨ ꯔꯤꯒ꯭ꯔꯦꯠꯇꯤ ꯁꯨꯡꯆꯥ ꯆꯥꯔꯣꯏꯕꯀꯣ ꯊꯕꯛꯇꯁꯨ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯊꯕꯛꯇ ꯑꯩꯅ 100% ꯏꯐꯣꯔꯠ ꯄꯤꯔꯒ ꯑꯩ ꯃꯥꯏꯊꯤꯔꯗꯤ ꯑꯃꯔꯣꯝꯗ ꯍꯥꯏꯀꯣ ꯑꯗꯣ ꯃꯥꯏꯊꯤꯕꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯔꯤꯅꯤ ꯀꯩꯅꯣ ꯑꯩꯒꯤ ꯍꯧꯖꯤꯛ ꯄꯩꯁా ꯇꯥꯟꯅꯕ ꯂꯝꯕꯤ ꯂꯩꯔꯤꯅꯦꯕ ꯑꯩꯅ 100% ꯄꯤꯈ꯭ꯔꯦꯀꯣ ꯑꯩ ꯔꯤꯒ꯭ꯔꯦꯠ ꯂꯩꯇ꯭ꯔꯦꯀꯣ ꯑꯅꯧꯕ ꯊꯕꯛꯇ ꯑꯃꯨꯛ 100% ꯄꯤꯔꯀꯥꯟꯗ ꯑꯩ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯊꯥ 5ꯗꯒ ꯂꯥꯛ ꯑꯃ ꯍꯦꯟꯅ ꯇꯥꯟꯈ꯭ꯔꯦꯅ ꯍꯥꯏꯔꯤꯅꯦꯕ ꯁꯤ ꯑꯃꯔꯣꯝꯗꯗꯤ ꯀꯩꯅꯣꯅꯤ ꯃꯥꯏ ꯄꯥꯛꯄꯅꯦꯅ ꯈꯜꯂꯤ ꯀꯩꯅꯣ ꯑꯩ ꯍꯥꯏꯔꯁꯦꯕ ꯑꯩ ꯅꯨꯄꯤꯗꯨꯗ ꯑꯩꯅ 100% ꯏꯐꯣꯔꯠ ꯄꯤꯔꯝꯃꯦ ꯀꯥꯏꯅꯈ꯭ꯔꯦ ꯑꯣꯏꯈꯤꯗ꯭ꯔꯦ ꯑꯗꯣ ꯍꯟꯗꯛ ꯑꯅꯧꯕ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯃꯨꯛ 100% ꯏꯐꯣꯔꯠ ꯄꯤꯔꯅꯤ ꯀꯥꯏꯅꯕ ꯌꯥꯏ ꯊꯨꯒꯥꯏꯔꯝꯕ ꯌꯥꯏ ꯑꯩꯒꯤ ꯊꯃꯣꯏ ꯑꯗꯨ ꯐꯔꯦꯅꯦ ꯑꯗꯣ ꯑꯃꯗꯤ ꯂꯥꯛꯈꯤꯅꯤꯗꯅꯀꯣ ꯑꯩꯒꯤ ꯊꯕꯛꯇꯁꯨ ꯑꯃ ꯂꯥꯛꯑꯒ ꯍꯧꯖꯤक ꯊꯦꯡꯅꯔꯤꯗꯅꯀꯣ ꯆꯞ ꯃꯥꯟꯅꯩꯕ ꯑꯩꯅ ꯀꯩꯅꯣꯗꯁꯨ ꯅꯨꯄꯤꯗꯁꯨ ꯃꯉꯥꯏꯔꯦꯅꯦ ꯑꯃ ꯂꯥꯛꯑꯒ ꯑꯩꯅ 100% ꯄꯤꯕ ꯃꯇꯝꯗ ꯃꯥꯏ ꯄꯥꯛꯂꯛꯑꯒꯗꯤ ꯑꯩꯒꯤ ꯉꯁꯥꯏꯗꯒꯤ ꯃꯥꯏꯊꯤꯗꯦ ꯍꯥꯏꯔꯤꯕ ꯋꯥꯔꯤꯈꯩꯗꯣ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯝ ꯆꯤꯡꯈ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯖꯔꯅꯤ ꯑꯣꯏꯅ ꯂꯥꯛꯈ꯭ꯔꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯩꯅ ꯃꯥꯏ ꯄꯥꯛꯑꯦꯅꯗꯤ ꯈꯟꯖꯩꯀꯣ ꯁꯤꯃꯤꯁꯦ ꯁꯤꯒꯤꯁꯦ ꯑꯃꯨꯛ ꯐꯣꯔꯁꯥ ꯆꯠꯈꯤꯕ ꯌꯥꯏꯑꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩ 100% ꯏꯐꯣꯔꯠ ꯄꯤꯈꯤꯕꯅꯤ ꯑꯩ ꯔꯤꯒ꯭ꯔꯦꯠ ꯆꯥꯔꯣꯏ ꯑꯅꯧꯕ ꯊꯕꯛ ꯑꯃꯨꯛ ꯇꯧꯒꯅꯤ ꯑꯗꯨꯁꯨ 100% ꯄꯤꯒꯅꯤ ꯑꯩ ꯄꯩꯁా ꯇꯥꯅꯕ ꯍꯣꯠꯅꯒꯅꯦꯕ ꯑꯩ ꯏꯁꯥꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯐꯪꯅꯕ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯖꯒꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅꯀꯣ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗꯅꯦꯀꯣ ꯅꯪꯒꯤ 100% ꯏꯐꯣꯔꯠ ꯄꯤꯌꯣ ꯃꯥꯏ ꯄꯥꯛꯄꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯈꯠꯂꯛꯀꯅꯤ ꯄꯥꯛꯇ꯭ꯔꯦ ꯍꯥꯏꯔꯒꯁꯨꯀꯣ ꯅꯪꯉꯣꯟꯗ ꯔꯤꯒ꯭ꯔꯦꯠꯅꯦ ꯁꯤꯀꯤ ꯑꯃꯐꯥꯎ ꯆꯥꯔꯣꯏꯕ ꯁꯤꯅꯦꯕꯀꯣ ꯋꯥꯔꯤ ꯑꯕꯣ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯑꯣꯏꯅꯀꯣ ꯍꯦꯜꯊ ꯏꯁ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯐꯕꯅ ꯂꯟꯅꯤ ꯍꯥꯏꯕꯁꯦꯀꯣ ꯌꯥꯝ ꯊꯤꯅ ꯆꯨꯝꯃꯦꯕꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯁꯦꯀꯣ ꯐꯤꯠꯅꯦꯁ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔꯅꯦꯕ ꯍꯦꯜꯗꯤꯁꯦ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯍꯥꯏꯕꯁꯤꯃꯗꯤ ꯑꯗꯨꯝ ꯈꯪꯉꯦꯕꯀꯣ ꯑꯗꯨꯃꯛꯄꯨ ꯅꯪꯁꯨ ꯈꯪꯒꯅꯦꯕ ꯈꯪꯕꯒꯤ ꯋꯥꯔꯤꯗꯤꯀꯣ ꯑꯗꯨꯃꯛꯄꯨ ꯑꯩꯁꯦ ꯍꯦꯜꯗꯤ ꯌꯥꯝ ꯍꯦꯟꯅ ꯀꯣꯛ ꯊꯥꯗꯕ꯭ꯔꯥ ꯍꯪꯉꯒꯗꯤ ꯊꯥꯗꯗꯦꯕ ꯑꯩꯅ ꯄꯥꯝꯃꯤꯁꯦꯀꯣ ꯑꯁ ꯐꯤꯠ ꯑꯣꯏꯕ ꯄꯥꯝꯕꯣꯝ ꯆꯥꯎꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯨꯔꯤꯠ ꯂꯤꯠꯄꯗ ꯁꯦꯛꯁꯤ ꯇꯥꯕ ꯅꯨꯄꯤꯅ ꯑꯦꯇ꯭ꯔꯦꯛꯁꯟ ꯐꯥꯎꯔꯛꯄ ꯁꯤꯒꯨꯝꯕꯗ ꯌꯥꯝ ꯍꯦꯟꯅ ꯐꯣꯀꯁ ꯑꯣꯏꯅ ꯄꯤꯌꯦꯕ ꯁꯤꯗ ꯍꯦꯟꯅ ꯑꯩꯅ ꯄꯥꯝꯖꯩꯌꯦꯕ ꯍꯦꯜꯗꯤ ꯑꯣꯏꯕꯁꯦꯀꯣ ꯍꯣꯏ ꯑꯩ ꯑꯦꯛꯁꯔꯁꯥꯏꯁ ꯅꯨꯡꯇꯤꯖꯥꯏ ꯇꯧꯗꯅ ꯑꯩ ꯆꯥꯕ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯗꯅ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯃꯅꯦꯕꯀꯣ ꯑꯗꯨꯃꯛꯄꯨ ꯍꯦꯜꯗꯤꯁꯤ ꯌꯥꯝ ꯑꯣꯏꯕꯒꯤꯗ ꯁꯤꯗ ꯀꯣꯛ ꯌꯥꯝ ꯍꯦꯟꯅꯗꯤ ꯊꯥꯗꯔꯨꯕ ꯂꯩꯇꯦꯕ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯃꯗꯨꯅꯦꯅ ꯄꯥꯝꯃꯦꯕ ꯑꯩ ꯁꯦꯛꯁꯤ ꯇꯥꯔꯛꯄ ꯗ꯭ꯔꯦꯁ ꯁꯦꯠꯄꯗ ꯐꯖꯕ ꯄꯥꯝꯕꯣꯝ ꯆꯥꯎꯕ ꯖꯤꯝꯒꯤ ꯑꯗꯨ ꯑꯗꯥ ꯑꯗꯨꯅ ꯍꯦꯟꯅ ꯇꯥꯏꯌꯦꯕꯀꯣ ꯑꯗꯣ ꯁꯤꯗꯒꯤꯗꯤꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊꯁꯦ ꯁꯤꯅꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯒ ꯂꯩꯔꯝꯃꯦꯕ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯟꯗꯛꯁꯦ ꯑꯩꯁꯦ ꯗꯦꯡꯒꯤ ꯅꯥꯏ ꯗꯦꯡꯒꯤꯁꯦ ꯑꯩꯈꯣꯏ 5 ꯂꯩꯕꯗ ꯑꯩꯈꯣꯏ 4 ꯅꯥꯏꯌꯦꯕꯀꯣ ꯁꯤꯗ ꯑꯩꯅ ꯄꯨꯟꯁꯤꯗꯀꯣ ꯁꯨꯃꯥꯏꯅ ꯗꯥꯎꯟ ꯆꯠꯄ ꯌꯥꯎꯗ꯭ꯔꯤ ꯑꯩꯅ ꯅꯥꯔꯛꯄ ꯃꯇꯝꯗ ꯑꯩ ꯅꯥꯁꯨ ꯄꯥꯛꯅ ꯅꯥꯒꯟꯗꯦꯕꯀꯣ ꯑꯗꯨꯗ ꯖꯤꯝꯒꯁꯦ ꯍꯞꯇꯥ ꯑꯃ ꯍꯦꯟꯅ ꯂꯦꯞꯄꯦ ꯁꯨꯃꯥꯏ ꯑꯗꯨꯃꯥꯏꯅ ꯂꯦꯞꯄꯁꯨ ꯌꯥꯎꯗ꯭ꯔꯦ ꯑꯩ ꯖꯤꯝ ꯁꯥꯟꯅꯕ ꯍꯧꯒꯠꯂꯛꯄꯗꯒꯤꯀꯣ ꯂꯦꯞꯄꯁꯤꯗ ꯗꯥꯎꯟ ꯆꯠꯄꯁꯦꯀꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯃꯇꯥꯡꯗꯤ ꯈꯔ ꯌꯥꯎꯔꯛꯑꯦꯕꯀꯣ ꯑꯃꯕꯨ ꯊꯣꯛ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦꯕꯀꯣ ꯑꯗꯨꯃꯛꯄꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦꯀꯣ ꯀꯩꯅꯣꯒꯤ ꯐꯤꯜ ꯑꯃꯗ ꯈꯛꯇꯅꯦꯕ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯑꯇꯣꯞꯄꯗ ꯑꯦꯔꯤꯌꯥꯗ ꯅꯨꯡꯉꯥꯏꯔꯅꯤ ꯑꯩꯒꯤ ꯊꯕꯛꯀꯤ ꯃꯇꯥꯡꯗ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯑꯇꯣꯞꯄ ꯑꯦꯔꯤꯌꯥꯗꯗꯤ ꯅꯨꯡꯉꯥꯏꯔꯝꯕ ꯌꯥꯏ ꯑꯗꯩꯗꯤ ꯄꯩꯁꯥꯁꯤ ꯌꯥꯝ ꯄꯥꯏꯗ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯑꯇꯣꯞ ꯑꯇꯣꯞꯄ ꯏꯃꯥꯟꯅꯕ ꯑꯇꯩ ꯑꯇꯩꯒꯤ ꯑꯦꯔꯤꯌꯥꯒꯩꯗꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯗꯥꯎꯟ ꯆꯠꯄ ꯃꯇꯝꯗ ꯑꯇꯩ ꯑꯇꯩꯒꯩꯗꯤ ꯑꯞ ꯂꯣꯏꯅ ꯆꯠꯂꯒ ꯑꯩꯁꯦ ꯐꯖꯅ ꯃꯦꯟꯇꯦꯟ ꯑꯗꯨꯝ ꯇꯧꯔ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯍꯟꯗꯛꯀꯤ ꯗꯦꯡꯒꯤ ꯅꯥꯕꯒꯤ ꯃꯇꯥꯡꯁꯦ ꯁꯤꯗꯗꯤꯅꯦ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯕ ꯑꯦꯚ꯭ꯔꯤꯊꯤꯡ ꯗꯥꯎꯟꯅꯦꯕ ꯑꯩꯉꯣꯟꯗ ꯈꯜꯂꯤꯁꯤꯀꯣ ꯑꯁ ꯅꯥꯕꯁꯤ ꯐꯔꯗꯤ ꯈꯛꯇ ꯋꯥꯈꯜꯒꯁꯦ ꯌꯥꯝ ꯄꯤꯛꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏ ꯃꯥꯗꯒ ꯑꯩꯅ ꯋꯥꯔꯤ ꯂꯤꯕꯗ ꯑꯩꯈꯣꯏ ꯃꯥ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯕꯗ ꯀꯩꯅꯣꯅꯦ ꯏꯕꯨꯡꯉꯣ ꯆꯨꯝꯃꯤꯅꯤ ꯑꯗꯨꯅꯤꯅꯦ ꯃꯤꯅ ꯍꯥꯏꯅꯩꯗꯣ ꯍꯛꯆꯥꯡꯁꯤꯅꯕꯨ ꯁꯣꯟꯖꯜꯂꯛꯑꯒꯗꯤ ꯑꯇꯩ ꯀꯩꯝꯇ ꯈꯟꯗꯦ ꯍꯥꯏꯁꯤꯅꯦꯅ
ꯑꯩꯅ ꯑꯩꯈꯣꯏ ꯏꯆꯦꯗꯒ ꯍꯥꯏꯕꯗ ꯑꯁ ꯍꯟꯗꯛꯀꯤ ꯗꯦꯡꯒꯤ ꯅꯥꯕꯒꯤ ꯃꯇꯥꯡꯁꯤꯗꯤ ꯈꯨꯋꯥ ꯑꯃꯅꯤ ꯍꯥꯏꯕꯗ ꯅꯪꯒꯤ ꯗꯦꯡꯒꯤ ꯍꯞꯇꯥ ꯑꯃꯈꯛ ꯅꯥꯕꯗꯨꯔꯣꯅ ꯍꯪꯈꯤꯕ ꯑꯗꯣ ꯇꯁꯦꯡꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯩꯅ ꯅꯥꯔꯛꯄ ꯃꯇꯝꯗꯅꯦ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯩ ꯀꯩꯅꯣꯅꯦ ꯑꯇꯣꯞꯄ ꯑꯦꯔꯤꯌꯥ ꯃꯌꯥꯝ ꯊꯦꯡꯅꯔꯛꯑꯦ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤꯁꯨ ꯑꯣꯏꯔꯣ ꯀꯩꯔꯣ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯆꯦꯂꯦꯟꯖꯦꯁꯁꯦꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩ ꯇꯁꯦꯡꯅ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦꯅ ꯍꯥꯏꯕ ꯑꯝꯇꯗꯤ ꯂꯩꯔꯣꯏꯒꯦꯕ ꯃꯔꯝꯗꯤ ꯑꯩ ꯑꯗꯨꯝ ꯑꯇꯣꯞꯄ ꯑꯦꯔꯤꯌꯥꯈꯩꯗ ꯂꯣꯏꯅꯃꯛ ꯃꯦꯟꯇꯦꯟ ꯇꯧꯔꯛꯄ ꯑꯞꯇ ꯂꯩꯕꯅꯤꯅ ꯑꯃꯈꯛꯇ ꯗꯥꯎꯟ ꯆꯠꯂꯒꯗꯣ ꯑꯗꯣ ꯅꯥꯔꯛꯄ ꯃꯇꯝꯗꯗꯤ ꯑꯦꯚ꯭ꯔꯤꯊꯤꯡ ꯗꯥꯎꯟ ꯆꯠꯂꯦ ꯍꯥꯏꯁꯤꯅꯤ ꯑꯗꯨꯅ ꯑꯩ ꯈꯜꯂꯦ ꯑꯃꯨꯛ ꯍꯦꯟꯅꯀꯣ ꯑꯩꯁꯦ ꯏꯁꯥ ꯐꯤꯠ ꯑꯣꯏꯕ ꯗ꯭ꯔꯦꯁ ꯁꯦꯠꯄꯗ ꯐꯖꯕ ꯁꯤꯈꯛ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯍꯦꯜꯗꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯀꯣ ꯍꯥꯏꯕꯁꯦ ꯍꯟꯗꯛ ꯆꯍꯤꯁꯤꯗ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯏꯁꯥꯗ ꯊꯦꯡꯅꯔꯦ ꯑꯗꯨꯅꯀꯣ ꯍꯛꯆꯥꯡ ꯐꯕꯅ ꯂꯟꯅꯤ ꯍꯥꯏꯕꯁꯦ ꯁꯤꯃ ꯆꯨꯝꯃꯕꯅꯤꯀꯣ ꯑꯗꯨꯒ ꯅꯪꯁꯨ ꯅꯁꯥꯒꯤ ꯍꯛꯆꯥꯡꯗꯣ ꯐꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯂꯩꯅꯕ ꯍꯣꯠꯅꯧꯑꯕꯀꯣ ꯐꯔꯦ ꯁꯤꯅ ꯑꯍꯨꯝꯁꯨꯕ ꯂꯦꯁꯟ ꯂꯩꯔꯦ ꯑꯗꯨꯒ ꯃꯔꯤꯁꯨꯕ ꯂꯦꯁꯟꯗꯅꯅꯦꯀꯣ ꯅꯪꯅꯀꯣ ꯇꯁꯦꯡꯅ ꯄꯥꯝꯖꯔꯒ ꯊꯕꯛ ꯑꯃ ꯇꯧꯔꯕꯀꯣ ꯃꯤꯅ ꯖꯁ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯊꯥꯗꯣꯛꯄꯤꯌꯣꯕ ꯑꯣꯏꯅ ꯑꯗꯨꯝ ꯅꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯅꯦꯕ ꯁꯤꯒꯤꯁꯦ ꯑꯩꯉꯣꯟꯗ ꯑꯦꯛꯖꯥꯝꯄꯜ ꯄꯤꯒꯦꯕꯀꯣ ꯑꯩꯁꯦ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯃꯦꯇ꯭ꯔꯤꯛꯇ ꯁꯦꯀꯦꯟ ꯗꯤꯕꯤꯖꯟꯅꯦꯒ ꯍꯥꯏꯕꯗꯣꯀꯣ ꯑꯩꯁꯦ ꯇꯁꯦꯡꯅ ꯂꯥꯏꯔꯤꯛꯁꯦ ꯀꯩꯁු ꯇꯝꯅꯤꯡꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯇ꯭ꯔꯦ ꯂꯥꯏꯔꯤꯛꯁꯦ ꯌꯥꯝ ꯍꯩꯔꯛꯇꯕ ꯃꯤꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨꯝ ꯃꯈꯣꯡꯗꯤ ꯁꯦꯡꯉꯒ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯨꯃꯛꯄꯨ ꯑꯩꯁꯦ ꯂꯥꯏꯔꯤꯛꯁꯦ ꯑꯗꯨꯝ ꯇꯝꯅꯤꯡꯉꯛꯇ꯭ꯔꯦ ꯃꯔꯝꯗꯤ ꯑꯩ ꯂꯥꯏꯔꯤꯛꯇ ꯊꯥꯖꯕ ꯊꯝꯗꯦ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯤꯗ ꯊꯥꯖꯕ ꯊꯝꯃꯛꯇꯦ ꯂꯥꯏꯔꯤꯛꯁꯦ ꯇꯣꯛꯊꯣꯛꯑꯒꯦꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯃꯃꯥꯅꯕꯨ ꯐꯥꯔꯒꯃꯛꯇꯤ ꯍꯥꯏꯔꯒ ꯑꯗꯨꯑꯣꯏꯁꯨ ꯍꯣꯏ ꯍꯥꯏꯕ ꯐꯥꯔꯒ ꯇꯝꯍꯟꯕꯒꯨꯝꯕꯅꯦꯕꯀꯣ ꯑꯩꯁꯦ ꯇꯣꯛꯊꯣꯛꯑꯒꯦ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯕꯥꯁꯦ ꯒ꯭ꯔꯦꯖꯨꯋꯦꯠꯅꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯛꯇꯦꯕ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯅꯨꯡꯗꯒ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯕꯥ ꯈꯛꯇꯅ ꯒ꯭ꯔꯦꯖꯨꯋꯦꯠ ꯂꯣꯏꯔꯤꯁꯦ ꯑꯩ ꯑꯇꯣꯞꯄ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯑꯣꯏꯁꯨ ꯄꯥꯛ ꯑꯣꯏꯗ꯭ꯔꯦ ꯑꯩꯈꯣꯏ ꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗꯗꯤ ꯑꯩꯈꯣꯏ ꯕꯥ ꯈꯛꯇꯅꯦꯕꯀꯣ ꯑꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯂꯥꯏꯔꯤꯛ ꯇꯝꯕꯗꯣ ꯑꯣꯏꯅ ꯅꯣꯛꯅꯩ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯕꯥꯍꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨꯅ ꯑꯁ ꯂꯥꯏꯔꯤꯛ ꯇꯝꯃꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯃꯁꯥꯒꯤ ꯂꯣꯏꯅꯃꯛ ꯃꯁꯥꯅ ꯇꯧꯖꯔꯛꯑꯦꯕꯀꯣ ꯑꯗꯨꯅ ꯀꯩꯅꯣ ꯂꯥꯏꯔꯤꯛꯀꯤ ꯃꯇꯥꯡꯁꯦ ꯑꯗꯨꯅ ꯂꯥꯏꯔꯤꯛꯁꯦ ꯌꯥꯝ ꯇꯝꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯄꯨꯁꯜꯂꯛꯀꯗꯣꯏ ꯄꯣꯏꯟꯁꯦ ꯑꯩꯈꯣꯏ ꯏꯆꯦ ꯑꯅꯤꯁꯨ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯇꯝꯃꯤ MA BEd ꯇꯧꯗꯅ ꯈꯣꯠꯇꯅ ꯃꯣꯏꯁꯨ ꯂꯥꯏꯔꯤꯛꯇ ꯂꯣꯏꯅ ꯊꯋꯥꯏ ꯌꯥꯎꯖꯩꯕꯀꯣ ꯑꯗ ꯑꯩꯅ ꯄꯨꯔꯥ ꯀꯟꯇ꯭ꯔꯥꯁꯅꯦꯕ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯊꯋꯥꯏ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯦ ꯃꯦꯇ꯭ꯔꯤꯛꯇ ꯁꯦꯀꯦꯟ ꯗꯤꯕꯤꯖꯟ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅꯤ ꯑꯗꯩꯗꯤ 12 ꯀꯣꯔꯣꯅꯥꯒꯤ ꯃꯇꯥꯡꯗ ꯄꯥꯁ ꯇꯧꯍꯧꯔꯦ ꯂꯥꯏꯔꯤꯛꯀ ꯁꯨꯡꯄꯥ ꯄꯥꯕ ꯅꯠꯇꯦꯕꯀꯣ ꯑꯗ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯂꯥꯏꯔꯤꯛꯁꯦ ꯌꯥꯝ ꯇꯝꯍꯟꯅꯤꯡꯉꯦꯕꯀꯣ ꯑꯗ ꯑꯩꯅ ꯇꯝꯃꯔꯣꯏ ꯍꯥꯏꯕꯁꯤꯗ ꯈꯤꯇꯪ ꯃꯣꯏꯗꯣ ꯃꯁꯥꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯖꯩꯕ ꯄꯨꯔꯥ ꯀꯟꯇ꯭ꯔꯥꯁ ꯆꯠꯂꯛꯄꯅꯤꯅꯀꯣ ꯅꯨꯄꯥꯒ ꯑꯣꯏꯔꯦ ꯑꯩ ꯏꯊꯟꯇꯒ ꯌꯥꯎꯔꯒ ꯄꯨꯔꯥ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯤꯗ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯣ ꯍꯥꯏꯕꯁꯦ ꯑꯩꯅ ꯇꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯑꯇꯣꯞꯄꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯕꯁꯦ ꯑꯝꯇ ꯑꯣꯏꯗꯦꯕ ꯃꯔꯝꯗꯤ ꯃꯣꯏꯅ ꯇꯧ ꯍꯥꯏꯕ ꯄꯣꯠꯇꯣ ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯩꯉꯣꯟꯗ ꯑꯁ ꯑꯩꯅ ꯇꯧꯗꯣꯏꯁꯤ ꯑꯣꯏꯒꯗ꯭ꯔꯥ ꯊꯕꯛ ꯑꯃ ꯇꯧꯁꯜꯂꯣ ꯍꯥꯏꯗꯤ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯑꯣꯏꯔꯣ ꯀꯩ ꯑꯣꯏꯔꯣ ꯑꯗꯨꯗꯤ ꯄꯩꯁꯥ ꯇꯥꯟꯕ ꯍꯧꯔꯣ ꯈꯣꯠꯂꯣꯅ ꯑꯩ ꯊꯕꯛ ꯑꯃꯐꯥꯎ ꯆꯠꯄ ꯍꯧꯔꯝꯃꯦ ꯑꯗꯨꯗꯩ ꯊꯕꯛꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯛꯇꯕꯀꯣ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁ꯭ꯇꯥꯏꯜꯁꯤꯁꯨ ꯌꯥꯝ ꯄꯥꯝꯗꯕꯗꯤ ꯊꯕꯛꯁꯦ ꯇꯣꯛꯊꯣꯛꯑꯒ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯍꯣꯠꯅꯖꯔꯗꯕꯅꯦꯅ ꯑꯩꯁꯦ ꯍꯣꯠꯅꯔꯛꯑꯦꯕꯀꯣ ꯁꯤꯗ ꯑꯍꯥꯟꯕꯗꯗꯤ ꯀꯩꯁꯨ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯊꯝꯃꯝꯗꯦ ꯑꯩ ꯈꯪꯉꯦ ꯁꯤꯃꯗꯤꯀꯣ ꯑꯩꯅ ꯉꯥꯡꯕ ꯋꯥꯁꯦ ꯑꯃꯔꯣꯝꯗ ꯀꯃꯥꯏꯅ ꯊꯥꯖꯗꯧꯔꯤꯒꯦ ꯑꯩꯅ ꯑꯦꯗꯤꯛꯁꯟ ꯂꯩꯔꯤꯕ ꯈꯣꯠꯂꯤꯕ ꯑꯐꯕ ꯊꯕꯛ ꯑꯝꯇꯁꯨ ꯇꯧꯔꯛꯄ ꯅꯠꯇꯕꯅꯤನ ꯐꯠꯇꯕ ꯊꯕꯛ ꯒꯦꯝ ꯉꯥꯎꯗꯅ ꯑꯗꯩꯗꯤ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯒꯦꯝ ꯁꯥꯟꯅꯗꯅ ꯌꯨꯇ꯭ꯌꯨꯕ ꯚꯤꯗꯤꯑꯣ ꯌꯦꯡꯗꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯗꯅ ꯂꯩꯔꯕꯅꯤꯅ ꯊꯥꯖꯗꯕꯅꯦꯕꯀꯣ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯄ ꯂꯩꯕ ꯅꯠꯇꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯔꯝꯃꯦ ꯁꯤꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯅ ꯁꯨꯝ ꯍꯣꯠꯅ ꯈꯜꯂꯛꯄꯗꯒꯤꯅꯦꯀꯣ ꯑꯍꯥꯟꯕꯗꯗꯤ ꯍꯣꯠꯅ ꯈꯜꯂꯛꯄ ꯃꯇꯝꯗ ꯊꯥꯖꯗꯦꯕꯀꯣ ꯑꯗꯣ ꯁꯨꯝ ꯍꯣꯠꯅ ꯈꯜꯂꯦꯀꯣ ꯑꯩ ꯏꯁꯥꯒꯤ ꯊꯕꯛ ꯑꯩ ꯁꯕꯇꯥꯏꯇꯜꯒ ꯍꯥꯞꯄꯤꯁꯦ ꯑꯩ ꯏꯁꯥ ꯏꯇꯣꯝꯇꯅ ꯊꯤꯖꯔꯒꯅꯤ ꯀꯅꯥꯒꯨꯝꯕ ꯑꯝꯇꯅ ꯑꯩ ꯁ꯭ꯇꯥꯔꯁ ꯅꯪ ꯁꯤ ꯇꯧ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯩꯅ ꯑꯣꯟꯂꯥꯏꯟꯗꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉ ꯈꯣꯠꯂꯒꯀꯣ ꯀꯩ ꯊꯕꯛ ꯇꯧꯕ ꯌꯥꯒꯦꯅ ꯑꯩꯁꯦ ꯀꯣꯏꯊꯤ ꯊꯤꯔꯀꯥꯟꯗ ꯑꯩꯁꯦ ꯖꯦꯒꯦꯒꯤ ꯁꯤꯡ ꯌꯣꯜꯂꯛꯑꯦꯀꯣ ꯑꯗꯩꯗꯤ ꯀꯩꯗꯧꯔꯦ ꯑꯣꯟꯂꯥꯏꯟꯗꯒꯤ ꯅꯠꯇꯦ ꯖꯦꯒꯦꯒꯤ ꯁꯤꯡꯗꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯋꯥꯔꯤꯅꯦ ꯑꯩꯁꯦ ꯖꯦꯒꯦꯒꯤ ꯁꯤꯡ ꯌꯣꯜꯂꯛꯑꯦ ꯑꯗꯒꯤꯗꯤ ꯏꯪꯂꯤꯁ ꯁꯕꯇꯥꯏꯇꯜ ꯍꯥꯞꯄ ꯇꯧꯔꯒ ꯑꯩ ꯏꯁꯥꯁꯦ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯔꯛꯑꯦꯕ ꯁꯤꯗꯒꯤꯗꯤ ꯀꯩꯗꯧꯔꯦ ꯑꯩꯁꯦ ꯏꯃꯨꯡ ꯃꯅꯨꯡꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯍꯧꯔꯛꯑꯦꯕ ꯑꯗꯩꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯒꯠꯂꯛꯄ ꯍꯧꯕ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯄꯩꯁꯥ ꯑꯝ ꯇꯥꯜꯂꯝꯕ ꯅꯠꯇꯦꯀꯣ ꯌꯨꯇ꯭ꯌꯨꯕꯇ ꯍꯟꯗꯛꯀꯤ ꯃꯤꯠ ꯖꯨꯂꯥꯏ ꯁ꯭ꯋꯥꯏꯗꯒꯤ ꯈꯛꯇꯅꯦ ꯄꯩꯁꯥ ꯇꯥꯜꯂꯤꯁꯦ ꯑꯇꯩ ꯄꯩꯁꯥ ꯑꯝ ꯐꯪꯗꯦꯕ ꯀꯩꯅꯣꯗꯩ 24ꯒꯤ ꯁ꯭ꯋꯥꯏꯗꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯗꯤ ꯈꯔ ꯍꯧꯔꯕꯅꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯄꯩꯁꯥ ꯑꯝ ꯐꯪꯗꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯞꯄꯣꯔꯠꯇꯤ ꯑꯗꯨꯝ ꯇꯧꯔꯛꯑꯦꯕ ꯁꯞꯄꯣꯔꯠ ꯇꯧꯔꯛꯄꯒꯤ ꯅꯝꯕꯔ 1 ꯔꯤꯖꯟ ꯀꯩꯒꯤꯅꯣ ꯍꯥꯏꯕ꯭ꯔꯥ ꯑꯩꯅ ꯄꯩꯁꯥ ꯇꯥꯟꯕ ꯈꯣꯠꯄ ꯁꯤꯒꯤ ꯋꯥ ꯅꯠꯇꯦꯕ ꯑꯩ ꯇꯁꯦꯡꯅꯅꯦ ꯑꯩꯅ ꯄꯥꯝꯖꯕ ꯊꯕꯛꯁꯦ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯩꯑꯕ ꯃꯃꯥꯡ ꯆꯍꯤꯗꯅꯦ ꯑꯩꯅ ꯅꯨꯃꯤꯠ 300ꯒꯤ ꯃꯊꯛꯇꯅꯦ 366 days ꯂꯩꯕꯅꯦꯕ ꯅꯨꯃꯤꯠ 300ꯒꯤ ꯃꯊꯛꯇꯅꯦ ꯄꯨꯡ 4-5ꯗ ꯍꯧꯒꯠꯂꯒꯅꯦꯕ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯃꯤꯟꯗꯅ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯊꯕꯛ ꯍꯣꯠꯅꯔꯤꯁꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯅ ꯒ꯭ꯔꯣ ꯇꯧꯅꯕ ꯍꯣꯠꯅꯔꯤꯁꯦ ꯑꯩꯒꯤ ꯉꯁꯤꯁꯨ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ ꯑꯩ ꯄꯨꯡ 3ꯗꯅꯦꯕ ꯍꯧꯒꯠꯂꯒ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ ꯑꯩ ꯄꯨꯡ 3ꯅ ꯍꯟꯗꯛ ꯆꯍꯤ 2025 ꯂꯣꯏꯗꯣꯔꯦꯗꯅꯀꯣ ꯂꯣꯏꯔꯕꯒꯨꯝꯕꯅꯦ ꯁꯤꯗꯅꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦꯀꯣ 95% ꯃꯨꯛꯇꯤꯅꯦ ꯑꯩ ꯑꯌꯨꯛꯇ ꯍꯧꯒꯠꯂꯒ ꯄꯨꯡ 3-4ꯗ ꯍꯧꯒꯠꯂꯒ ꯉꯥꯛꯇꯅꯦꯕ ꯁꯨꯃꯥꯏꯅ ꯏꯁꯥꯅ ꯀꯟꯅꯅꯦ ꯏꯁꯥꯅ ꯄꯥꯝꯖꯔꯒ ꯆꯤꯟꯗ ꯈꯛ ꯉꯥꯡꯕ ꯅꯠꯇꯕ ꯅꯁꯥꯅ ꯀꯟꯅ ꯍꯣꯠꯅꯖꯧꯕꯀꯣ ꯑꯗꯨꯗ ꯅꯪꯉꯣꯟꯗꯅꯦ ꯏꯃꯨꯡ ꯃꯅꯨꯡꯅ ꯅꯪꯁꯦ ꯑꯁ ꯑꯩꯅ ꯇꯧꯔꯤ ꯊꯕꯛꯁꯦ ꯌꯥꯅꯤꯡꯉꯝꯗꯕ ꯌꯥꯏ ꯑꯣꯏꯔꯣꯏꯅ ꯈꯟꯕ ꯌꯥꯏ ꯐꯖꯅꯅꯦꯀꯣ ꯃꯣꯏ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯑꯗ ꯑꯩꯈꯣꯏ ꯕꯥ ꯍꯥꯏꯕꯤꯈꯤꯕ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯗ ꯃꯣꯏ ꯊꯥꯖꯔꯝꯗꯦꯕ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯊꯥꯖꯕ ꯊꯝꯃꯦꯕ
ꯂꯧꯁꯟꯕ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯄꯩꯁꯥ ꯇꯥꯟꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯟꯅꯗꯩꯗꯤ ꯍꯥꯏꯌꯦꯕꯀꯣ ꯑꯩ ꯁꯨꯃꯥꯏꯅ ꯇꯥꯟꯗꯣꯏꯅꯦ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯥꯟꯗꯤꯡ ꯇꯧꯔꯒ ꯈꯣꯠꯂꯒꯅ ꯃꯣꯏꯒꯁꯨ ꯊꯥꯖꯗꯦ ꯈꯪꯉꯦꯕ ꯑꯗꯨꯃꯛꯄꯨ ꯑꯩꯉꯣꯟꯗꯗꯤ ꯊꯥꯖꯕ ꯊꯝꯃꯦꯕ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯊꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ꯭ꯔꯥ ꯑꯩꯅ ꯑꯌꯨꯛꯇ ꯉꯟꯅ ꯍꯧꯒꯠꯂꯒ ꯂꯥꯏꯔꯤꯛ ꯄꯥꯗꯅ ꯑꯩꯒꯤ ꯊꯕꯛ ꯇꯧꯗꯅ ꯚꯤꯗꯤꯑꯣ ꯁꯦꯝꯗꯅ ꯁꯨꯃꯥꯏꯅ ꯏꯁꯥꯅ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤꯅ ꯏꯁꯥꯅ ꯇꯁꯦꯡꯅ ꯊꯥꯖꯔꯒ ꯍꯣꯠꯅꯈꯠꯂꯛꯄ ꯃꯇꯝꯗ ꯏꯃꯨꯡ ꯃꯅꯨꯡꯅ ꯊꯥꯖꯔꯛꯑꯦꯕ ꯑꯗꯨꯒ ꯁꯞꯄꯣꯔꯠꯁꯨ ꯇꯧꯔꯛꯄꯅꯦꯕ ꯁꯞꯄꯣꯔꯠ ꯇꯧꯔꯛꯄ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯀꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨ ꯑꯗꯥꯗꯤ ꯅꯠꯇꯦ ꯖꯁ 2024ꯗ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯃ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯐꯣꯟꯗꯒꯤ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯅꯝꯃꯝꯃꯦ ꯚꯤꯗꯤꯑꯣ ꯅꯝꯕꯁꯤꯗ ꯑꯩ ꯏꯁꯥ ꯏꯊꯟꯇꯅ ꯑꯩꯅ ꯑꯩꯁꯦ ꯄꯩꯁꯥ ꯄꯥꯏꯔꯀꯥꯟꯗ ꯑꯩ ꯄꯩꯁꯥ ꯂꯩꯖꯔꯀꯥꯟꯗ ꯑꯩ ꯏꯁꯥꯒꯤ ꯐꯣꯟ ꯂꯩꯖꯗꯣꯏꯅꯦ ꯑꯩꯈꯣꯏ ꯃꯃꯥꯏꯗ ꯁꯨꯡꯂꯩ ꯂꯩꯍꯜꯂꯔꯣꯏꯗꯕꯅꯤ ꯀꯥꯏꯅ ꯈꯟꯈꯤꯀꯣ ꯑꯗꯣ ꯑꯣꯏꯈꯤꯗ꯭ꯔꯦ ꯑꯗꯨꯃꯗꯤ ꯃꯔꯝꯗꯤ ꯑꯩ ꯐꯣꯟꯁꯦ ꯗꯥꯏꯔꯦꯛ ꯌꯥꯁꯜꯂꯛꯇ꯭ꯔꯕ ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯝꯃꯤꯕ ꯐꯣꯟꯁꯦꯀꯣ ꯑꯩꯈꯣꯏ ꯕꯥꯅ ꯂꯩꯕꯤꯔꯤ ꯐꯣꯟꯅꯦ ꯁꯤꯃ ꯍꯥꯏꯒꯦꯀꯣ ꯁꯤ ꯁꯞꯄꯣꯔꯠꯅꯦꯕ ꯑꯇꯣꯞꯄ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯑꯗꯨ ꯑꯗꯥ ꯍꯪꯕ ꯅꯠꯇ꯭ꯔꯒꯁꯨ ꯁꯤ ꯑꯩꯉꯣꯟꯗ ꯐꯣꯟꯒ ꯂꯩꯕꯤꯔꯤꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯅꯕꯅꯦꯕ ꯃꯔꯨ ꯑꯣꯏꯅ ꯑꯩ ꯑꯇꯣꯞꯄꯒꯤ ꯔꯤꯖꯟꯒꯤ ꯑꯣꯏꯅꯗꯤ ꯑꯩꯁꯦ ꯌꯥꯔꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯗꯒꯤ ꯉꯥꯏꯍꯥꯛ ꯋꯥꯏꯔꯒ ꯚꯤꯗꯤꯑꯣꯁꯤ ꯅꯝꯃꯒ ꯑꯩ ꯏꯁꯥꯅ ꯄꯩꯁꯥ ꯂꯩꯖꯔꯀꯥꯟꯗ ꯂꯩꯔꯒꯦꯅ ꯇꯧꯔꯝꯕꯅꯦꯕ ꯑꯗꯣ ꯌꯥꯔꯛꯇꯕꯗꯒꯤ ꯑꯩꯒꯤ ꯐꯣꯟꯁꯤ ꯗꯥꯏꯔꯦꯛ ꯄꯥꯏꯕꯕꯨ ꯌꯥꯔꯛꯇꯕꯗꯒꯤꯀꯣ ꯚꯤꯗꯤꯑꯣ ꯅꯝꯅꯕ ꯐꯣꯟ ꯂꯩꯕꯤꯔꯤꯅꯦꯕ ꯁꯤ ꯁꯞꯄꯣꯔꯠ ꯅꯠꯇ꯭ꯔꯥ ꯁꯤ ꯁꯞꯄꯣꯔꯠꯅꯦꯕ ꯑꯩꯒꯤꯁꯦ ꯂꯤꯁꯤꯡ 13 ꯆꯥꯝꯃꯉꯥꯔ 15 ꯆꯥꯝꯃꯉꯥꯔ ꯄꯤꯈꯤꯕꯅꯦ ꯑꯩ ꯀꯥꯎꯔꯦ ꯑꯗꯣ ꯗꯥꯏꯔꯦꯛ ꯑꯗꯨꯝꯅꯦꯀꯣ ꯑꯩ ꯌꯥꯔꯛꯇ꯭ꯔꯦ ꯍꯥꯏꯕꯒꯅꯦꯀꯣ ꯂꯩꯔꯤꯅꯦꯕ ꯑꯩꯈꯣꯏ ꯕꯥꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠꯅꯦꯕ ꯑꯗꯨ ꯄꯤꯕꯤꯔꯤꯗꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯅ ꯀꯩꯒꯨꯝꯕ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯗꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯕ ꯍꯥꯏꯔꯒ ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯂꯩ ꯃꯉꯣꯟꯗꯁꯨ ꯑꯃ ꯍꯥꯏꯒꯦꯀꯣ ꯃꯥꯁꯦꯀꯣ ꯇ꯭ꯔꯦꯗꯤꯡꯒꯤ ꯑꯄꯥꯝꯕꯁꯦ ꯃꯥ ꯂꯩꯔꯤꯁꯦ ꯀꯨꯏꯔꯦ ꯑꯁ ꯚꯥꯏ ꯇ꯭ꯔꯦꯗꯤꯡ ꯇꯧꯗꯣꯏꯅꯦ ꯑꯗꯨ ꯇꯧꯗꯣꯏꯅꯦꯅ ꯍꯥꯏꯌꯦꯕꯀꯣ ꯇ꯭ꯔꯦꯗꯤꯡ ꯇꯧꯔꯤꯗꯅꯦ ꯃꯥ ꯍꯥꯏꯗꯣꯏꯁꯦ ꯑꯗꯣ ꯍꯟꯗꯛ ꯆꯍꯤ 2025ꯁꯦ ꯁꯤꯗꯅꯦ ꯇ꯭ꯔꯦꯗꯤꯡꯒꯤꯗꯃꯛꯇꯅꯦ ꯃꯥꯅꯦ ꯄꯨꯡ 5 ꯐꯥꯅꯅꯦ ꯔꯤꯁꯔꯁ ꯇꯧꯔꯝꯒꯅꯤ ꯇ꯭ꯔꯦꯗꯤꯡꯒꯤ ꯀꯣꯛꯇ ꯄꯨꯡ 5 ꯐꯥꯅ ꯊꯥꯗꯔꯝꯈꯤꯔꯣꯏꯕ ꯑꯗꯣ ꯍꯟꯗꯛ ꯆꯍꯤꯒꯤ ꯃꯥꯒꯤ ꯒꯣꯜꯒ ꯑꯩꯅ ꯍꯪꯕꯗꯅꯦꯀꯣ ꯇ꯭ꯔꯦꯗꯤꯡꯅꯦꯅ ꯍꯥꯏꯅꯦꯕ ꯑꯗꯣ ꯃꯉꯣꯟꯗ ꯑꯩꯅ ꯀꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯗꯣꯔꯤꯒꯦꯕ ꯑꯩꯅ ꯅꯨꯡꯁꯤꯕ ꯏꯃꯥꯟꯅꯕꯅꯤꯀꯣ ꯑꯗꯨꯃꯛꯄꯨ ꯃꯉꯣꯟꯗ ꯑꯩꯅ ꯀꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯗꯣꯔꯤꯒꯦꯕ ꯑꯩꯅ ꯃꯉꯣꯟꯗ ꯖꯁ ꯀꯩꯗꯧꯕꯩ ꯇꯧꯔꯣꯏꯗꯣꯔꯤꯒꯦꯕ ꯑꯩꯅ ꯍꯥꯏꯕ ꯌꯥꯕ ꯇ꯭ꯔꯦꯗꯤꯡ ꯇꯧꯔꯤ ꯇꯧꯔ ꯅꯪꯗꯤ ꯋꯥꯊꯤ ꯇꯥꯏꯅ ꯍꯥꯏ ꯇꯥꯕꯅꯦꯕ ꯆꯞ ꯃꯥꯟꯅꯩꯕ ꯑꯩꯅꯁꯨ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯅꯤ ꯈꯣꯠꯅꯤ ꯑꯩ ꯄꯩꯁꯥ ꯇꯥꯟꯗꯣꯏꯅꯤ ꯇꯧꯔ ꯑꯩꯅ ꯇꯨꯝꯃꯒ ꯂꯩꯊꯣꯛꯑꯒ ꯚꯤꯗꯤꯑꯣ ꯁꯨꯅꯝꯗꯕ ꯚꯤꯗꯤꯑꯣ ꯁꯨꯡꯊꯥ ꯊꯥꯒꯠꯇꯕꯤꯗ ꯂꯩꯔꯒꯗꯤ ꯑꯩ ꯀꯃꯥꯏꯅ ꯖꯁ ꯇꯧꯔꯛꯀꯗꯣꯏꯁꯦ ꯀꯩꯅꯣ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯗꯣꯏꯁꯦ ꯏꯃꯨꯡ ꯃꯅꯨꯡꯅ ꯖꯁꯄꯨ ꯑꯣꯏꯅ ꯇꯧ ꯇꯥꯕꯅꯤ ꯅꯪ ꯇꯧꯔꯤꯗꯣ ꯋꯥꯊꯤ ꯋꯥꯔꯦꯝꯅꯦꯅ ꯍꯥꯏꯔꯛ ꯇꯥꯕꯅꯦꯕ ꯑꯩꯅ ꯏꯃꯥꯟꯅꯕꯗꯨ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯒꯅꯦꯕ ꯃꯥꯅ ꯀꯩꯒꯨꯝꯕ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯋꯤ ꯃꯥꯅ ꯇ꯭ꯔꯦꯗꯤꯡꯗꯣ ꯍꯥꯏꯔꯁꯦꯕ ꯃꯥꯅ ꯇ꯭ꯔꯦꯗꯤꯡꯗꯣ ꯐꯖꯅ ꯀꯟꯅ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯃꯥ ꯄꯩꯁা ꯁꯤꯀꯤꯃꯨꯛ ꯇꯥꯟꯗ꯭ꯔꯗꯤꯀꯣ ꯇ꯭ꯔꯦꯗꯤꯡꯒꯁꯦ ꯄꯩꯁꯥ ꯇꯞꯅ ꯇꯥꯟꯕ ꯄꯣꯠꯅꯤꯀꯣ ꯈꯨꯗꯛꯇ ꯇꯥꯟꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯦꯀꯣ ꯑꯗꯣ ꯃꯥꯅ ꯍꯣꯠꯅꯔꯒ ꯂꯩꯔꯝꯃꯕ ꯑꯩ ꯃꯉꯣꯟꯗꯅꯦ ꯑꯩ ꯊꯥꯒꯠꯀꯅꯤꯕ ꯑꯣꯏꯅ ꯅꯪ ꯄꯩꯁా ꯇꯥꯟꯗ꯭ꯔꯒꯁꯨ ꯅꯪ ꯇꯧꯔꯤꯗꯣ ꯐꯩꯌꯦꯅ ꯈꯣꯠꯂꯤꯅꯦꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯅꯉꯣꯟꯗ ꯊꯥꯒꯠꯂꯛꯀꯅꯦꯕ ꯁꯤꯗꯔꯛꯄ ꯌꯥꯎꯔꯛꯄꯅꯦ ꯑꯩꯉꯣꯟꯗꯕꯨ ꯌꯥꯎꯋꯦꯅ ꯑꯩꯅ ꯍꯥꯏꯗꯣꯏꯅꯤ ꯌꯥꯎꯕꯕꯨ ꯀꯩꯅꯣꯅꯦ ꯑꯩꯅ ꯄꯣꯔꯟꯒꯤ ꯃꯇꯥꯡꯗ ꯑꯗꯨ ꯑꯗꯥ ꯄꯟꯕꯗ ꯑꯩꯒꯤꯗꯤ ꯄꯨꯔꯥ ꯄꯔꯁꯣꯅꯦꯜꯅꯤꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯅꯣꯏꯅ ꯄꯛꯏ ꯄꯛꯇꯦꯒ ꯅꯠꯇꯦꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯍꯥꯏꯔꯛꯀꯗꯣꯏꯁꯤ ꯗꯥꯏꯔꯦꯛ ꯄꯔꯁꯣꯅꯦꯜ ꯑꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯌꯥꯕꯅꯦꯕ ꯃꯔꯝꯗꯤ ꯑꯩ ꯅꯨꯄꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩ ꯏꯃꯥꯟꯅꯕꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩꯈꯣꯏ ꯕꯥꯗ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩ ꯉꯁꯥꯏ ꯋꯥꯔꯤ ꯂꯤꯁꯤꯅꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯌꯦꯡꯉꯨꯕ ꯑꯩꯒꯤꯗꯤ ꯄꯔꯁꯣꯅꯦꯜ ꯉꯥꯛꯇ ꯑꯣꯏꯅ ꯁꯥꯕꯅꯤꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯁꯦ ꯌꯥꯝ ꯌꯥꯏꯑꯕꯀꯣ ꯑꯦꯇꯦꯛ ꯇꯧꯔꯛꯄꯁꯦ ꯄꯛꯏ ꯄꯛꯇꯦ ꯈꯛꯀ ꯅꯠꯇꯦ ꯗꯥꯏꯔꯦꯛ ꯑꯣꯏꯅꯅꯦ ꯄꯔꯁꯣꯅꯦꯜꯅꯤ ꯑꯦꯇꯦꯛ ꯇꯧꯔꯛꯇꯣꯏꯁꯦ ꯁꯤꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯅꯤ ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯕꯦꯔꯥ ꯀꯥꯔꯦ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯐꯣꯟꯁꯦ ꯁꯤꯗꯅꯦꯀꯣ ꯗꯥꯏꯔꯦꯛꯅꯦ ꯃꯦꯁꯦꯖ ꯊꯥꯔꯤꯁꯦ ꯑꯩꯅ ꯎꯍꯧꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯐꯣꯟꯁꯦ ꯑꯩꯅ ꯑꯗꯨꯝ ꯄꯥꯏꯑꯕꯀꯣ ꯑꯗꯨꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯌꯔ ꯇꯧꯁꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯒ ꯁꯤꯕꯨ ꯑꯉꯥꯡ ꯏꯁꯇꯥꯔꯁꯟꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣꯅꯦ ꯁꯥꯒꯩ ꯅꯥꯇꯩ ꯆꯦꯟꯅꯍꯟꯅꯕ ꯊꯕꯛꯅꯦ ꯑꯗꯩꯗꯤ ꯀꯩꯅꯣꯅꯦ ꯍꯥꯏꯔꯛꯄꯗꯨꯕꯨ ꯑꯁ ꯃꯤꯅ ꯅꯣꯏꯒꯤ ꯑꯉꯥꯡꯗꯣ ꯅꯠꯇ꯭ꯔꯥ ꯍꯪꯉꯛꯑꯦ ꯏꯀꯥꯏꯖꯕꯅ ꯂꯣꯏꯔꯦ ꯑꯩꯁꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯍꯥꯏꯔꯤꯅꯦꯕ ꯑꯗꯣ ꯑꯩ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯅꯦ ꯅꯨꯡꯉꯥꯏꯇꯦꯀꯣ ꯍꯥꯏꯗꯤ ꯖꯁꯅꯦꯕ ꯑꯗꯨ ꯗꯥꯏꯔꯦꯛ ꯖꯁꯅꯤꯀꯣ ꯇꯧꯔꯛꯄꯕꯨ ꯗꯥꯏꯔꯦꯛ ꯃꯔꯤ ꯃꯇꯥ ꯑꯃꯅ ꯇꯧꯔꯤꯅꯤꯀꯣ ꯑꯗꯨꯁꯨ ꯃꯔꯤ ꯃꯇꯥ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗ ꯐꯠꯇꯅꯕ ꯅꯨꯡꯁꯤꯗꯕ ꯃꯤꯒ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯐꯅꯕ ꯈꯟꯕ ꯃꯤꯅꯦꯕ ꯑꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅꯁꯨ ꯍꯥꯔꯠ ꯇꯧꯕꯅꯦꯕꯀꯣ ꯖꯁ ꯇꯧꯔꯛꯄꯕꯨ ꯁꯤꯅꯤ ꯑꯩꯒꯤ ꯀꯃꯦꯟꯗ ꯑꯗꯨ ꯑꯗꯥ ꯊꯤꯅ ꯉꯥꯡꯉꯛꯄ ꯈꯔ ꯌꯥꯎꯕꯗꯣ ꯑꯗꯨꯒ ꯇꯣꯛꯈ꯭ꯔꯣꯕ ꯗꯥꯏꯔꯦꯛ ꯄꯔꯁꯣꯅꯦꯜ ꯑꯣꯏꯅ ꯖꯁ ꯇꯧꯔꯕꯅꯦꯕ ꯑꯗꯨꯗꯐꯧꯅꯦ ꯑꯩꯅ ꯖꯁ ꯇꯧꯔꯛꯇꯦꯅ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ꯭ꯔꯥ ꯃꯤ 10 ꯂꯩꯕ ꯃꯇꯝꯗ ꯃꯤ 9ꯅ ꯁꯞꯄꯣꯔꯠ ꯇꯧꯔꯦꯕ ꯅꯉꯣꯟꯗ ꯃꯤ ꯑꯃꯈꯛꯅ ꯅꯉꯣꯟꯗ ꯑꯃꯨꯛ ꯖꯁ ꯇꯧꯔꯦꯕ ꯑꯗꯨꯒꯤ ꯖꯁ ꯇꯧꯔꯛꯄ ꯃꯤꯗꯨꯗ ꯅꯪꯅ ꯍꯦꯟꯅ ꯂꯨꯞꯁꯜꯂꯒ ꯅꯪꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯅꯪꯒꯤ ꯅꯪꯒꯤ ꯃꯦꯟꯇꯦꯜꯂꯤ ꯈꯔ ꯍꯦꯟꯅ ꯋꯤꯛ ꯑꯣꯏꯕ ꯃꯤ ꯑꯃ ꯑꯣꯏꯔꯅꯦꯕ ꯑꯩꯒꯤ ꯀꯃꯦꯟꯗ ꯌꯦꯡꯉꯨꯖꯅꯦ ꯊꯥꯖꯗ꯭ꯔꯒ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯦꯅꯤ ꯚꯤꯗꯤꯑꯣ ꯑꯃ ꯆꯪꯉꯒ ꯌꯦꯡꯉꯨꯖꯀꯣ ꯀꯃꯦꯟꯗ ꯁꯤꯗꯔꯛꯄ ꯌꯥꯎꯔꯝꯒꯅꯤ ꯑꯩ ꯌꯥꯎꯔꯝꯃꯣꯏꯗꯤ ꯍꯥꯏꯖꯗꯦꯀꯣ ꯁꯨꯡꯁꯤ ꯁꯤꯗꯔꯔꯣꯏ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯖꯁ ꯀꯅꯥꯝꯇꯅ ꯇꯧꯔꯔꯣꯏ ꯍꯥꯏꯕꯗꯤ ꯂꯥꯜꯂꯅꯤ ꯖꯁꯇꯤ ꯑꯗꯨꯝ ꯇꯧꯔꯛꯑꯗꯕꯅꯤ ꯑꯗꯨꯃꯛꯄꯨ ꯅꯪꯅ ꯇꯁꯦꯡꯅ ꯊꯥꯖꯔꯒ ꯅꯪꯅ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯔꯒꯗꯤꯀꯣ ꯅꯪꯉꯣꯟꯗ ꯖꯁ ꯇꯧꯔꯛꯄꯗꯒꯤꯗꯤ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯅꯤ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯃꯤꯅ ꯍꯦꯟꯅ ꯂꯩꯔꯛꯀꯅꯤ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯀꯣ ꯑꯩꯒꯤ ꯀꯩꯅꯣꯗ ꯚꯤꯗꯤꯑꯣꯗ ꯆꯪꯉꯒ ꯌꯦꯡꯉꯨꯁꯨꯀꯣ ꯀꯃꯦꯟꯗꯅꯦ ꯁꯤꯗ ꯄꯣꯜꯒꯤ ꯃꯇꯥꯡ ꯑꯣꯏꯔꯣ ꯀꯩ ꯑꯣꯏꯔꯣ ꯚ꯭ꯌꯨꯁ ꯌꯥꯝꯕꯈꯩꯗꯣ ꯁꯤꯗꯕꯗꯩ ꯊꯥꯒꯠꯂꯝꯕꯅ ꯕꯥꯔꯤ ꯑꯃ ꯍꯦꯜꯂꯝꯒꯅꯦꯕ ꯆꯞ ꯃꯥꯟꯅꯩꯕ ꯁꯤ ꯔꯤꯌꯦꯜ ꯂꯥꯏꯐꯇꯁꯨ ꯑꯩꯉꯣꯟꯗ ꯊꯥꯒꯠꯄꯤꯔꯛꯄꯅ ꯀꯣꯡꯒꯥꯏꯅꯦꯕ ꯑꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ꯭ꯔꯥ ꯑꯩꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯑꯐꯩꯌꯦꯅꯁꯨ ꯈꯜꯂꯤꯀꯣ ꯐꯕꯗ ꯈꯛ ꯅꯠꯇꯅ ꯑꯩ ꯏꯁꯥꯅ ꯌꯥꯝ ꯊꯥꯖꯔꯒ ꯇꯧꯕꯒꯤꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯊꯥꯖꯔꯒ ꯇꯧꯔꯛꯄꯁꯤꯅꯅꯦꯕ ꯑꯩ ꯃꯤꯅ ꯁꯞꯄꯣꯔꯠꯀ ꯇꯧꯔꯛꯇꯅ ꯑꯩ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯄꯩꯁా ꯇꯥꯟꯈ꯭ꯔꯦꯅ ꯍꯥꯏꯁꯦꯀꯣ ꯁꯤꯅꯦ ꯋꯥꯔꯤꯌꯦꯕꯀꯣ ꯃꯔꯤꯁꯨꯕ ꯂꯦꯁꯟꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯅꯪꯅ ꯇꯁꯦꯡꯅ ꯄꯥꯝꯖꯔꯒ ꯐꯖꯅ ꯇꯧꯍꯜꯂꯛꯑꯒꯗꯤꯀꯣ ꯅꯉꯣꯟꯗ ꯖꯁ ꯇꯧꯔꯛꯄꯗꯤ ꯂꯥꯏꯗꯅ ꯅꯉꯣꯟꯗ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯃ ꯂꯩꯔꯦꯀꯣ ꯅꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯣꯏꯔꯣ ꯅꯪꯒꯤ ꯅꯃꯥꯟꯅꯕꯈꯩꯅ ꯑꯣꯏꯔꯣ ꯈ꯭ꯋꯥꯏ ꯂꯥꯁꯇꯀꯣ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯃꯇꯥꯡꯁꯤꯗꯀꯣ ꯄꯩꯁꯥꯅ ꯑꯩꯈꯣꯏꯁꯦ ꯍꯔꯥꯎꯍꯟꯗꯦꯕ ꯑꯦꯁ ꯀꯩꯅꯣ ꯏꯁꯇꯥꯔꯁꯦ ꯅꯪ ꯄꯩꯁꯥ ꯀꯌꯥ ꯄꯥꯏꯕ ꯃꯤ ꯑꯣꯏꯗꯔꯦ ꯆꯠꯂꯣ ꯅꯪ ꯄꯩꯁꯥ ꯀꯌꯥꯝ ꯂꯩꯔꯒꯦ ꯀꯥꯏꯅꯒ ꯈꯜꯂꯝꯕ ꯌꯥꯏꯀꯣ ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯀꯦꯕꯀꯣ
ꯑꯩꯁꯦꯀꯣ 2022ꯗꯒꯤ ꯑꯩꯅ ꯄꯩꯁꯥ ꯇꯥꯟꯕ ꯍꯧꯔꯤꯁꯦ ꯊꯥ ꯑꯃꯗ ꯑꯩꯒꯤ ꯑꯦꯚꯔꯦꯖꯇꯤ ꯂꯨꯄꯥ 5,000 ꯇꯔꯨꯛ ꯈꯛꯇꯅꯦꯕ ꯑꯩꯅ ꯄꯩꯁꯥ ꯇꯥꯟꯕ ꯉꯝꯃꯤꯁꯦ ꯑꯁꯦꯡꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯀꯩꯁꯨ ꯇꯥꯟꯕ ꯉꯝꯗꯦꯕ 2022 23 24 25ꯀ ꯍꯥꯏꯕꯁꯤꯀꯣ ꯍꯟꯗꯛ ꯆꯍꯤꯒꯤ ꯍꯧꯒꯠꯂꯛꯄꯁꯤꯐꯥꯎ ꯑꯩꯁꯦ ꯑꯗꯨꯝ ꯄꯩꯁꯥꯁꯦ ꯌꯥꯝ ꯍꯦꯟꯅ 10,000 ꯌꯧꯕ ꯌꯥꯎꯗꯦ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯑꯩꯒꯤ ꯀꯩꯅꯣꯁꯦ 10ꯗꯤ ꯁꯨꯡꯌꯧꯕ ꯌꯧꯗ꯭ꯔꯦꯗ ꯑꯗꯣ ꯁꯤꯒꯤ ꯌꯧꯗꯕ ꯄꯣꯠꯁꯦ ꯑꯩꯅ ꯃꯤꯠ ꯖꯨꯂꯥꯏꯗꯒꯤꯗꯤ ꯄꯨꯔꯥ ꯆꯦꯟꯖ ꯂꯥꯛꯑꯦꯕ ꯀꯃꯥꯏꯅ ꯂꯥꯛꯀꯦꯗ ꯑꯩ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯂꯨꯄꯥ 1,00,000 ꯍꯦꯟꯅ ꯇꯥꯟꯈ꯭ꯔꯦꯕ ꯍꯧꯖꯤꯛꯐꯥꯎꯁꯤꯗꯀꯣ ꯖꯨꯂꯥꯏꯗꯒꯤ ꯍꯟꯗꯛ ꯆꯍꯤꯒꯤ ꯋꯥꯔꯤꯅꯤꯀꯣ ꯊꯥ 5ꯃꯨꯛꯁꯤꯗꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯁꯤꯗ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯑꯩ ꯄꯩꯁꯥ ꯄꯨꯂꯞ ꯇꯥꯟꯕꯁꯦ 1,50,000 ꯈꯦꯜꯂꯦ 1,50,000 ꯍꯥꯏꯖꯤꯜꯂꯁꯦꯕ 1,50,000ꯁꯦꯀꯣ ꯑꯍꯥꯟꯕꯒꯤ 40,000 1,10,000 ꯑꯩ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯍꯥꯏꯔꯒꯦꯕꯀꯣ ꯀꯩꯅꯣꯗꯒꯤ ꯖꯨꯂꯥꯏ ꯃꯤꯠꯇꯒꯤ ꯍꯧꯔꯛꯄꯁꯦ ꯑꯗꯣ ꯑꯗꯨꯒꯤ ꯃꯃꯥꯡꯗꯅꯦꯀꯣ ꯖꯅꯋꯥꯔꯤ ꯐꯦꯕꯋꯥꯔꯤ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯃꯦ ꯖꯨꯟ ꯖꯨꯂꯥꯏ ꯃꯦ ꯊꯥ 3 ꯍꯥꯏꯖꯤꯜꯂꯁꯦꯕ ꯁꯤꯒꯤ ꯊꯥ 3ꯁꯤꯗ ꯑꯩꯁꯦ ꯂꯨꯄꯥ 40,000ꯅ ꯃꯦꯅꯦꯖ ꯇꯧꯔꯤꯅꯦꯕ ꯍꯥꯏꯗꯤ ꯁꯤ ꯈꯛꯅꯦꯕ ꯑꯩꯅ ꯇꯥꯜꯂꯤꯁꯦ ꯁꯤꯒꯤ 40,000ꯅ ꯃꯦꯅꯦꯖ ꯇꯧꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯦ ꯀꯩꯅꯣꯗꯒꯤ ꯖꯨꯂꯥꯏ ꯑꯥꯒꯁ ꯁꯦꯞꯇꯦꯝꯕꯔ ꯑꯣꯛꯇꯣꯕꯔ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔ ꯀꯩꯅꯣ ꯂꯦꯝꯍꯧꯔꯤꯕ ꯊꯥ 3ꯁꯦ ꯁꯤꯗꯅ ꯑꯩꯁꯦ ꯑꯃꯨꯛ 1,10,000ꯅꯦꯕ ꯑꯩꯅ ꯇꯥꯜꯂꯤꯁꯦ ꯁꯤꯗꯅ ꯑꯃꯨꯛ ꯃꯦꯅꯦꯖ ꯇꯧꯔꯤꯅꯦꯕ ꯑꯗꯨꯗꯤ ꯉꯁꯥꯏ ꯑꯃꯗꯅ ꯊꯥ 3ꯗꯅ 40,000 ꯈꯛꯇꯅꯤꯀோ ꯑꯃꯔꯣꯝꯗꯅ ꯄꯩꯁꯥꯁꯦ ꯍꯦꯟꯒꯠꯂꯛꯏꯅꯦꯕ ꯀꯩꯅꯣꯃꯨꯛ ꯗꯕꯜ ꯇ꯭ꯔꯤꯄꯜ ꯃꯨꯛꯅꯦꯕ ꯂꯥꯛꯏꯁꯦ 1,10,000 ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯁꯤꯔꯥ ꯍꯥꯏꯔꯒꯁꯤꯗ 1,10,000 ꯌꯧꯗ꯭ꯔꯤ ꯃꯥꯜꯂꯦ ꯑꯩꯗꯣ ꯑꯗ 1,10,000 ꯍꯥꯏꯔꯁꯦꯕ ꯑꯗꯣ ꯇ꯭ꯔꯤꯄꯜ ꯃꯨꯛꯅꯦꯕ 40 ꯏꯟꯇꯨ 3ꯁꯦ ꯀꯩꯅꯣꯅꯦꯕ 1,10,000 ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯤꯅ ꯄꯩꯁꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯒꯗꯤ ꯑꯩꯅ 40,000 ꯇꯥꯟꯈꯤꯕꯗꯨꯗꯒꯤꯗꯤ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯄꯩꯁꯥꯁꯦ ꯗꯛ ꯂꯥꯎꯅ ꯍꯦꯟꯒꯠꯂꯛꯏꯕꯅꯤꯅ ꯑꯩ 1,00,000 ꯍꯦꯟꯅ ꯇꯥꯜꯂꯤꯕꯅꯤꯅ ꯑꯩꯁꯦ ꯈꯪꯅꯨꯡ ꯅꯨꯡꯉꯥꯏꯕ ꯌꯥꯗ꯭ꯔꯦꯅꯦ ꯄꯩꯁꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯗꯣ ꯑꯩ ꯅꯨꯡꯉꯥꯏꯈꯤꯗꯦꯕ ꯑꯩꯈꯣꯏꯅ ꯈꯟꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯄꯩꯁꯥꯁꯦ ꯇꯥꯜꯂꯒꯗꯤ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯍꯥꯏꯗꯤ ꯄꯩꯁꯥ ꯌꯥꯝ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤक ꯋꯥꯔꯤꯁꯦ ꯄꯩꯁꯥꯅ ꯉꯥꯛꯇꯅꯤꯀꯣ ꯄꯩꯁꯥꯁꯤꯕꯨ ꯂꯩꯈꯠꯂꯒꯗꯤ ꯅꯨꯡꯉꯥꯏꯔꯛꯀꯅꯤꯅ ꯑꯩꯅꯁꯨ ꯍꯥꯟꯅ ꯈꯜꯂꯝꯃꯦꯕꯀꯣ ꯑꯗꯣ ꯌꯦꯡꯉꯤꯕ ꯅꯪꯁꯦꯀꯣ ꯍꯧꯖꯤꯛ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯣꯔ ꯅꯪꯁꯦ ꯑꯁꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯅꯪꯉꯣꯟꯗ ꯑꯋꯥꯠꯄ ꯑꯃ ꯂꯩꯕꯒꯤ ꯇꯥꯏꯞꯇ ꯁꯨꯝ ꯇꯧꯔ ꯂꯩꯔꯕ ꯅꯪꯉꯣꯟꯗꯅꯦꯀꯣ ꯈꯨꯗꯛꯇꯅꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯒꯚꯔꯟꯃꯦꯟꯠꯅꯅꯤ ꯈꯪꯗꯦ ꯅꯪꯒꯤ ꯂꯨꯄꯥ 1,10,000 ꯄꯤꯔꯒ ꯅꯪ ꯁꯤꯡꯉꯛꯑꯅꯨ ꯅꯪꯒꯤ ꯑꯣꯏꯖꯔꯣꯅ 1,10,000 ꯄꯤꯕ ꯃꯇꯝꯗ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯑꯣꯏꯗ꯭ꯔꯅꯦ ꯃꯔꯝꯗꯤ 1,10,000 ꯐꯪꯉꯤꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯕ ꯑꯁꯦꯡꯕ ꯅꯪ ꯉꯥꯛꯇꯪ 1,10,000 ꯐꯪꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯉꯥꯛꯇꯪꯗꯤ ꯐꯪꯒꯅꯤꯕꯀꯣ ꯑꯗꯣ 1,10,000ꯗꯨꯅ ꯀꯨꯏꯅ ꯆꯠꯂꯣꯏꯕ ꯑꯩ ꯑꯁꯦꯡꯕ ꯁꯤꯃꯗꯤ ꯊꯥꯖꯕꯤꯌꯨ ꯀꯩꯒꯨꯝꯕ ꯅꯪꯅ ꯃꯤꯒꯤ ꯄꯩꯁꯥꯒ ꯃꯌꯥꯝ ꯇꯣꯜꯂꯒ ꯂꯩꯔꯝꯃꯕꯀꯣ ꯑꯗꯨꯒꯤ ꯁꯤꯡꯕꯒꯤ ꯃꯊꯥ ꯌꯥꯝ ꯊꯥꯕꯒꯨꯝꯕ ꯑꯣꯏꯔꯣ ꯑꯗꯒꯤꯗꯤ ꯅꯪꯒꯤ ꯂꯩꯅꯥ ꯑꯃ ꯄꯛꯇꯅ ꯅꯪꯒꯤ ꯄꯩꯁా ꯆꯪꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯀꯦꯁꯅꯤꯀꯣ ꯑꯗꯨꯗꯤ ꯌꯥꯝ ꯀꯩꯅꯣ ꯔꯦꯌꯔ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯗ ꯑꯩ ꯑꯦꯛꯖꯥꯝꯄꯜ ꯄꯤꯔꯣꯏꯒꯦ ꯑꯗ ꯑꯩꯅ ꯍꯥꯏꯁꯤꯗꯤ ꯅꯪ ꯁꯨꯝ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯍꯤꯡꯕꯒꯤ ꯋꯥꯔꯤꯅꯦꯕꯀꯣ ꯁꯤꯗ ꯅꯪꯅꯅꯦ 1,10,000 ꯐꯪꯕ ꯃꯇꯝꯗ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯌꯥꯝ ꯊꯤꯅ ꯁꯤꯒꯅꯤꯐꯤꯀꯦꯟꯂꯤ ꯍꯦꯄꯤꯌꯔ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤꯅꯦ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ꯭ꯔꯥ ꯅꯪꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯁꯤꯗꯤꯅꯦꯀꯣ ꯄꯩꯁꯥꯒ ꯔꯤꯂꯦꯇꯦഡ് ꯑꯣꯏꯗꯕ꯭ꯔꯥ ꯍꯪꯉꯒꯗꯤ ꯑꯣꯏ ꯄꯩꯁꯥ ꯌꯥꯎꯗꯕ ꯌꯥꯗꯕ꯭ꯔꯥ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯕ꯭ꯔꯥ ꯍꯪꯉꯒꯗꯤ ꯌꯥꯗꯦ ꯄꯩꯁꯥ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒꯗꯤ ꯄꯩꯁꯥ ꯇꯥꯟꯗ꯭ꯔꯒꯗꯤ ꯄꯨꯔꯥ ꯐꯣꯔꯁꯥ ꯆꯠꯀꯅꯤ ꯑꯗꯨꯃꯛꯄꯨ ꯄꯩꯁꯥ ꯈꯛꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯍꯟꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯊꯥꯗꯣꯛꯄꯤꯌꯣꯕ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯃꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤꯅꯦꯀꯣ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯕ ꯐꯨꯜꯐꯤꯜꯃꯦꯟ ꯐꯪꯉꯤꯁꯦ ꯁꯤꯁꯦ ꯅꯪꯒꯤ ꯊꯕꯛ ꯅꯪ ꯅꯁꯥꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯃ ꯂꯩꯔꯒ ꯅꯁꯥꯒꯤ ꯊꯕꯛ ꯇꯧꯖꯕ ꯅꯪꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯀꯩꯅꯣꯅ ꯂꯩꯃꯤꯟꯅꯕ ꯅꯪꯒꯤ ꯅꯨꯄꯤ ꯐꯖꯅ ꯀꯣꯏꯖꯕ ꯅꯪꯒꯤ ꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯔꯤꯗꯣ ꯅꯪꯒ ꯀꯣꯏꯖꯕꯗꯣ ꯐꯖꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯣꯏꯕꯥꯅꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯂꯩꯕ ꯑꯗꯒꯤꯗꯤ ꯏꯃꯥꯟꯅꯕꯒꯩꯒ ꯄꯨꯜꯂꯒ ꯂꯩꯕ ꯀꯨꯝꯍꯩꯒ ꯍꯔꯥꯎ ꯈꯣꯠꯄꯗ ꯊꯣꯛꯇꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏꯒꯤ ꯉꯥꯛꯇꯪ ꯑꯦꯟꯖꯣꯏ ꯇꯧꯊꯣꯛꯄꯁꯦ ꯁꯤꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯃꯌꯥꯝ ꯂꯩꯕꯗꯒꯤꯗꯤꯀꯣ ꯁꯤꯗ ꯅꯣꯏꯅ ꯑꯩ ꯌꯥꯝ ꯀꯣꯆꯥꯒꯦ ꯏꯁꯇꯥꯔꯁꯦ ꯅꯪ ꯄꯩꯁꯥ ꯌꯥꯝ ꯂꯩꯗꯅ ꯈꯣꯠꯇꯅ ꯑꯩꯅ ꯄꯤꯔꯤ ꯑꯦꯛꯖꯥꯝꯄꯜꯁꯦꯀꯣ ꯄꯩꯁꯥꯁꯦ ꯃꯤꯔꯥꯏꯌꯣ ꯍꯥꯏꯕ ꯅꯠꯇꯦꯕꯀꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯒꯁꯨ ꯅꯨꯡꯉꯥꯏꯕ ꯌꯥꯏ ꯁꯤꯅꯦꯕꯀꯣ ꯑꯩ ꯑꯦꯛꯖꯥꯝꯄꯜ ꯄꯤꯒꯦꯁꯦ ꯄꯩꯁꯥꯅ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯛꯄꯩ ꯃꯇꯥꯡꯗ ꯍꯥꯟꯅ ꯍꯥꯏꯒꯦꯕꯀꯣ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯄꯩꯁꯥ ꯂꯩꯔꯛꯄꯗꯒꯤ ꯏꯝꯄ꯭ꯔꯨꯞꯇꯤ ꯌꯥꯝ ꯇꯧꯔꯛꯑꯦ ꯃꯔꯨꯑꯣꯏꯅ ꯑꯩ ꯗ꯭ꯔꯦꯁꯀꯨꯝꯕ ꯁꯦꯠꯄꯒꯁꯦ ꯍꯥꯟꯅ ꯀꯩꯁꯨ ꯐꯪꯉꯛꯇꯦꯕꯀꯣ ꯑꯩ ꯐꯪꯉꯛꯇꯕꯕꯨ ꯖꯦꯀꯦꯠ ꯑꯍꯟꯕꯁꯦꯀꯣ ꯖꯦꯀꯦꯠ ꯑꯍꯟꯕꯁꯦ ꯑꯩ ꯂꯩꯗꯕ ꯆꯍꯤ 5 ꯁꯨꯔꯝꯃꯦ ꯑꯩ ꯀꯨꯏꯔꯦ ꯖꯦꯀꯦꯠ ꯑꯍꯟꯕ ꯂꯩꯗꯕꯁꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩ ꯀꯩꯅꯣꯒꯤ ꯁꯦꯀꯦꯟ ꯍꯦꯟꯒ ꯈꯔ ꯂꯩꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯕꯥꯅ ꯃꯃꯥꯡ ꯆꯍꯤꯗ 2024ꯗꯅ ꯑꯩꯈꯣꯏ ꯕꯥꯒꯤ ꯑꯃ ꯂꯩꯔꯛꯄꯗꯒꯤ ꯑꯩꯅꯒ ꯂꯧꯈꯤꯅꯦ ꯑꯩꯈꯣই ꯕꯥꯒꯤ ꯂꯩꯖꯔꯛꯄꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯍꯟꯕ ꯖꯦꯀꯦꯠꯀꯁꯦ ꯁꯨꯡꯂꯩ ꯂꯩꯖꯔꯛꯇ꯭ꯔꯦꯕ ꯑꯗꯣ ꯑꯩ ꯂꯩꯔꯦꯕ ꯑꯩ ꯗ꯭ꯔꯦꯁꯀꯁꯦ ꯃꯈꯜ ꯑꯩꯅ ꯄꯥꯝꯖꯕ ꯗ꯭ꯔꯦꯁꯀꯁꯦ ꯑꯗꯨꯝ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯃꯦꯕꯀꯣ ꯑꯗꯒꯤꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ 3ꯅꯦꯕ ꯑꯩꯅꯦ ꯑꯩꯈꯣꯏ ꯆꯦ ꯑꯅꯤꯅꯦ ꯁꯤꯗ ꯑꯩꯈꯣꯏꯁꯦ ꯍꯟꯗꯛ ꯆꯍꯤꯒꯤ ꯋꯥꯔꯤꯅꯤꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯌꯦꯟꯒꯨꯝꯕ ꯑꯍꯥꯎꯕ ꯑꯃ ꯆꯥꯕꯁꯦꯀꯣ ꯄꯩꯁꯥ ꯈꯥꯏꯅꯔꯒ ꯆꯥꯏꯌꯦꯕ ꯑꯩꯈꯣꯏꯁꯦ ꯑꯁꯦꯡꯕ ꯑꯩꯈꯣꯏꯁꯦ ꯌꯦꯟꯁꯦ ꯂꯩꯔꯅꯦꯕꯀꯣ ꯄꯩꯁꯥ ꯀꯌꯥ ꯇꯥꯒꯦꯁꯦꯀꯣ ꯀꯩꯅꯣꯒ ꯗꯤꯚꯥꯏꯠꯀ ꯇꯧꯔꯒ ꯑꯩꯈꯣꯏ 3ꯁꯦꯀꯣ ꯊꯣꯡꯉ ꯆꯥꯃꯤꯟꯅꯗꯣꯏꯅꯤꯀꯣ ꯁꯤꯗ ꯄꯩꯁꯥꯒ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯔꯅꯦꯕ ꯂꯩꯔꯅꯦꯕ ꯅꯣꯔꯤꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯁꯦ ꯇꯧꯔꯒ ꯂꯨꯄꯥ 200 ꯇꯥꯏ ꯍꯥꯏꯁꯤꯅꯦ ꯂꯨꯄꯥ 70 ꯈꯥꯏꯅꯔꯤꯁꯦ ꯀꯥꯏꯅ ꯑꯩꯈꯣꯏ 3 ꯄꯩꯁꯥ ꯄꯨꯊꯣꯛꯅꯔꯒ ꯌꯦꯟꯁꯦ ꯂꯩꯔꯒ ꯆꯥꯃꯤꯟꯅꯗꯣꯏꯅꯦꯕꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯅ ꯀꯩꯅꯣꯗꯤ ꯇꯧꯋꯦꯕ ꯑꯩꯁꯦ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯗꯤ ꯄ꯭ꯔꯣꯚꯥꯏꯠ ꯇꯧꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯂꯣꯏꯅꯃꯛ ꯑꯩꯅ ꯄ꯭ꯔꯣꯚꯥꯏꯠ ꯇꯧꯕꯁꯦ ꯄꯥꯝꯃꯦꯕ 50-50 ꯅꯨꯄꯤꯒꯤꯁꯨ ꯄꯩꯁꯥ ꯇꯥꯟꯒꯗꯕꯅꯤ ꯑꯩ ꯑꯗꯨ ꯗꯔꯀꯥꯔ ꯇꯥꯗꯦꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯩꯁꯥꯒꯤ ꯃꯇꯥꯡꯁꯤꯃꯗꯤ ꯑꯩꯅ ꯂꯣꯏꯅꯃꯛ ꯄ꯭ꯔꯣꯚꯥꯏꯠ ꯇꯧꯕ ꯄꯥꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩ ꯆꯍꯤ ꯍꯧꯒꯠꯂꯛꯄ ꯍꯟꯗꯛꯀꯤ ꯆꯍꯤ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯑꯩ ꯇꯧꯕ ꯉꯝꯗꯦꯕ ꯃꯔꯝꯗꯤ ꯑꯩꯁꯨ ꯄꯩꯁꯥ
ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯑꯩ ꯂꯤꯁꯤꯡ 5-6-7 ꯈꯛ ꯊꯣꯛꯑꯒ ꯑꯩꯒꯤ ꯏꯁꯥꯒꯤ ꯖꯤꯝꯒꯤꯌꯣ ꯀꯩꯒꯣ ꯑꯩ ꯏꯁꯥꯒꯤ ꯍꯨꯟꯕꯗ ꯑꯩ ꯄꯩꯁꯥ ꯀꯩꯁꯨ ꯂꯦꯝꯍꯧꯕ ꯉꯝꯗꯦꯕꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯑꯩꯁꯦ ꯑꯗꯨꯝ ꯏꯃꯨꯡꯒꯤ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯕ ꯉꯝꯗꯦ ꯑꯩ ꯏꯁꯥꯒꯤ ꯍꯣꯠꯅꯖꯩ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯄꯩꯁꯥ ꯂꯩꯈꯠꯂꯛꯄꯗꯒꯤꯗꯤ ꯍꯧꯖꯤꯛ ꯆꯥꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩ ꯏꯁꯥꯅ ꯑꯩꯅ ꯂꯣꯏ ꯄꯨꯊꯣꯛꯄꯤꯔꯦꯕ ꯑꯩꯅ ꯄꯨꯊꯣꯛꯑ ꯌꯦꯟ ꯂꯩꯔꯦꯗꯅ ꯑꯩꯅ ꯄꯨꯊꯣꯛꯑꯒ ꯆꯥꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯗ ꯄꯩꯁꯥ ꯑꯗꯨ ꯑꯗꯥ ꯀꯩꯝꯇ ꯍꯥꯏꯅꯗ꯭ꯔꯦ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯒ ꯁꯨꯡꯇꯧ ꯇꯧꯈꯤꯗ꯭ꯔꯦ ꯁꯤ ꯑꯃꯔꯣꯝꯗ ꯏꯝꯄ꯭ꯔꯨቭ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯨꯗ ꯆꯥꯃꯤꯟꯅꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯃ ꯍꯥꯏꯒꯦꯕꯀꯣ ꯌꯦꯟꯁꯦ ꯊꯣꯡꯉꯅꯦꯕ ꯊꯣꯡꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯆꯦꯁꯦ ꯄꯨꯡ 12 ꯁ꯭ꯋꯥꯏꯗ ꯍꯜꯂꯛꯑꯦ ꯃꯥꯒꯤ ꯀ꯭ꯂꯥꯁ ꯂꯧꯔꯒ ꯃꯥꯁꯦ ꯍꯜꯂꯛꯑꯅꯤ ꯑꯗꯩ ꯅꯨꯡꯗꯥꯡꯒꯤꯗ ꯄꯨꯡ 9 ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁꯁꯦ ꯂꯧꯔꯒ 9 ꯂꯣꯏꯔꯕ ꯃꯇꯨꯡꯗꯅꯦꯕꯀꯣ ꯑꯗꯅꯦ ꯄꯨꯡꯁꯦ ꯑꯩꯁꯦ ꯆꯥꯛꯀ ꯂꯥꯝꯒꯟꯕ ꯃꯤꯅꯤꯀꯣ ꯄꯨꯡꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗꯅꯦꯀꯣ ꯑꯩꯈꯣꯏꯁꯦ ꯆꯥꯛꯁꯦ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯦꯕ ꯃꯔꯝꯗꯤ ꯑꯃꯨꯛ ꯌꯥꯝ ꯇꯣꯡꯉꯥꯜꯂꯦꯕ ꯃꯤꯒꯤ ꯇꯥꯏꯃꯤꯡꯁꯦ ꯑꯩꯒꯗꯤ ꯅꯨꯡꯗꯥꯡꯒꯤ ꯗꯤꯅꯔ ꯄꯨꯡ 5 ꯁ꯭ꯋꯥꯏꯗ ꯆꯥꯏꯑꯕ ꯑꯗꯨꯗꯤ ꯀꯅꯥꯒ ꯆꯥꯃꯤꯟꯅꯗꯣꯔꯤꯒꯦ ꯑꯩ ꯄꯨꯔꯥ ꯏꯁꯇꯥꯏꯜ ꯑꯃꯅꯦꯕꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯁꯦ ꯄꯨꯂꯞ ꯆꯥꯛ ꯆꯥꯃꯤꯟꯅꯗꯦꯕ ꯅꯣꯔꯃꯦꯜꯂꯤ ꯃꯇꯝꯗ ꯑꯗꯣ ꯑꯍꯥꯎꯕ ꯊꯣꯡꯃꯤꯟꯅꯕ ꯃꯇꯝꯗꯗꯤꯅꯦꯀꯣ ꯆꯥꯛꯁꯦ ꯑꯁ ꯈꯥꯡꯉꯒ ꯉꯥꯏꯗꯣꯏꯅꯦ ꯑꯩꯁꯦꯀꯣ ꯄꯨꯡ 12 ꯁ꯭ꯋꯥꯏꯗ ꯌꯦꯡꯒꯗꯤ ꯊꯣꯡꯕ ꯂꯣꯏꯔꯦ ꯍꯥꯏꯔꯁꯦꯀꯣ ꯏꯆꯦ ꯌꯥꯝꯕꯁꯤꯅ ꯊꯣꯡꯕ ꯂꯣꯏꯔꯅꯦꯕꯀꯣ ꯑꯗꯣ ꯑꯍꯟꯁꯦ ꯍꯜꯂꯛꯄ ꯉꯥꯏꯗꯣꯏꯅꯦ ꯏꯆꯦ ꯑꯍꯟꯁꯦ ꯄꯨꯡ 12 ꯍꯦꯜꯂꯐꯥꯎꯁꯦ ꯉꯥꯏꯗꯣꯏꯅꯦꯕꯀꯣ ꯃꯔꯝꯗꯤ ꯃꯥ ꯍꯜꯂꯛꯑꯀꯥꯟꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯣꯏꯕ ꯑꯗꯨꯒ ꯆꯥꯃꯤꯟꯅꯕꯗꯣ ꯅꯨꯡꯉꯥꯏꯅ ꯆꯥꯃꯤꯟꯅꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯄꯣꯠꯇꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯄꯩꯁꯥꯅ ꯂꯩꯕ ꯌꯥꯕ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦꯕ ꯅꯣꯏꯅ ꯍꯥꯏꯔꯛꯄ ꯌꯥꯏꯀꯣ ꯌꯦꯟꯗꯨꯗꯤ ꯕ꯭ꯔꯣ ꯄꯩꯁꯥꯅ ꯂꯩꯗꯣꯏ ꯅꯠꯇ꯭ꯔꯣ ꯆꯨꯝꯃꯦꯕ ꯑꯩ ꯑꯗꯨꯗꯤ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯖꯒꯦ ꯄꯩꯁꯥꯅ ꯏꯝꯄ꯭ꯔꯨꯚ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯌꯦꯟ ꯅꯠꯇ꯭ꯔꯒꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯃ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯆꯥꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯑꯗꯨꯒꯤꯗꯣ ꯅꯪꯅ ꯄꯩꯁꯥꯅ ꯐꯅ ꯕꯣꯔꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯒꯁꯨ ꯅꯪꯅ ꯌꯦꯟꯗꯣ ꯐꯅ ꯑꯍꯥꯎꯕ ꯂꯩꯔꯦ ꯍꯥꯏꯔꯒꯁꯨ ꯅꯪ ꯏꯃꯨꯡ ꯃꯅꯨꯡ ꯔꯤꯂꯦꯁꯟꯁꯤꯞ ꯐꯖꯔꯛꯇ꯭ꯔꯒꯗꯤ ꯑꯩ ꯏꯆꯦꯒꯩꯒ ꯆꯥꯃꯤꯟꯅꯔꯤꯗꯣ ꯐꯪꯗ꯭ꯔꯒꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯈꯣꯏ ꯃꯃꯥ ꯑꯩꯈꯣꯏ ꯕꯥ ꯆꯥꯃꯤꯟꯅꯔꯤꯗꯣ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯗꯕ ꯑꯣꯏꯔꯝꯃꯒꯗꯤ ꯈꯠꯅꯔꯒ ꯂꯩꯕ ꯑꯣꯏꯔꯝꯃꯒꯗꯤ ꯑꯗꯨ ꯆꯥꯃꯤꯟꯅꯔꯔꯣꯏꯕ ꯆꯞ ꯃꯥꯟꯅꯩ ꯑꯩ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯒꯦ ꯄꯩꯁꯥꯅ ꯌꯥꯗꯕ ꯃꯇꯥꯡꯗ ꯑꯃ ꯍꯥꯏꯒꯦꯀꯣ ꯊꯥꯏꯅ ꯅꯤꯡꯁꯤꯡꯉꯦ ꯆꯥꯕꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯍꯥꯏꯒꯦ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯃꯥꯔꯇꯤꯟꯒ ꯔꯥꯍꯨꯜꯒꯁꯦꯀꯣ ꯃꯣꯏꯕꯥꯅꯤꯅ ꯖꯤꯝ ꯁꯥꯟꯅꯔꯨꯔꯅꯦꯕ ꯑꯩꯅ ꯄꯩꯁꯥꯒ ꯐꯖꯅ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯅꯦ ꯃꯣꯏꯕꯥꯅꯤ ꯖꯤꯝ ꯁꯥꯟꯅꯔꯅꯤ ꯑꯗꯨꯒ ꯌꯦꯟꯁꯦ KG ꯑꯃꯅ ꯀꯩꯅꯣ ꯂꯩꯔꯅꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯀꯧꯔꯅꯦꯕꯀꯣ ꯖꯤꯝ ꯁꯥꯟꯅꯍꯜꯂꯛꯑꯦ ꯌꯦꯟ ꯊꯣꯡꯉꯦ ꯆꯥꯃꯤꯟꯅꯁꯦ ꯂꯥꯛꯑꯣꯅ ꯑꯩ ꯆꯠꯂꯒ ꯆꯥꯃꯤꯟꯅꯔꯅꯦꯕꯀꯣ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩ ꯄꯩꯁꯥ ꯄꯨꯊꯣꯛꯇꯕꯤꯗꯅꯤꯀꯣ ꯆꯥꯔꯤꯗꯣ ꯑꯗ ꯑꯩꯈꯣꯏꯒꯤ KG ꯑꯃꯅꯒ ꯑꯩꯈꯣꯏꯁꯦ ꯌꯦꯟꯒꯁꯦ ꯑꯩꯈꯣꯏꯗꯤ ꯊꯤꯕꯣꯡ ꯈꯔ ꯂꯥꯎꯕꯅꯤꯅꯀꯣ ꯀꯣꯟꯅꯕꯣꯏ ꯀꯣꯟꯅꯗꯕꯣꯏ ꯆꯥꯃꯤꯟꯅꯔꯤꯅꯦꯕꯀꯣ ꯑꯗꯨꯗ ꯐꯪꯈꯤꯕ ꯅꯨꯡꯉꯥꯏꯕꯗꯣ ꯑꯩ ꯍꯧꯖꯤꯛ ꯐꯪꯒꯦ ꯍꯥꯏꯕ ꯍꯦꯛꯇ ꯌꯥꯔꯣꯏꯕ ꯑꯩ ꯍꯧꯖꯤꯛ ꯄꯩꯁꯥ ꯂꯩꯔꯦꯕ ꯑꯗꯣ ꯀꯩꯗꯧꯋꯦ ꯃꯥꯔꯇꯤꯟ ꯀꯩꯅꯣ ꯃꯥꯁꯦ ꯁꯦꯂꯦꯛꯁꯟ ꯑꯃ ꯐꯪꯉꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯈ꯭ꯔꯦꯕ ꯃꯥꯁꯦ ꯑꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯥꯃꯤꯟꯅꯔꯛꯇ꯭ꯔꯤꯁꯦ ꯀꯨꯏꯔꯦꯕ ꯁꯤꯒꯤ ꯆꯥꯃꯤꯟꯅꯔꯛꯇꯕꯁꯦꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯄꯩꯁꯥ ꯂꯪꯒꯦ ꯑꯁ ꯅꯣꯏ ꯄꯩꯁా ꯄꯨꯊꯣꯛꯑꯅꯨ ꯑꯩꯅ ꯑꯗꯨ ꯂꯩꯔꯦꯅ ꯄꯩꯁꯥꯗꯤ ꯂꯩꯔꯦꯅꯦꯕ ꯑꯩ ꯌꯦꯟ ꯀꯩꯀꯥꯒꯤ ꯄꯨꯊꯣꯛꯄꯗꯤ ꯑꯗꯨꯗꯤ ꯑꯩꯅ ꯉꯝꯃꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯗꯤ ꯐꯪꯗ꯭ꯔꯦꯕ ꯍꯧꯖꯤꯛ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯃꯥꯗꯣ ꯂꯩꯇ꯭ꯔꯕꯅꯤꯅ ꯆꯥꯃꯤꯟꯅꯕꯗ ꯐꯪꯗ꯭ꯔꯕꯅꯤ나 ꯑꯗꯣ ꯊꯥꯏꯅ ꯄꯩꯁꯥ ꯂꯩꯇ꯭ꯔꯤꯉꯩꯗꯨꯗ ꯑꯩꯈꯣꯏ ꯌꯥꯝꯕ ꯌꯥꯝꯗꯕ ꯈꯔ ꯆꯥꯃꯤꯟꯅꯈꯤꯕꯗꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕꯗꯣ ꯐꯪꯈꯤꯑꯕ ꯁꯤꯗ ꯑꯩꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯗ ꯑꯩꯅ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯤꯁꯦꯀꯣ ꯑꯩꯅ ꯍꯥꯏꯒꯦꯕ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯃ ꯍꯥꯏꯒꯦꯕ ꯂꯥꯏꯔꯤꯛ ꯄꯩꯁꯥꯅ ꯌꯥꯗꯕ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯄꯩꯁꯥꯅ ꯂꯩꯈꯤꯕꯗꯤ ꯌꯥꯏꯑꯕꯀꯣ ꯑꯗꯨꯕꯨ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯗ ꯃꯅꯨꯡꯁꯤꯗ ꯀꯩꯅꯣ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯄꯥꯔꯒ ꯀꯩꯅꯣꯒꯤ ꯅꯨꯡꯉꯥꯏꯕ ꯐꯪꯕ ꯑꯗꯩ ꯀꯥꯟꯅꯕ ꯐꯪꯕꯗꯣ ꯑꯗꯨꯗꯤ ꯄꯩꯁꯥꯅ ꯌꯥꯔꯣꯏꯁꯤꯅꯦ ꯑꯩ ꯍꯥꯏꯅꯤꯡꯉꯤꯁꯤ ꯅꯣꯏ ꯂꯧꯁꯟꯕ ꯉꯝꯕ꯭ꯔꯥ ꯈꯤꯇꯪ ꯑꯩꯅꯒ ꯑꯃꯨꯛ ꯄꯩꯁା ꯌꯥꯝ ꯄꯥꯏꯔꯝꯃꯒ ꯑꯣꯏꯔꯒꯗꯤ ꯅꯣꯏ ꯑꯃꯨꯛ ꯍꯦꯟꯅ ꯊꯥꯖꯒꯅꯤ ꯁ꯭ꯇꯥꯔ ꯁꯟꯗꯤꯗꯤ ꯀꯩꯅꯣ ꯀꯔꯣꯔꯄꯇꯤ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯊꯥꯖꯕ ꯌꯥꯏ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯀꯩꯁꯨ ꯂꯥꯏꯔꯕ ꯃꯤ ꯑꯃꯗꯤ ꯑꯗꯨꯝ ꯑꯣꯏꯕꯒꯨꯝꯕꯅꯤꯀꯣ ꯑꯩꯒꯤ ꯕꯦꯡꯀꯤ ꯑꯦꯀꯥꯎꯟꯗꯒ ꯂꯤꯁꯤꯡ 90-100 ꯌꯥꯎꯗꯦꯀꯣ ꯑꯩ ꯄꯩꯁꯥ ꯂꯥꯛꯑꯃ ꯍꯦꯟꯅ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯇꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯨꯝ ꯂꯣꯏꯁꯜꯂꯦ ꯏꯃꯨꯡ ꯃꯅꯨꯡꯒꯁꯦ ꯑꯩꯅ ꯑꯉꯝꯕ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯔꯤꯕꯅꯤꯅ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯍꯦꯟꯅ ꯌꯥꯝ ꯂꯩꯕ ꯅꯠꯇꯦꯀꯣ ꯑꯗꯨꯃꯛꯄꯨ ꯑꯩꯅ ꯅꯣꯏꯗ ꯍꯥꯏꯅꯤꯡꯉꯤꯁꯦ ꯄꯩꯁꯥꯁꯦ ꯄꯩꯁꯥ ꯇꯥꯟꯅꯣ ꯍꯥꯏꯕ ꯅꯠꯇꯦ ꯄꯩꯁꯥ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯄꯩꯁꯥ ꯌꯥꯎꯗꯕꯁꯦ ꯌꯥꯔꯣꯏ ꯊꯕꯛ ꯑꯌꯥꯝꯕꯗꯀꯣ ꯑꯗꯨꯝ ꯅꯪ ꯅꯨꯄꯥꯒ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯍꯥꯏꯁꯦ ꯄꯩꯁꯥ ꯇꯥꯟꯗ꯭ꯔꯒꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯨꯃꯛꯄꯨ ꯄꯩꯁꯥꯁꯦ ꯇꯥꯟꯕꯒꯤ ꯂꯝꯕꯤꯗ ꯈꯔ ꯇꯥꯜꯂꯛꯄꯁꯦ ꯑꯩ ꯍꯥꯏꯒꯦ ꯈꯔ ꯇꯥꯜꯂꯛꯄꯗ ꯅꯪꯁꯦ ꯅꯨꯡꯉꯥꯏꯔꯒ ꯑꯗꯨꯝ ꯂꯥꯛꯑꯣꯕ ꯅꯠꯇꯕꯤꯗ ꯅꯪꯅ ꯄꯩꯁꯥ ꯃꯌꯥꯝ ꯄꯥꯏꯔꯀꯥꯟꯗ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯈꯪ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯂꯩꯕꯤꯒꯅꯣꯕ ꯍꯥꯏꯗꯤ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯤꯉꯩꯗꯅꯦ ꯅꯨꯡꯉꯥꯏꯕ ꯌꯥꯏꯁꯤꯅꯦ ꯑꯩꯅ ꯃꯔꯨ ꯑꯣꯏꯅ ꯈꯪꯍꯟꯅꯤꯡꯉꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯄꯩꯁꯥ ꯇꯥꯟꯕꯒꯤꯁꯦ ꯃꯇꯝ ꯌꯥꯝ ꯆꯪꯉꯤ ꯀꯩꯅꯣ ꯑꯩ 2022ꯗꯒꯤꯅꯦ ꯑꯩ ꯑꯣꯟꯂꯥꯏꯟꯗꯒꯤ ꯄꯩꯁా ꯇꯥꯟꯅꯕ ꯍꯣꯠꯅꯔꯤꯁꯦ ꯑꯗꯣ 2024ꯗꯅꯦ ꯑꯩꯅ ꯑꯣꯏꯈ꯭ꯔꯤꯁꯦ ꯑꯗꯨꯁꯨ ꯑꯩꯗꯤ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛꯀ ꯇꯝꯕ ꯅꯠꯇ꯭ꯔꯦꯀꯣ ꯖꯁ ꯑꯣꯟꯂꯥꯏꯟꯗꯒꯤ ꯄꯩꯁꯥ ꯇꯥꯟꯅꯕ ꯑꯗꯨꯗ ꯈꯛꯅꯦꯕ ꯐꯣꯀꯁ ꯄꯤꯔꯤꯁꯦ ꯅꯪ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯇꯝꯃꯦ ꯍꯥꯏꯁꯦ ꯂꯥꯏꯔꯤꯛ ꯇꯝꯅ ꯑꯇꯣꯞꯄ ꯁꯥꯏꯠ ꯑꯃꯗ ꯕꯤꯖꯤꯅꯦꯁ ꯇꯧꯅꯕ ꯍꯣꯠꯅꯕ ꯀꯥꯏ ꯋꯥꯒꯔꯕ ꯊꯕꯛꯅꯤ ꯀꯩꯅꯣ ꯑꯩ ꯍꯧꯖꯤꯛ ꯌꯨꯇ꯭ꯌꯨꯕ ꯈꯛꯇꯅꯦ ꯑꯩ ꯍꯧꯖꯤꯛ ꯐꯣꯀꯁ ꯄꯤꯔꯤꯁꯦ ꯁꯤꯐꯧꯗ ꯑꯩ ꯋꯥꯔꯤꯅꯦꯕ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯗꯨ ꯂꯩꯔꯦ ꯑꯗꯥ ꯂꯩꯔꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯒ ꯉꯝꯗ꯭ꯔꯤꯅꯦꯕ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃꯗꯤ ꯂꯥꯛꯑꯦꯀꯣ ꯑꯗꯨꯒꯤ ꯕꯤꯖꯤꯅꯦꯁꯇꯣ ꯑꯃꯨꯛ ꯒ꯭ꯔꯣ ꯇꯧꯅꯕ ꯃꯦꯟꯇꯦꯟ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯅ ꯌꯥꯝ ꯋꯥꯕ ꯄꯣꯠꯅꯦꯕꯀꯣ ꯄꯩꯁꯥ ꯇꯥꯟꯕꯒꯁꯦ ꯑꯗꯨꯝ ꯌꯥꯝ ꯃꯇꯝ ꯀꯨꯏꯅꯁꯨ ꯆꯪꯒꯗꯕ ꯄꯣꯠꯅꯤ ꯑꯗꯨꯗ ꯅꯪꯅ ꯑꯁ ꯑꯩ ꯂꯥꯛ ꯑꯃ ꯇꯥꯟꯗ꯭ꯔꯤꯐꯥꯎ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯈꯟꯕꯤꯒꯅꯨꯕ ꯑꯣ 50,000 ꯇꯥꯟꯗ꯭ꯔꯤꯐꯥꯎ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯈꯟꯕꯤꯒꯅꯨꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯒ ꯆꯠꯄ ꯌꯥꯏ ꯁꯤꯅꯤ ꯅꯪ ꯍꯧꯖꯤꯛ ꯌꯦꯡꯉꯤꯕ ꯅꯪꯁꯦ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯔꯝꯒꯅꯤꯀꯣ ꯅꯣꯏ ꯃꯥ ꯍꯣꯏꯒ ꯅꯣꯏ ꯆꯦ ꯑꯣꯏꯔꯣ ꯏꯆꯜ ꯑꯣꯏꯔꯣ ꯅꯣꯏꯒ ꯐꯖꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯂꯩꯔꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯑꯗꯒꯤ ꯅꯪ ꯅꯨꯄꯤ ꯀꯣꯏꯔꯝꯕ ꯌꯥꯏꯀꯣ ꯅꯪꯒꯤ ꯅꯨꯄꯤꯒ ꯐꯖꯅ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯂꯩꯔꯕ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯅꯪꯅ ꯇꯁꯦꯡꯅ ꯐꯅꯕ ꯈꯟꯖꯕ ꯃꯣꯏꯅꯁꯨ ꯅꯪ ꯅꯨꯡꯁꯤꯕꯤꯕ ꯑꯗꯩꯗꯤ ꯅꯪꯅꯁꯨ ꯃꯣꯏ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯒꯨꯝꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯂꯩꯔꯒꯗꯤ ꯅꯪꯁꯦ ꯂꯥꯏꯐꯁꯤꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯌꯥꯕꯒꯤ ꯃꯆꯥꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯕ ꯅꯪ ꯅꯁꯥꯒꯤ ꯊꯕꯛ ꯑꯃꯒ ꯂꯩꯖꯔꯒ ꯑꯗꯨꯗꯣ ꯀꯟꯅꯀꯣ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯖꯕ ꯁꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤꯅꯦꯀꯣ ꯑꯗꯨꯗ ꯅꯪꯅ ꯍꯧꯖꯤꯛꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯤꯕꯀꯣ ꯑꯗꯨꯒꯨꯝꯕ ꯂꯩꯇ꯭ꯔꯦ ꯑꯩ ꯗꯔꯀꯥꯔ ꯇꯥꯗꯦ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ ꯍꯥꯏꯔꯒꯗꯤꯀꯣ ꯅꯪ ꯄꯩꯁꯥ ꯂꯩꯈꯠꯂꯛꯄ ꯃꯇꯝꯗ ꯆꯞ ꯃꯥꯟꯅꯩꯕ ꯅꯨꯡꯉꯥꯏꯔꯣꯏꯕ ꯁꯤꯅꯤ ꯋꯥꯔꯤꯕꯨ ꯅꯪꯅꯅꯦ
ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯇꯕꯤꯗ ꯂꯩꯔꯦꯕꯀꯣ ꯅꯪꯁꯦ ꯍꯣꯏ ꯅꯪꯅ ꯇꯁꯦꯡꯅ ꯅꯥꯔ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯇꯣꯉꯥꯟꯕ ꯑꯃꯅꯤꯀꯣ ꯑꯗꯨ ꯔꯦꯌꯔ ꯀꯦꯁ ꯑꯣꯏꯔꯦ ꯑꯩꯅ ꯍꯥꯏꯁꯦ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯁꯨꯝ ꯂꯩꯕ ꯃꯇꯝꯗ ꯅꯪꯁꯦ ꯅꯨꯡꯉꯥꯏꯇꯕꯤꯗ ꯂꯩꯔꯕ ꯅꯪꯉꯣꯟꯗ ꯑꯩꯅ ꯉꯁꯥꯏ ꯂꯥꯛ 10 ꯂꯥꯛꯑꯒꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯈꯠꯂꯣꯏꯕ ꯉꯥꯛꯇꯪꯒꯤ ꯂꯥꯛ 10 ꯐꯪꯉꯝꯕꯗꯨꯒꯤ ꯅꯪ ꯉꯥꯛꯇꯪ ꯍꯤꯠ ꯅꯨꯡꯉꯥꯏꯔꯝꯕ ꯌꯥꯏ ꯑꯩ ꯂꯥꯛ 10 ꯂꯩꯔꯦ ꯑꯗꯣ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯀꯨꯏꯅ ꯆꯠꯂꯣꯏꯕ ꯑꯗꯨꯅ ꯅꯪꯁꯦ ꯑꯗꯨꯝ ꯄꯩꯁꯥ ꯌꯥꯝ ꯂꯩꯇ꯭ꯔꯤꯉꯩꯗꯒꯤꯁꯨ ꯅꯁꯥ ꯅꯇꯣꯝꯇ ꯅꯨꯡꯉꯥꯏꯖꯅꯕ ꯍꯣꯠꯅꯧ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯔꯤꯂꯦꯁꯟꯁꯤꯞ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤꯗꯤ ꯅꯣꯛꯅꯤꯡꯕꯅꯦ ꯑꯩꯅ ꯅꯨꯄꯤ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯕꯁꯤ ꯅꯨꯄꯤꯁꯨ ꯃꯉꯥꯏꯔꯦ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯥ ꯗꯔꯀꯥꯔ ꯇꯥꯗꯦ ꯅꯨꯄꯥꯁꯨ ꯃꯉꯥꯏꯔꯦ ꯅꯨꯄꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯊꯥꯖꯕ꯭ꯔꯅꯤꯅ ꯑꯗꯨꯕꯨ ꯅꯪ ꯅꯁꯥ ꯅꯇꯣꯝꯇ ꯊꯥꯖꯕ꯭ꯔꯥ ꯅꯪ ꯅꯁꯥꯅ ꯆꯤꯟꯅꯒꯗꯤ ꯍꯥꯏꯔꯝꯕ ꯌꯥꯏꯕꯀꯣ ꯑꯗꯨ ꯇꯧꯒꯅꯨꯀꯣ ꯑꯩꯈꯣꯏ ꯔꯤꯂꯦꯁꯟꯁꯤꯞ ꯗꯔꯀꯥꯔ ꯇꯥꯏ ꯑꯩꯈꯣꯏꯁꯦ ꯇ꯭ꯔꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯒ ꯁꯣꯁꯦꯜ ꯕꯤಯಿಂಗ್ꯁꯅꯦꯕ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯒ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯅꯦ ꯖꯤꯕꯅꯦꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯩꯅ ꯑꯩꯈꯣꯏ ꯃꯥ ꯑꯩꯈꯣꯏ ꯕꯥ ꯗꯔꯀꯥꯔ ꯇꯥꯏ ꯑꯩ ꯏꯆꯦ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯕꯗꯣ ꯀꯩꯒꯤꯅꯣꯕ ꯑꯩ ꯏꯀꯥꯏꯗꯣꯏꯁꯤ ꯑꯩꯅ ꯅꯨꯄꯤ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯕꯗꯣ ꯀꯩꯒꯤꯅꯣꯕ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯁꯣꯛꯇꯣꯏꯁꯤ ꯑꯩ ꯏꯃꯥꯟꯅꯕꯒ ꯂꯨꯅ ꯇꯤꯟꯅꯔꯒ ꯃꯣꯏꯒ ꯀꯩꯅꯣ ꯄꯨꯜꯂ ꯆꯠꯃꯤꯟꯅꯕꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯍꯔꯥꯎꯍꯜꯂꯦ ꯍꯥꯏꯕꯗ ꯑꯩꯒꯤ ꯆꯥꯡ ꯇꯥꯕ꯭ꯔꯕ ꯆꯥꯡ ꯇꯥꯗꯦꯕ ꯑꯃꯔꯣꯝꯗ ꯃꯣꯏꯁꯨ ꯑꯩꯒ ꯄꯨꯜꯂ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯕ ꯐꯖꯅ ꯂꯣꯏꯅꯔꯛꯄꯁꯦ ꯁꯤꯗ ꯑꯃꯅ ꯑꯃ ꯄꯨꯜꯂꯒ ꯅꯨꯡꯉꯥꯏꯕ ꯄꯣꯠꯅꯦꯕ ꯑꯩꯈꯣꯏꯒꯤꯁꯦ ꯃꯔꯨꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯔꯒꯗꯤ ꯔꯤꯂꯦꯁꯟꯁꯤꯞ ꯐꯖꯍꯜꯂꯣ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯅꯪꯅ ꯅꯨꯄꯤꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯏꯃꯥꯟꯅꯕꯒ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯣꯔ ꯅꯪꯒꯤ ꯑꯣꯖꯥ ꯒꯨꯔꯨ ꯑꯃ ꯍꯦꯛꯇꯒ ꯑꯣꯏꯔꯝꯕ ꯌꯥꯏ ꯔꯤꯂꯦꯁꯟꯁꯤꯞ ꯐꯖꯔꯛꯄ ꯃꯇꯝꯗꯅꯦꯀꯣ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯈꯠꯂꯛꯄꯗ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯏꯚꯟ ꯄꯩꯁꯥꯗꯒꯤꯕꯨ ꯑꯩ ꯍꯥꯏꯒꯦ ꯄꯩꯁꯥꯗꯒꯤꯕꯨ ꯍꯦꯟꯅ ꯍꯦꯜꯂꯦ ꯔꯤꯂꯦꯁꯟꯁꯤꯞ ꯐꯖꯕ ꯃꯇꯝꯗ ꯑꯩ ꯉꯁꯥꯏꯅꯦꯀꯣ ꯑꯩꯅ ꯉꯥꯡꯗꯣꯏ ꯋꯥꯁꯦ ꯏꯁꯥꯗ ꯈꯤꯇꯪꯒꯗꯤ ꯅꯨꯡꯉꯥꯏꯖꯗꯦꯕꯀꯣ ꯑꯃꯔꯣꯝꯗ ꯑꯩꯅ ꯉꯁꯥꯏꯒꯤꯗꯣ ꯊꯥ 3ꯗ 40K ꯃꯨꯛꯇꯅꯤ ꯇꯥꯜꯂꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯊꯥ 3ꯁꯤꯀꯣ ꯁꯤꯗ ꯊꯥ 3ꯁꯤ ꯗꯦꯡꯒꯤ ꯅꯥꯕꯒꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤꯀꯣ ꯁꯤꯗ ꯊꯕꯛ ꯍꯦꯟꯅ ꯁꯨꯔꯝꯕꯗꯤ ꯁꯤꯗꯩꯕꯨ ꯍꯦꯟꯅ ꯇꯥꯟꯗꯣꯏꯅꯦꯕ ꯁꯤꯗ ꯑꯩꯅ ꯂꯥꯛ 10,000 ꯇꯥꯜꯂꯤꯅꯦꯕ ꯑꯃ ꯌꯥꯝ ꯍꯦꯟꯅ ꯇꯥꯜꯂꯤꯅꯦꯕꯀꯣ ꯑꯃ ꯈꯤꯇꯪꯈꯛ ꯇꯥꯟꯈꯤꯕꯗꯨꯒ ꯌꯥꯝ ꯍꯦꯟꯅ ꯇꯥꯟꯈꯤꯕꯁꯤꯒ ꯆꯍꯤ 2ꯒꯤ ꯇꯪꯈꯥꯏꯁꯦ ꯀꯔꯝꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯔꯒꯗꯤꯅꯦ ꯑꯩꯗꯤꯅꯦ ꯁꯣꯝꯒꯤ ꯄꯩꯁꯥ ꯌꯥꯝ ꯇꯥꯟꯗꯕꯁꯦ ꯁꯤꯅ ꯅꯨꯡꯉꯥꯏꯒꯤꯕ ꯇꯁꯦꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯒꯤꯕ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯂꯩꯔꯤꯕ ꯐꯪꯉꯤꯕ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯨꯅ ꯍꯣꯏ ꯁꯣꯝ ꯅꯥꯀꯟꯗ ꯅꯨꯡꯉꯥꯏꯔꯛꯇꯕꯒꯤ ꯃꯔꯝꯁꯦ ꯐꯦꯛꯇꯔ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯈ꯭ꯔꯦꯀꯣ ꯄꯩꯁꯥꯅꯗꯤ ꯅꯠꯇꯦꯀꯣ ꯄꯩꯁꯥ ꯌꯥꯝ ꯇꯥꯜꯂꯛꯑꯦꯅ ꯑꯩ ꯅꯨꯡꯉꯥꯏꯁꯜꯂꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯃꯛꯄꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯄꯩꯁꯥ ꯌꯥꯝ ꯇꯥꯜꯂꯛꯑꯦ ꯍꯥꯏꯔꯒꯁꯨ ꯄꯩꯁꯥ ꯌꯥꯝ ꯂꯩꯔꯒꯁꯨ ꯅꯪꯅ ꯍꯥꯟꯅꯗꯒꯤ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯑꯣꯔ ꯄꯩꯁꯥ ꯈꯛꯇꯅ ꯅꯨꯡꯉꯥꯏꯔꯝꯕꯗꯤ ꯌꯥꯗꯦ ꯁꯤꯅꯦꯕ ꯁꯥꯡꯉꯝꯃꯅꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦꯀꯣ ꯂꯣꯏꯁꯜꯂꯒꯦ ꯁꯤꯅꯤ ꯍꯟꯗꯛ ꯆꯍꯤꯁꯦ ꯂꯣꯏꯁꯟꯈ꯭ꯔꯦꯀꯣ 2025ꯁꯦ ꯑꯩ ꯑꯗꯨꯝ ꯑꯩꯅ ꯊꯦꯡꯅꯕ ꯌꯥꯕ ꯊꯦꯡꯅꯈ꯭ꯔꯦ ꯑꯩ ꯑꯃꯔꯣꯝꯗ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯗꯨꯅꯦ ꯆꯠꯂꯤꯁꯦ ꯑꯩ ꯑꯗꯨꯝ ꯔꯤꯒ꯭ꯔꯦꯠ ꯆꯥꯕ ꯀꯩꯁꯨ ꯂꯩꯈꯤꯗꯦ ꯍꯣꯏ ꯔꯤꯒ꯭ꯔꯦꯠ ꯆꯥꯕ ꯂꯩꯈꯤꯗꯦꯅ ꯑꯩꯅ ꯁꯤꯃ ꯇꯧꯖꯔꯝꯃꯗꯤ ꯑꯗꯨꯗꯤ ꯂꯩꯀꯣ ꯑꯩ ꯉꯁꯥꯏ ꯑꯃ ꯍꯥꯏꯕꯤꯒꯦ ꯅꯨꯄꯤꯒꯤ ꯑꯣꯏꯔꯣ ꯀꯩ ꯑꯣꯏꯔꯣꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯂꯩꯇꯥꯕꯅꯦ ꯅꯪꯁꯨ ꯂꯥꯏꯔꯤꯛ ꯈꯔ ꯍꯦꯟꯅ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯈꯔ ꯍꯦꯟꯅ ꯄꯥꯖꯔꯝꯃꯗꯅꯤ ꯀꯥꯏꯅ ꯈꯤꯇꯪ ꯈꯟꯕꯗꯤ ꯂꯩꯔꯝꯒꯅꯦꯕꯀꯣ ꯑꯩꯁꯦ ꯁꯤꯃ ꯇꯧꯖꯔꯝꯃꯗꯤ ꯈꯣꯠꯄꯗꯤꯅ ꯑꯗꯨꯃꯛꯄꯨ ꯇꯁꯦꯡꯅ ꯂꯥꯏꯃꯟ ꯀꯥꯡꯉꯒ ꯂꯩꯇꯕꯗꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯑꯩꯅ ꯃꯦꯇ꯭ꯔꯤꯛꯇ ꯑꯩ ꯁꯦꯀꯦꯟ ꯗꯤꯕꯤꯖꯟ ꯂꯥꯛꯄꯗꯣ ꯑꯩ ꯔꯤꯒ꯭ꯔꯦꯠ ꯆꯥꯕ꯭ꯔꯥ ꯍꯪꯉꯒꯗꯤ ꯈꯤꯇꯪꯗꯤ ꯆꯥꯏꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯄꯗꯤ ꯀꯩꯝ ꯂꯩꯈꯤꯗꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯇꯣꯞꯄ ꯈꯔꯗꯤ ꯂꯩꯀꯣ ꯔꯤꯒ꯭ꯔꯦꯠꯁꯦ ꯑꯗꯨ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯃꯛꯄꯨ ꯑꯩ ꯊꯃꯣꯏꯅ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯗꯤ ꯂꯩꯈꯤꯗꯦꯅ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯂꯣꯏꯁꯟꯈ꯭ꯔꯦ 2025ꯁꯦ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯂꯣꯏꯅ ꯇꯧꯈ꯭ರೆ ꯑꯗꯨꯝ ꯑꯩ ꯌꯥꯝ ꯃꯥꯏ ꯄꯥꯛꯑꯒ ꯆꯠꯂꯦꯅꯁꯨ ꯈꯜꯂꯦ ꯑꯗꯨꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃ ꯂꯥꯛꯈꯤꯒꯦ ꯑꯗꯩꯗꯤ ꯌꯦꯡꯉꯤꯕ ꯅꯪꯁꯨꯀꯣ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯗꯤ ꯁꯥꯡꯉꯕꯅꯤ ꯃꯤ ꯌꯦꯡꯉꯝꯗꯕ ꯌꯥꯏ ꯑꯗꯨꯃꯛꯄꯨ ꯌꯦꯡꯕꯤꯔꯦ ꯍꯥꯏꯁꯦꯕꯀꯣ ꯃꯤ ꯑꯃꯈꯛ ꯌꯦꯡꯉꯒꯁꯨꯀꯣ ꯅꯉꯣꯟꯗ ꯗꯥꯏꯔꯦꯛ ꯍꯥꯏꯔꯒꯦꯕꯀꯣ ꯑꯩ ꯉꯥꯡꯈꯩꯗꯤ ꯍꯥꯏꯗꯕꯅꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯈꯣꯠꯂꯦ ꯀꯥꯏꯁꯦꯀꯣ ꯑꯩꯅ ꯀꯥꯟꯅꯕ ꯚꯤꯗꯤꯑꯣ ꯄꯤꯔꯤꯅꯤ ꯀꯩꯒꯤꯅꯣ ꯊꯥꯒꯠꯂꯤꯅꯦ ꯀꯥꯏꯅ ꯏꯁꯥꯅ ꯈꯟꯖꯕꯒꯤꯀꯣ ꯑꯗꯣ ꯁꯤꯐꯥꯎ ꯌꯦꯡꯕꯤꯔꯝꯃꯒꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯖꯔꯦ ꯍꯟꯗꯛ ꯆꯍꯤꯒꯤꯀꯣ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯁꯦꯀꯣ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯒ ꯅꯪꯒꯤ ꯂꯥꯏꯛ ꯏꯆꯝ ꯆꯝꯕ ꯂꯥꯏꯛ ꯑꯃ ꯑꯣꯏꯔꯣ ꯀꯃꯦꯟ ꯑꯃ ꯑꯣꯏꯔꯣ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯃꯣꯇꯤꯚꯦꯁꯟ ꯑꯃ ꯄꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅꯒꯗꯤ ꯍꯥꯏꯕ ꯌꯥꯎꯕꯅꯤ ꯚꯤꯗꯤꯑꯣꯗ ꯅꯣꯏꯅ ꯂꯥꯏꯛ ꯀꯃꯦꯟ ꯄꯤꯔꯛꯄꯗꯣ ꯄꯥꯝꯕꯨꯗꯤ ꯄꯥꯝꯃꯦ ꯑꯗꯨ ꯌꯥꯎꯗ꯭ꯔꯒꯁꯨ ꯑꯩꯁꯦ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗꯤ ꯁꯦꯝꯃꯒ ꯂꯩꯅꯤ ꯃꯔꯝꯗꯤ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯖꯩꯅ ꯈꯟꯕꯅꯤꯅ ꯐꯩꯌꯦꯅ ꯈꯟꯕꯅꯤꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯥꯟꯅꯅꯤꯅ ꯈꯟꯕꯅꯤꯅꯀꯣ ꯆꯨꯝꯃꯦꯕꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯥꯟꯅꯅꯤꯅꯗꯤ ꯑꯗꯨꯝ ꯈꯜꯂꯦꯕꯀꯣ ꯑꯗꯨꯃꯛꯄꯨ ꯑꯩꯅ ꯀꯩꯒꯨꯝꯕ ꯅꯣꯏꯒꯤ ꯂꯥꯏꯛ ꯑꯃꯗ ꯑꯣꯏꯔో ꯀꯃꯦꯟ ꯑꯃꯗ ꯑꯣꯏꯔോ ꯄꯤꯕꯤꯔꯛꯄꯗꯣ ꯏꯆꯝ ꯆꯝꯅ ꯑꯗꯨꯒꯤꯗꯣ ꯌꯥꯎꯔꯝꯗ꯭ꯔꯒꯗꯤ ꯑꯩ ꯅꯤꯡꯍꯟꯅꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯌꯦꯡꯈꯤꯕ ꯅꯪꯁꯤꯀꯣ ꯃꯤ ꯑꯃꯈꯛ ꯑꯣꯏꯔꯣ ꯚꯤꯗꯤꯑꯣ ꯌꯥꯝꯗꯤ ꯁꯥꯡꯉꯕꯅꯤ나 ꯑꯩ ꯈꯪꯗ꯭ꯔꯦ ꯃꯤ ꯀꯌꯥꯝ ꯌꯦꯡꯉꯝꯗꯣꯔꯤꯗꯣ ꯑꯗꯣ ꯅꯪꯈꯛ ꯌꯦꯡꯉꯦ ꯍꯥꯏꯔꯁꯤꯀꯣ ꯑꯩ ꯊꯥꯒꯠꯂꯦ ꯑꯗꯨꯕꯨꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩ ꯒ꯭ꯔꯦꯠꯐꯨꯜ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯩ ꯍꯩꯇꯔꯦꯅꯦ ꯀꯃꯥꯏꯅ ꯒ꯭ꯔꯦꯠꯐꯨꯜ ꯑꯣꯏꯒꯁꯦ ꯑꯩ ꯚꯤꯗꯤꯑꯣꯁꯤꯗ ꯍꯥꯏꯕꯁꯦ ꯐꯦꯛ ꯃꯥꯟꯕ꯭ꯔꯥ ꯐꯦꯛꯇꯤ ꯅꯠꯇꯦꯀꯣ ꯑꯩ ꯍꯥꯏꯕ ꯍꯩꯇ꯭ꯔꯦ ꯑꯩ ꯁ꯭ꯀ꯭ꯔꯤꯞꯀ ꯇꯧꯔꯒ ꯂꯩꯕ ꯑꯣꯏꯔꯒꯕꯨꯗꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯒꯗꯕ ꯌꯥꯝ ꯐꯖꯅ ꯍꯥꯏꯒꯗꯕꯀꯣ ꯑꯗꯣ ꯑꯩ ꯍꯩꯇ꯭ꯔꯦ ꯑꯗꯣ ꯑꯩ ꯍꯥꯏꯁꯤꯅꯤ ꯏꯆꯝ ꯆꯝꯅ ꯑꯩꯉꯣꯟda ꯁꯞꯄꯣꯔꯠ ꯄꯤꯕꯤꯕꯗꯣ ꯑꯗꯨꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯒꯤ ꯖꯔꯅꯤꯁꯤꯗꯁꯨ ꯅꯣꯏꯒꯤ ꯂꯥꯏꯛ ꯀꯃꯦꯟ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯌꯥꯎꯔꯤꯕꯅꯦ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯄꯤꯔꯒ ꯑꯩꯅ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦꯀꯣ ꯑꯩ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩ ꯏꯔꯝꯗꯝꯁꯤꯒꯤꯗꯃꯛꯇ ꯅꯍꯥꯁꯤꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯆꯠꯅꯕ ꯑꯣꯔ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯂꯝꯕꯗꯣ ꯑꯩꯅ ꯈꯣꯡꯗꯣ ꯊꯥꯡꯗꯣꯛꯍꯜꯂꯒ ꯑꯐꯕ ꯂꯝꯕꯤꯗ ꯆꯠꯂꯛꯅꯕ ꯑꯩꯅ ꯑꯉꯝꯕ ꯊꯧꯗꯥꯡ ꯂꯧꯔꯒ ꯑꯩ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯇꯦꯡ ꯂꯧꯔꯒꯀꯣ ꯑꯗꯨꯝ ꯃꯈꯥ ꯇꯥꯅꯁꯨ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯈꯤꯒꯦ 2026ꯇꯁꯨ ꯑꯩ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯅꯤꯀꯣ ꯁꯤꯅꯤ ꯋꯥꯔꯤꯕꯨ ꯂꯣꯏꯁꯜꯂꯒꯦ ꯑꯩꯅ ꯍꯥꯏꯁꯤꯗꯤ ꯊꯦꯡꯛ ꯌꯨ ꯐꯔꯦ ꯕꯥꯏ ꯕꯥꯏ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ